ꯃꯌꯥꯝ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪꯅ ꯂꯥꯛꯄꯗ ꯁꯦꯝꯗ꯭ꯔꯤꯁꯤꯁꯨ ꯀꯪꯂꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡꯗ ꯌꯧꯁꯤꯟꯖꯔꯛꯑꯦ ꯃꯌꯥꯝ ꯋꯥꯡꯖꯤꯡꯗ ꯂꯥꯛꯇꯕ ꯐꯅꯌꯥꯝꯅ ꯀꯨꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯪꯂꯩ ꯀꯩꯊꯦꯜꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯥꯏꯐ ꯐꯅꯌꯥꯝ ꯊꯥꯗꯨꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯍꯟꯗꯛ ꯌꯥꯎꯁꯪ ꯃꯌꯥꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯂꯥꯏꯐ ꯊꯥꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯏꯐ ꯊꯥꯔꯛꯀꯗꯧꯔꯤꯁꯤ ꯌꯥꯎꯁꯪ ꯃꯌꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯪꯂꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡꯁꯤꯗ ꯌꯥꯎꯁꯪꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯁ꯭ꯇꯣꯛ ꯀꯌꯥ ꯑꯃ ꯌꯧꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟ ꯅꯍꯥꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯔꯤꯕ ꯑꯥꯏꯇꯦꯝꯁ ꯀꯌꯥ ꯑꯃꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯩꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯔꯤ ꯀꯔꯤ ꯑꯥꯏꯇꯦꯝꯁꯤꯡꯅꯣ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯀ꯭ꯋꯥꯂꯤꯇꯤꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯃꯃꯜꯅ ꯍꯦꯟꯅ ꯇꯥꯍꯧꯕ ꯑꯥꯏꯇꯦꯝꯁꯤꯡ ꯉꯥꯛꯇ ꯑꯣꯏꯒꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯁꯤ ꯊꯥꯡꯗꯣꯛꯑꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯡꯖꯤꯡꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯈꯥꯕꯈꯣꯡ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯦ ꯈꯥꯕꯈꯣꯡ ꯀꯣ ꯈꯥꯕꯈꯣꯡꯁꯤꯒꯤ ꯈꯤꯇꯪ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯔꯨꯔꯦꯜ ꯑꯦꯀꯥꯗꯃꯤ ꯑꯥꯗ ꯂꯩꯔꯦ ꯁ꯭ꯀꯨꯜꯁꯦ ꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯜ ꯄꯝ ꯏꯟꯗꯤꯌꯥꯟ ꯑꯣꯏꯜ ꯂꯩꯔꯤꯁꯦ ꯑꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯀꯪꯂꯩ ꯀꯩꯊꯦꯜ ꯁꯨꯃꯥꯏꯅ ꯂꯩꯒꯗꯣꯏꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯛ ꯑꯅꯧꯕ ꯑꯃ ꯂꯧꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯍꯣꯜꯁꯦꯜ ꯄꯥꯝꯕꯤꯕ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯗꯦꯂꯤꯚꯔꯤ ꯑꯣꯔ ꯄꯤꯛꯑꯞꯀꯤ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯑꯣꯏꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯆꯪꯃꯤꯟꯅꯔꯁꯤ ꯀꯪꯂꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡꯗ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕ ꯀꯃꯦꯟꯇ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯤꯑꯣꯏ ꯑꯍꯨꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯑꯋꯦ ꯄ꯭ꯔꯥꯏꯖ ꯊꯝꯖꯔꯤꯀꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯖꯣꯏꯟ ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯗꯣꯝꯅ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ ꯀꯃꯦꯟꯇ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯁꯨ ꯀꯪꯂꯩ ꯀꯩꯊꯦꯜꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯒꯁꯨ ꯌꯥꯔꯦꯀꯣ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯖꯨꯋꯦꯜ ꯂꯩꯔꯦ ꯎꯗꯕ ꯐꯅꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯌꯥꯎꯁꯪ ꯃꯌꯥꯒꯤ ꯑꯣꯐꯔꯁꯤꯕꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝꯗ ꯑꯣꯐꯔꯁꯦ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯑꯦꯕ꯭ꯔꯣ ꯑꯣꯐꯔ ꯃꯌꯥꯝ ꯂꯩꯔꯦ ꯀꯣ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯀꯥꯟ ꯅꯍꯥꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯎꯁꯪ ꯀꯣꯏ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅꯒꯗꯕ ꯅꯨꯃꯤꯗꯥꯡ ꯊꯥꯕꯜ ꯆꯣꯡꯕꯗꯒꯗꯤ ꯌꯥꯝꯅ ꯆꯞ ꯆꯥꯒꯗꯕ ꯑꯥꯏꯇꯦꯝꯁꯤꯡ ꯉꯥꯛꯇ ꯑꯣꯏꯅ ꯎꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤ ꯁꯤꯡꯅꯣ ꯈꯤꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯅꯦ ꯌꯥꯎꯁꯪꯒꯤ ꯈꯛꯇ ꯅꯠꯇꯅ ꯀꯣꯏꯕ ꯆꯠꯄ ꯈꯛꯇꯪꯒꯤ ꯅꯠꯇꯅ ꯕ꯭ꯔꯣ ꯁ꯭ꯄꯣꯔꯠꯀꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯑꯦꯀꯣ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯄꯤꯁꯇꯣ ꯂꯧꯕ ꯐꯪꯅꯗꯕꯁꯤꯡꯗꯣ ꯑꯣꯀꯦ ꯃꯥꯅꯤ ꯌꯥꯎꯁꯪ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯂꯥꯡꯕ ꯈꯛ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯒꯤ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁꯀꯤ ꯊꯧꯔꯝ ꯑꯃꯁꯨ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯩꯈꯣꯏ ꯑꯥꯏꯇꯦꯝꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯌꯥꯡꯈꯩ ꯆꯥꯝꯃ ꯑꯗꯨꯃꯥꯏꯅ ꯂꯧꯅꯕꯁꯤꯡꯗꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯐꯪꯍꯧꯗꯦ ꯑꯩꯈꯣꯏꯗ ꯃꯃꯥꯡꯗ ꯐꯅꯌꯥꯝ ꯌꯣꯟꯖꯈꯤꯕꯀꯣ ꯑꯗꯣ ꯃꯃꯥꯡꯗ ꯐꯪꯍꯧꯗꯕꯁꯤꯡꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯄꯨꯖꯔꯛꯑꯕꯅꯤꯀꯣ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯄꯤꯁ ꯅꯤꯐꯨ ꯌꯥꯡꯈꯩ ꯂꯧꯒꯦ ꯑꯗꯨꯃꯥꯏꯅ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯀꯤ ꯄ꯭ꯔꯤꯟ ꯇꯧꯕꯩꯅ ꯍꯥꯏꯕꯁꯤꯡꯗꯣ ꯑꯗꯣ ꯁꯤꯁꯤꯡꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯀꯂꯔꯁꯨ ꯌꯥꯝꯃꯦ ꯑꯗꯨꯝ ꯁꯤꯁꯤꯡꯁꯦ ꯑꯩꯅ ꯁꯤꯗ ꯎꯠꯆꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯀꯂꯔ ꯑꯃꯃꯝꯗ ꯑꯗꯨꯝ ꯄꯤꯁ 40-50 ꯑꯗꯨꯝ ꯂꯩꯅꯤꯕꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯆꯥꯝꯃꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯍꯦꯟꯅ ꯂꯩꯕꯁꯨ ꯌꯥꯎꯅꯤꯀꯣ ꯕ꯭ꯔꯣ ꯑꯗꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯂꯝꯁꯨ ꯌꯥꯝꯕꯅꯤꯅ ꯑꯗꯨꯝ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯧꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯕ꯭ꯔꯣ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯗꯨꯒ ꯁꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅ ꯀꯂꯔ ꯍꯦꯟꯅ ꯐꯖꯕ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤꯀꯣ ꯑꯣꯀꯦ ꯍꯥꯏꯗꯤ ꯀꯂꯔ ꯈꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯁꯤꯃ ꯂꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯀꯂꯔ ꯄꯤꯁ 40-50 ꯂꯧꯈꯤꯗꯣꯏꯅꯦ ꯑꯗꯣ ꯁꯤ ꯌꯥꯍꯧꯔꯣꯏꯗꯣꯏꯅꯦꯕ ꯁꯤꯗꯒꯤ ꯑꯃꯨꯛ ꯈꯟꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯍꯥꯟꯕ ꯂꯥꯛꯑꯒ ꯁꯤ ꯑꯗꯨꯝ ꯄ꯭ꯔꯤꯟ ꯀꯩꯀꯩ ꯇꯧꯕꯗ ꯌꯥꯝ ꯅꯝꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯐꯤꯔꯥꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯥꯟ ꯍꯥꯟꯅ ꯁ꯭ꯄꯣꯔꯠꯁꯀꯤ ꯇꯧꯅꯔꯝꯕ ꯃꯌꯥꯝꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁ꯭ꯄꯣꯔꯠꯁ ꯂꯣꯏꯈꯤꯕ ꯃꯇꯝꯗ ꯂꯤꯠꯅꯤꯡꯗꯕ ꯐꯤꯗꯥꯗꯨ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯇꯣꯁ ꯆꯦꯟꯕꯗꯒ ꯍꯥꯞꯄ ꯐꯤꯗꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯣꯁ ꯆꯦꯟꯕ ꯂꯣꯏꯈꯤ ꯇꯥꯔꯒꯁꯨ ꯑꯣꯔ ꯁ꯭ꯄꯣꯔꯠꯁꯀꯤ ꯄꯤꯈꯤꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯕꯗ ꯅꯠꯇ꯭ꯔꯒ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯕ ꯑꯩꯈꯣꯏ ꯐꯤꯗꯥꯗꯣ ꯑꯗꯨꯝ ꯑꯣꯏꯒꯗꯣꯏꯅꯤ ꯁꯝꯃꯔꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤꯁꯦ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯌꯥꯝ ꯃꯃꯥꯡꯒꯤ ꯍꯩꯁ ꯅꯦꯝꯒꯤ ꯂꯥꯛꯄꯗꯣ ꯁ꯭ꯇꯔꯦꯆꯦꯕꯜ ꯈꯔ ꯌꯥꯎꯕꯗꯣ ꯑꯗꯨꯒ ꯃꯥꯟꯅꯩꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯥꯟꯅ 200-300 ꯄꯤꯈꯤꯕꯗꯣ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯂꯨꯄꯥ ꯆꯥꯝꯃ ꯈꯛꯇꯪ ꯂꯨꯄꯥ ꯆꯥꯝꯃꯗ ꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ 500ꯒꯤ 5ꯅꯤꯀꯣ ꯁꯤꯒꯤꯁꯦ ꯂꯥꯛꯀꯗꯣꯏꯁꯦ ꯂꯤꯁꯤꯡꯒꯤ 10 ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯧꯕꯤꯕ ꯌꯥꯒꯗꯣꯏꯅꯤ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤ ꯌꯦꯡꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁ ꯀ꯭ꯂꯕꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯀ꯭ꯂꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩꯊꯦꯜꯅ ꯂꯨꯄꯥ ꯆꯥꯝꯃꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯇꯤ ꯁꯥꯔꯠꯁꯦ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯂꯧꯅꯕꯁꯨ ꯍꯧꯔꯦꯕꯀꯣ ꯕ꯭ꯔꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯗꯨꯝ ꯊꯨꯅ ꯂꯧꯍꯧ ꯇꯥꯔꯒꯗꯤ ꯅꯝꯕ ꯈꯣꯠꯄꯒꯤ ꯃꯇꯝ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯕ꯭ꯔꯣ ꯀꯩꯅꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯊꯨꯅ ꯂꯧꯕꯤꯍꯧꯕꯅ ꯐꯩ ꯑꯩꯈꯣꯏꯗꯁꯨ ꯆꯤꯟꯖꯜꯂꯀꯥꯟꯗ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯁꯟꯕꯗꯨꯁꯨ ꯑꯩꯈꯣꯏꯗꯁꯨ ꯑꯋꯥꯕ ꯑꯣꯏꯖꯩꯕꯀꯣ ꯕ꯭ꯔꯣ ꯌꯥꯎꯁꯪ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯉꯟꯅ ꯋꯥꯠꯂꯤꯉꯩꯁꯤꯗ ꯑꯗꯨꯝ ꯂꯧꯁꯟꯕꯤꯍꯧꯕ ꯌꯥꯔꯦꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯑꯗꯨ ꯑꯩꯅ ꯐꯤꯁꯦ ꯕ꯭ꯔꯣ ꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯀꯇꯟꯒꯤꯁꯦ ꯅꯠꯇꯕ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯝꯕꯁꯨ ꯌꯥꯏꯅ ꯑꯇꯣꯞꯄ ꯈꯔꯁꯨ ꯄꯥꯏꯖꯔꯛꯏꯀꯣ ꯕ꯭ꯔꯣ ꯌꯥꯏ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦꯁꯦ ꯀꯩ ꯄ꯭ꯔꯥꯏꯁ ꯊꯝꯕꯤꯒꯗꯣꯏꯅꯣ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯀꯔꯤ ꯊꯝꯁꯤꯒꯦ ꯕ꯭ꯔꯣ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯀꯩꯗꯧ ꯀꯥꯏꯗꯦ ꯕ꯭ꯔꯗꯔꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯌꯥꯝ ꯆꯥꯎꯗ꯭ꯔꯒꯁꯨ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯆꯥꯎꯕꯗꯤ ꯕ꯭ꯔꯣ ꯃꯥꯂꯣꯝꯒꯤꯗ ꯌꯥꯝ ꯆꯥꯎꯍꯜꯂꯛꯑꯗꯕꯅꯤ ꯃꯥꯂꯣꯝꯒꯤꯗ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯦꯅꯥꯎꯟꯁ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯃꯥꯂꯣꯝꯒꯤ ꯀꯪꯂꯩ ꯀꯩꯊꯦꯜ ꯕ꯭ꯔꯥꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯁꯪꯒꯥꯒꯗꯧꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯕꯅꯦ ꯕ꯭ꯔꯣ ꯁꯤꯁꯦ ꯑꯩꯈꯣꯏꯗꯣ ꯑꯝꯇꯪ ꯎꯠꯄꯤꯔꯛꯑꯣ ꯌꯦꯡꯁꯦ ꯅꯍꯥꯟ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯄꯨꯁꯟꯕ ꯂꯣꯏ ꯍꯧꯔꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯣꯏ ꯀꯩꯀꯩ ꯂꯣꯏ ꯊꯦꯠꯄ ꯂꯣꯏ ꯂꯣꯏꯔꯕꯅꯦ ꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯁꯦ ꯈꯤꯇꯪ ꯉꯥꯏꯔꯦꯕꯀꯣ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯊꯥꯡꯖꯤꯟꯕ ꯍꯧꯔꯕꯅꯦꯕ
ꯑꯗꯨ ꯌꯥꯎꯁꯪ ꯅꯪꯍꯟꯒꯦ ꯇꯧꯅꯤ ꯑꯗꯨ ꯅꯪꯗꯣꯏꯔꯥ ꯑꯗꯣ ꯀꯪꯂꯩꯀꯩꯊꯦꯜꯒꯤꯁꯦ ꯑꯩꯈꯣꯏꯅ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁꯇꯗꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯈꯛꯇꯪ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯐ꯭ꯂꯣꯔ ꯑꯍꯨꯝꯃꯛ ꯐ꯭ꯂꯣꯔ ꯑꯍꯨꯝ ꯑꯣꯏꯒꯗꯣꯏꯔꯥ ꯑꯣꯏꯗꯣꯏꯅꯦꯕ꯭ꯔꯣ 1ꯅꯦ 2ꯅꯦ 3ꯅꯦ 4ꯅꯦ ꯃꯊꯛꯀꯤꯗꯤ ꯃꯊꯛ ꯌꯥꯎꯗꯦ ꯃꯊꯛ ꯌꯥꯎꯗꯦ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯗꯤ ꯐ꯭ꯂꯣꯔ ꯑꯍꯨꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯐ꯭ꯂꯣꯔ ꯑꯍꯨꯝ ꯀꯪꯂꯩꯀꯩꯊꯦꯜꯒꯤ ꯕ꯭ꯔꯥꯟꯁ ꯂꯥꯛꯀꯗꯣꯏꯅꯤ ꯃꯌꯥꯝ ꯃꯥꯂꯣꯝꯗ ꯃꯥꯂꯣꯝꯗ ꯀꯣ ꯂꯣꯀꯦꯁꯟꯗꯨꯗꯤ ꯃꯌꯥꯝ ꯁꯪꯒꯥꯕ ꯅꯨꯃꯤꯠꯇ ꯈꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯎꯠꯄꯤꯔꯛꯑꯣ ꯃꯊꯪꯗ ꯃꯊꯪꯒꯤꯅ ꯕ꯭ꯔꯣ ꯁꯤꯅ ꯃꯦꯇꯤꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯕ꯭ꯔꯣ ꯃꯦꯇꯤꯒꯤꯀꯣ ꯐꯖꯩꯀꯣ ꯁꯤꯁꯨ ꯕ꯭ꯔꯣ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯟꯅ 200 300 ꯄꯤꯅꯕ ꯄꯣꯠꯇꯨꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯌꯥꯎꯁꯪꯒꯤ ꯈꯛꯇꯪ ꯈꯜꯂꯒ ꯂꯨꯄꯥ 100 ꯈꯛꯇꯪꯗ ꯑꯣꯐꯔ ꯄꯤꯊꯣꯛꯇꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯁꯤꯒꯨꯝꯕꯗꯤ ꯁꯤꯁꯨ ꯂꯨꯄꯥ 100 ꯀꯣ ꯂꯨꯄꯥ 100 ꯁꯤꯒꯨꯝꯕꯗꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯟꯗꯦꯀꯣ ꯑꯗꯨ ꯇꯥꯁꯨ ꯀꯣꯏꯕ ꯆꯠꯄꯗ ꯑꯗꯨꯝ ꯗ꯭ꯔꯥꯏ ꯐꯤꯠ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯝ ꯁꯥꯟꯅꯕꯗ ꯂꯤꯠꯂꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯦ ꯌꯥꯎꯁꯪ ꯏꯁꯤꯡ ꯍꯩꯅꯕ ꯆꯠꯄꯒꯨꯝꯕ ꯑꯕꯦꯔ ꯇꯩꯅꯕ ꯆꯠꯄꯒꯨꯝꯕꯗꯗꯤ ꯁꯤ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯁꯨꯃꯥꯏꯅ ꯑꯔꯥꯡꯕꯁꯨ ꯌꯥꯎꯋꯦ ꯂꯥꯡꯗꯕꯁꯨ ꯌꯥꯎꯋꯦ ꯁꯤ ꯂꯥꯡꯗꯕꯁꯦ ꯕ꯭ꯔꯣ ꯀꯂꯔ ꯌꯥꯝꯃꯦꯕꯀꯣ ꯀꯂꯔ 30 ꯂꯩ ꯑꯩ ꯁꯤꯗ ꯑꯁꯣꯝꯗ ꯎꯠꯆꯔꯒꯦꯀꯣ ꯕ꯭ꯔꯣ ꯌꯥꯏ ꯑꯗ ꯁꯨꯃꯥꯏꯅ ꯁꯤꯁꯤꯡꯁꯦ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯁꯤꯡꯁꯦ ꯂꯨꯄꯥ 100 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯂꯨꯄꯥ 100ꯒꯤ ꯐꯖꯅ ꯂꯨꯄꯥ 100ꯒꯤ ꯁ꯭ꯇꯣꯛ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯐꯖꯅ ꯊꯦꯠꯆꯔꯕꯅꯦ ꯕ꯭ꯔꯣ ꯃꯌꯥꯝ ꯂꯨꯄꯥ 100ꯒꯤ 5ꯅꯤꯀꯣ ꯑꯗꯨꯒ ꯂꯤꯁꯤꯡꯒꯤ 10 ꯍꯥꯏꯕ ꯇꯥꯔꯦ ꯂꯨꯄꯥ ꯂꯤꯁꯤꯡ 2ꯒꯤ ꯂꯩ ꯇꯥꯔꯒꯗꯤ ꯃꯁꯤꯡ 10 ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯪꯂꯩꯀꯩꯊꯦꯜꯗ ꯂꯥꯛꯄꯤꯔꯣ ꯂꯨꯄꯥ 100ꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯧꯕꯤꯔꯣ ꯂꯨꯄꯥ ꯂꯤꯁꯤꯡ 1ꯒꯤ ꯐꯨꯔꯤꯠ 10 ꯂꯧꯕꯤꯔꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯕ꯭ꯔꯣ ꯑꯁꯦꯡꯕꯒꯤꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁ꯭ꯇꯣꯛ ꯇꯧꯖꯩꯁꯦ ꯆꯩꯔꯥꯎꯕꯒꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯂꯩꯕꯤꯕ ꯌꯥꯔꯦ ꯁꯤ ꯑꯗꯨꯝ ꯁꯤꯁꯨ ꯁ꯭ꯄꯣꯔꯠꯀꯤ ꯁꯤꯖꯤꯟꯅꯒꯦ ꯀ꯭ꯋꯥꯂꯤꯇꯤ ꯈꯤꯇꯪ ꯍꯦꯟꯒꯠꯅꯕꯗ ꯁꯤꯖꯤꯟꯅꯒꯦ ꯀꯣꯂꯔ ꯄꯥꯝꯃꯤꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯩꯒꯦ ꯍꯥꯏꯕꯁꯤꯡꯗꯣ ꯕ꯭ꯔꯣ ꯁꯤ ꯃꯤ ꯑꯇꯣꯞꯄꯗꯒꯤ 300 400ꯇ ꯂꯩꯕꯤꯒꯗꯕꯗꯣ ꯀꯪꯂꯩꯀꯩꯊꯦꯜꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ 100ꯒꯤ ꯑꯍꯨꯝꯗ ꯂꯧꯕꯤꯔꯣ 100ꯒꯤ ꯑꯍꯨꯝꯗ ꯑꯩꯈꯣꯏꯅꯁꯨ ꯃꯃꯥꯡꯗ 300 ꯌꯣꯟꯖꯈꯤꯕꯅꯤ ꯂꯨꯄꯥ 100 ꯌꯣꯟꯕ ꯑꯥꯏꯇꯦꯝꯗꯅꯦ ꯃꯌꯥꯝ ꯁꯤꯒꯤꯁꯦꯀꯣ ꯀꯪꯂꯩꯀꯩꯊꯦꯜꯒꯤ ꯑꯩꯈꯣꯏ ꯃꯦꯇꯤꯅꯦ ꯑꯗꯨꯝ ꯀꯣ ꯑꯗꯨꯗ ꯀꯣꯂꯔ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤꯁꯤꯅ ꯁꯤ ꯍꯟꯗꯛꯇꯤ ꯐꯖꯅ ꯄꯤꯁ ꯌꯥꯝ ꯐꯖꯅ ꯂꯩꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯀꯂꯔꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦ ꯄꯤꯁꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦ ꯀꯣ ꯁꯤ ꯑꯗꯨꯝ ꯃꯤ ꯑꯃꯅ ꯄꯤꯁ 100 ꯀꯂꯔ ꯑꯃꯗ ꯄꯤꯁ 100 ꯄꯥꯝꯃꯤ 200 ꯄꯥꯝꯃꯤ 300 ꯄꯥꯝꯃꯤ ꯍꯥꯏꯕ ꯂꯩꯔꯅꯤ 300 ꯐꯥꯎꯒꯤ ꯆꯥꯡ ꯑꯗꯨꯝ ꯂꯩꯅꯤ ꯄꯤꯁ ꯑꯃꯃꯝꯗꯀꯣ ꯀꯂꯔ ꯑꯃꯃꯝꯗ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯤ ꯑꯃꯅ ꯌꯥꯝꯕꯗ ꯄꯤꯁ 10 ꯀꯨꯟꯃꯛ ꯉꯥꯏꯔꯦ ꯀꯣ ꯑꯗꯨꯝ ꯂꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁꯤꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯔꯦꯀꯣ ꯁ꯭ꯄꯣꯔꯠꯁꯀꯤꯕꯨ ꯑꯣꯏꯔꯁꯨ ꯇꯣꯔ ꯆꯦꯟꯕ ꯀꯩꯒꯤꯕꯨ ꯑꯣꯏꯔꯁꯨ ꯀꯣ ꯕ꯭ꯔꯣ ꯑꯗꯩ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄꯒꯤꯁꯨ ꯑꯗꯨꯝ ꯂꯤꯠꯄ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯑꯗꯒꯤ ꯁꯤ ꯑꯁꯦꯡꯕꯒꯤ ꯑꯩꯈꯣꯏꯅ ꯂꯧꯖꯕꯗꯤ ꯆꯩꯔꯥꯎꯕꯒꯤ ꯈꯜꯂꯒ ꯆꯩꯔꯥꯎꯕꯒꯤ ꯑꯗꯣ ꯆꯩꯔꯥꯎꯕ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ ꯁꯦꯜ ꯇꯧꯊꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯩꯔꯥꯎꯕ ꯃꯇꯝꯗ ꯂꯧꯔꯗꯤ ꯕ꯭ꯔꯣ ꯁꯤꯁꯦ ꯑꯥꯗꯒꯤ ꯆꯤꯡꯕ ꯃꯇꯝꯗ 200ꯒꯤ ꯍꯦꯟꯅ ꯆꯤꯡꯖꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯅ ꯁꯤꯗ 200 ꯌꯣꯟꯕ ꯉꯝꯖꯜꯂꯛꯇꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯃꯝ ꯂꯧ ꯇꯥꯔꯗꯤ ꯁꯤ 200 ꯑꯣꯏꯅꯤꯕ ꯑꯗꯣ ꯑꯍꯨꯝ ꯅꯠꯇ꯭ꯔꯒ ꯑꯍꯨꯝꯗ ꯍꯦꯟꯅ ꯂꯧꯕꯤ ꯇꯥꯔꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯗꯣꯏꯕ 100ꯒꯤ ꯑꯍꯨꯝ ꯑꯣꯏꯗꯣꯏꯕ ꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯕ ꯃꯇꯝꯗ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯣꯛ ꯂꯣꯏꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯨ ꯂꯩꯒꯗ꯭ꯔꯥ ꯑꯗꯨ ꯂꯩꯔꯣꯏ ꯕ꯭ꯔꯣ ꯂꯩꯔꯣꯏ ꯆꯩꯔꯥꯎꯕꯐꯥꯎꯒꯤ ꯐꯖꯅ ꯑꯗꯨꯝ ꯁ꯭ꯇꯣꯛꯇ ꯊꯝꯖꯔꯦꯕ ꯑꯣꯀꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁ꯭ꯇꯣꯛꯇ ꯄꯩꯒꯤ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤ ꯈꯛꯇ ꯅꯠꯇꯦꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯁꯤꯁꯨ ꯂꯩꯔꯦ ꯁ꯭ꯅꯦꯞ ꯕꯇꯟ ꯑꯣꯏꯕ ꯅꯠꯇꯕ ꯆꯦꯟ ꯄꯥꯟꯕꯤꯁꯦ ꯆꯦꯟ ꯄꯥꯟꯕꯁꯦ ꯁꯤꯁꯨ ꯂꯨꯄꯥ 100ꯒꯤ ꯑꯍꯨꯝꯗ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯦ ꯃꯤꯒꯤ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜ ꯈꯦꯠꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜ ꯈꯦꯠꯅꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯗꯤ ꯆꯦꯟ ꯆꯤꯡꯕ ꯄꯥꯝꯃꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯕꯇꯟ ꯌꯥꯎꯕ ꯄꯥꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕꯗ ꯃꯌꯥꯝ ꯃꯈꯜ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯗꯨꯅ ꯑꯗꯣꯝꯅ ꯉꯁꯥꯏ ꯆꯦꯟ ꯆꯤꯡꯕꯤ ꯌꯥꯎꯔꯒꯁꯨ ꯐꯪꯒꯅꯤ ꯑꯗꯨꯒ ꯆꯦꯟ ꯆꯤꯡꯗꯕꯤꯁꯨ ꯕꯇꯟ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯂꯩꯒꯗꯣꯏꯅꯤꯀꯣ ꯁꯤꯁꯨ 100ꯒꯤ ꯑꯍꯨꯝꯗꯅꯤꯀꯣ ꯕ꯭ꯔꯣ ꯂꯨꯄꯥ 100ꯒꯤ ꯑꯍꯨꯝꯗ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯁꯦ ꯕ꯭ꯔꯣ ꯁꯤꯝꯇ ꯄꯥꯏꯕꯤꯌꯨ ꯑꯩ ꯄꯥꯏꯔꯒꯦ ꯇꯧꯅꯦ ꯁꯤꯒꯨꯝꯕꯁꯦ ꯕ꯭ꯔꯣ ꯁꯤꯒꯨꯝꯕꯁꯤꯁꯨ ꯂꯣꯏꯅꯃꯛ 100ꯒꯤ ꯑꯍꯨꯝꯗ ꯂꯣꯏ ꯂꯥꯛꯇꯣꯏꯅꯤꯀꯣ ꯕ꯭ꯔꯣ 100ꯒꯤ ꯑꯍꯨꯝꯗ ꯍꯥꯞꯁꯨ ꯌꯥꯎꯔꯦ ꯐꯨꯜꯁꯨ ꯌꯥꯎꯔꯦꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯑꯅꯝꯕꯅ ꯁꯨꯃꯥꯏꯅ ꯑꯔꯥꯡꯕꯁꯨ ꯌꯥꯎꯏ ꯂꯥꯡꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯐꯨꯜ ꯁ꯭ꯇ꯭ꯔꯦꯆꯦꯕꯜ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯂꯣꯏꯅꯃꯛ ꯌꯥꯎꯗꯣꯏꯅꯤꯀꯣ ꯐꯤꯒꯔ ꯁꯥꯠꯁꯤꯡꯁꯦ ꯁꯤꯁꯨ 100ꯒꯤ ꯑꯍꯨꯝꯗ ꯂꯣꯏꯅꯃꯛ ꯅꯦꯍꯔꯨ ꯀꯩꯅꯣ ꯅꯦꯛ ꯂꯣꯏ ꯌꯥꯎꯕ ꯅꯦꯍꯔꯨ ꯅꯦꯛ ꯌꯥꯎꯔꯦꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯦ ꯀ꯭ꯌꯨꯕꯥꯟ ꯀꯣꯂꯔꯒ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯥꯎꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯔꯥ ꯃꯤꯛꯁ ꯑꯣꯏꯔꯦ ꯁꯤꯒꯤꯁꯤꯗꯤ ꯁꯤꯁꯨ ꯄꯤꯁ ꯑꯗꯨꯝ ꯌꯥꯝ ꯂꯩꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯐꯨꯜꯗꯁꯨ ꯌꯥꯎꯔꯤꯁꯦ ꯁꯤꯒꯨꯝꯕꯒꯥꯁꯦ ꯂꯣꯏ ꯌꯥꯎꯔꯅꯤ ꯁꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ 100ꯒꯤ ꯑꯍꯨꯝꯗ ꯂꯣꯏ ꯑꯣꯏꯔꯅꯤꯀꯣ ꯕ꯭ꯔോ 100ꯒꯤ ꯑꯍꯨꯝ ꯑꯗꯨ ꯕ꯭ꯔꯣ ꯁꯤ ꯍꯥꯏꯖꯒꯗꯕ ꯑꯃꯅ ꯁꯤꯗꯤ ꯄꯤꯁ ꯌꯥꯝꯗꯦꯀꯣ ꯕ꯭ꯔോ ꯄꯤꯁꯁꯦ ꯃꯁꯤꯡ ꯀꯌꯥꯃꯨꯛꯀꯗꯤ ꯑꯣꯏꯅꯤ ꯁꯤꯁꯦ 600 700 ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯦꯕ ꯑꯣꯀꯦ ꯄꯨꯜꯂꯒ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯄꯤꯁ ꯁꯤꯡꯒꯜ ꯄꯤꯁꯀꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯨꯄꯥ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯕ ꯅꯠꯇꯦ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯎꯠꯂꯤꯕ ꯗꯤꯖꯥꯏꯟ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯄꯨꯜꯂꯒ 600 ꯄꯤꯁꯃꯨꯛ ꯑꯗꯨꯃꯥꯏꯅ ꯂꯩꯒꯗꯣꯏꯕ ꯁꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤꯒꯤꯗꯤ ꯌꯥꯒꯅꯤ ꯌꯥꯝ ꯁꯤ 100ꯒꯤ ꯑꯍꯨꯝ ꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯒ ꯕ꯭ꯔꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅ 600 ꯄꯤꯖꯕꯗꯨꯅꯤ ꯁꯤꯁꯤꯗꯤ ꯌꯥꯝ ꯊꯤ ꯐꯩꯀꯣ ꯕ꯭ꯔో ꯑꯗꯣ ꯁꯤꯗꯤ ꯄꯤꯁ 200 ꯐꯥꯔꯣꯏ ꯑꯩꯅ ꯈꯟꯖꯕꯗ 200 ꯐꯥꯔꯣꯏ ꯑꯗꯨꯝ 150ꯗꯤ ꯈꯔ ꯍꯦꯟꯒꯅꯤꯀோ ꯂꯨꯄꯥ ꯄꯤꯁ 150 ꯈꯔ ꯑꯗꯨꯝ ꯍꯦꯟꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗꯤ ꯑꯁꯤꯗ ꯌꯥꯜꯂꯤꯁꯤꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯂꯩꯇꯦꯕꯀꯣ ꯁꯤꯁꯤ ꯄꯨꯔꯥ ꯀ꯭ꯌꯨꯕꯥꯟꯗ ꯁꯤꯗꯤ ꯕꯣꯛꯁꯤꯁꯨ ꯑꯣꯏꯕꯅꯦꯕ ꯁꯥꯏꯖꯁꯨ XL to XL ꯈꯛꯇꯪꯅꯦ ꯍꯧꯖꯤꯛꯁꯦ ꯕꯣꯛꯁꯤꯅ ꯈ꯭ꯋꯥꯏ ꯌꯥꯝ ꯆꯠꯂꯤꯀꯣ ꯐꯨꯔꯤꯠꯁꯦ ꯅꯍꯥꯁꯤꯡꯅ ꯌꯥꯝ ꯄꯥꯝꯖꯕ ꯇ꯭ꯔꯦꯟꯗꯤꯡ ꯁ꯭ꯇꯥꯏꯜ ꯑꯣꯏꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀ꯭ꯌꯨꯕꯥꯟꯒꯤꯁꯤ ꯁ꯭ꯇ꯭ꯔꯦꯆꯦꯕꯜꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗꯨꯒ ꯃꯥꯏꯁꯤ ꯐꯤꯠꯁꯨ ꯕꯣꯛꯁꯤ ꯐꯤꯠ ꯑꯣꯏꯔꯦ ꯖꯤꯟꯁ ꯑꯃꯒ ꯁꯦꯠꯄ ꯀꯥꯟꯗ ꯌꯥꯝ ꯐꯖꯒꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯗꯤ ꯑꯗꯨꯝ ꯐꯣꯔꯃꯦꯜꯒ ꯁꯦꯠꯀꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯕ ꯑꯗꯨꯝ ꯌꯥꯅꯤ ꯗꯤꯖꯥꯏꯟꯗꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯣꯏꯗꯣꯏꯅꯤ ꯐꯨꯔꯤꯠ ꯈꯤꯇꯪ ꯁꯥꯡꯗꯕꯁꯦ ꯍꯧꯖꯤꯛꯁꯦ ꯄꯥꯝꯅꯗꯦꯕ ꯈꯣꯡꯒ꯭ꯔꯥꯎꯅ ꯈꯔ ꯂꯥꯞꯍꯜꯂꯒ ꯐꯨꯔꯤꯠꯅ ꯈꯤꯇꯪ ꯀꯧꯇꯛ ꯁꯦꯠꯄꯁꯦ ꯁꯤꯁꯦ ꯌꯥꯝ ꯆꯠꯅꯕꯤ ꯑꯣꯏꯕꯅꯤꯅ ꯁꯤꯁꯦ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯃꯜ ꯑꯁꯦꯡꯕꯗꯤ ꯇꯥꯡꯈꯠꯀꯗꯕꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯒꯤ ꯑꯣꯏꯅꯗꯤ ꯇꯥꯡꯈꯠꯆꯔꯔꯣꯏ ꯍꯣꯡꯊꯖꯔꯅꯤ ꯌꯥꯎꯁꯪꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ
ꯐꯖꯅ ꯁꯦꯠꯍꯜꯂꯒ ꯆꯠꯍꯟꯅꯤꯡꯉꯦꯕ ꯃꯥꯅꯦ ꯑꯗꯨꯗꯨꯒꯤ ꯌꯥꯝ ꯐꯖꯅ ꯁꯦꯠꯂꯒ ꯌꯥꯝ ꯐꯖꯅ ꯀꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯁꯤꯁꯦ ꯃꯤꯅꯒ ꯍꯪꯕ ꯃꯇꯝꯗ ꯅꯪꯒꯤ ꯗ꯭ꯔꯦꯁꯁꯦ ꯌꯥꯝ ꯐꯖꯩ ꯇꯥꯡꯉꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯦꯁ ꯁꯤ ꯂꯨꯄꯥ ꯁꯦ ꯀꯌꯥ ꯍꯥꯏꯕꯅꯣ ꯃꯥꯏ ꯄ꯭ꯔꯥꯏꯁꯇꯣ ꯁꯤꯁꯦ ꯕ꯭ꯔꯣ 500ꯅꯦꯕꯀꯣ ꯑꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ 500ꯒꯤ ꯑꯅꯤ 500ꯒꯤ ꯑꯅꯤꯗ ꯀꯣ ꯁꯤ ꯀꯪꯂꯩ ꯀꯩꯊꯦꯜꯗꯒꯤ ꯂꯨꯄꯥ 500ꯒꯤ ꯑꯅꯤ ꯂꯩꯔꯛꯄꯅꯦ ꯄꯥꯝꯗ꯭ꯔꯅꯦꯒ ꯍꯥꯏꯔꯀꯣ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕ ꯐꯤꯗꯥꯗꯣ ꯑꯣꯏꯒꯗꯣꯏꯅꯤ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯄꯥꯝꯗꯁꯨ ꯑꯗꯨꯝ ꯈꯪꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤ ꯄꯣꯠꯁꯦ ꯑꯩꯅ 150ꯗ ꯂꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤ ꯇꯣꯡꯖꯔꯦ ꯑꯗꯨꯝ ꯈꯜꯂꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯃꯇꯨꯡꯗꯁꯨ ꯐꯪꯉꯣꯏ ꯑꯗꯣ ꯑꯃꯈꯛ ꯂꯧꯒꯦ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ ꯀꯌꯥ ꯑꯃꯗ ꯂꯥꯛꯀꯅꯤ ꯈꯛꯇꯪ ꯂꯧꯒꯦ ꯍꯥꯏꯇꯥꯔꯦ 300 ꯂꯥꯛꯀꯅꯦꯕ ꯂꯨꯄꯥ 100 ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯅꯤ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯨꯄꯥ 500 ꯂꯥꯛꯑꯅꯤ 500 ꯁꯤꯒꯤꯁꯤꯗꯤꯀꯣ ꯂꯥꯛꯇꯣꯏꯕ ꯑꯗꯨꯒ ꯕ꯭ꯔꯣ ꯇꯨ ꯁꯤꯗꯁꯨ ꯑꯃ ꯂꯥꯛꯑꯦ ꯁꯤꯅ ꯄꯨꯃꯥꯒꯤ ꯁꯔꯄ꯭ꯂꯁ ꯑꯣꯔꯤꯖꯤꯅꯦꯜ ꯀꯥꯡꯕꯨꯅꯤꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯤ ꯁꯤꯁꯨ ꯄꯤꯁ ꯌꯥꯝꯗꯦꯀꯣ ꯕ꯭ꯔꯣ ꯑꯩ ꯁꯤ ꯌꯥꯝ ꯎꯠꯍꯟꯖꯅꯤꯡꯕ ꯐꯖꯕꯒꯤ ꯄꯨꯊꯣꯔꯛꯄꯅꯤꯀꯣ ꯕ꯭ꯔꯣ ꯑꯗ ꯁꯤꯁꯨ ꯄꯤꯁ 300 ꯄꯨꯃꯥꯒꯤ ꯃꯨꯛꯇꯅꯦꯕ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯔꯤꯖꯤꯅꯦꯜꯅꯦꯕ ꯁꯤꯁꯨ 1X ꯒ ꯌꯥꯎꯔꯤꯁꯦ ꯁꯤ ꯑꯇꯣꯞꯄꯗ ꯐꯪꯗꯧ ꯃꯥꯟꯗꯦ ꯁꯤꯁꯤꯃꯗꯤ ꯁꯤꯁꯤꯡꯁꯦ ꯁꯤꯁꯤ ꯃꯥꯏ ꯃꯃꯜꯁꯤꯒ ꯐꯤꯗꯥꯁꯤꯒ ꯑꯗꯒꯤ ꯄꯣꯠꯁꯤꯒ ꯀ꯭ꯋꯥꯂꯤꯇꯤ ꯂꯣꯏ ꯌꯦꯡꯕ ꯀꯥꯟꯗ ꯄꯣꯠꯁꯤꯅ ꯌꯥꯝ ꯐꯕ ꯌꯥꯝ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯐꯤꯗꯥꯁꯦꯀꯣ ꯐꯤꯗꯥꯁꯦ ꯏꯪ ꯂꯥꯎꯕ ꯐꯤꯗꯥꯅꯦꯕꯀꯣ ꯕ꯭ꯔꯣ ꯃꯌꯥꯝ ꯑꯗꯨꯝ ꯄꯤꯌꯣꯔ ꯀꯇꯟꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯁꯦ ꯀꯣ ꯑꯗꯨꯝ ꯄꯥꯏꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯃꯌꯥꯝ ꯀꯇꯟꯁꯦ ꯀꯣ ꯀꯔꯝꯕ ꯀꯇꯟꯅꯣ ꯍꯥꯏꯕꯁꯦ ꯂꯤꯠꯁꯜꯂꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯕ ꯍꯦꯜꯂꯅꯤ ꯄꯥꯏꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯂꯤꯠꯁꯜꯂꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯕ ꯍꯦꯜꯂꯅꯤ ꯁꯤ ꯑꯗꯨꯝ ꯁꯤꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯎꯔꯤꯁꯦ ꯃꯌꯥꯝ ꯐꯤꯠ ꯑꯗꯨꯝ ꯑꯣꯏꯒꯗꯕ ꯀꯣ ꯑꯗꯨꯝ ꯄꯨꯔꯥ ꯁꯤꯒꯤ ꯄꯤꯌꯣꯔ ꯌꯥꯎꯔꯤꯁꯦ ꯀꯇꯟ ꯄꯨꯔꯥ ꯑꯣꯏꯕ ꯄꯣꯠꯁꯦ ꯎꯕ ꯀꯥꯟꯗ ꯑꯗꯨꯝ ꯄ꯭ꯔꯤꯃꯤꯌꯝ ꯑꯗꯨꯝ ꯃꯥꯜꯂꯅꯦꯕꯀꯣ ꯔꯤꯀꯣꯄꯔꯒꯤ ꯌꯥꯎꯋꯦ ꯄꯤꯁ ꯌꯥꯝꯗꯦꯀꯣ ꯕ꯭ꯔꯣ ꯁꯤ ꯑꯗꯨꯝ 300 ꯃꯨꯛ ꯈꯛꯇꯅꯦ ꯄꯤꯁ 100ꯃꯨꯛ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯆꯍꯨꯝ ꯃꯌꯥꯝ ꯑꯗꯨꯅ ꯑꯣꯏꯗꯣꯏꯅꯤ ꯐꯥꯔꯁ ꯀꯝ ꯐꯥꯔꯁ ꯑꯞ ꯑꯣꯏꯒꯅꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯗꯣꯏꯅꯤꯀꯣ ꯑꯁꯤꯁꯨ 300 ꯈꯛꯇꯪ ꯑꯣꯏꯔꯦ ꯑꯗꯨ ꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯐꯔꯦꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯈꯨꯐꯗꯤ ꯐꯔꯦ ꯌꯥꯝ ꯊꯤ ꯐꯔꯦ ꯉꯁꯥꯏ ꯑꯩꯅ ꯌꯦꯡꯉꯝꯃꯕꯅꯤ ꯌꯨꯅꯤꯀ꯭ꯂꯣꯒꯤ ꯀꯣ ꯁꯥꯏꯖꯁꯤ ꯄꯤꯌꯣꯔ ꯀꯇꯟ ꯑꯣꯏꯕ ꯀꯇꯟ ꯂꯩꯀ꯭ꯔꯥꯅꯦ ꯕ꯭ꯔꯣ ꯀꯇꯟ ꯂꯩꯀ꯭ꯔꯥ ꯀꯇꯟ ꯈꯛꯇ ꯅꯠꯇꯦꯕ ꯏꯁꯇ꯭ꯔꯦꯆꯦꯕꯜꯁꯤ ꯌꯥꯝ ꯁꯥꯡꯉꯦ ꯁꯤ ꯑꯝꯇ ꯄꯥꯏꯕꯤꯌꯨ ꯏꯁꯇ꯭ꯔꯦꯆꯦꯕꯜꯁꯤ ꯌꯥꯝ ꯁꯥꯡꯅ ꯌꯥꯎꯋꯦꯕꯀꯣ ꯑꯣꯀꯦ ꯇꯣ ꯀꯇꯟ ꯂꯩꯀ꯭ꯔꯥꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯏꯁꯇ꯭ꯔꯦꯆꯦꯕꯜꯁꯦ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯍꯟꯖꯤꯟꯖꯩꯌꯦꯕ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯦ ꯐꯨꯔꯤꯠꯁꯦ ꯁꯨꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯔꯤꯟ ꯆꯠꯂꯛꯄꯗꯨꯗꯤ ꯂꯩꯔꯔꯣꯏ ꯃꯔꯤꯟ ꯆꯠꯂꯛꯄ ꯁꯤꯒꯤꯁꯤꯗꯤꯀꯣ ꯂꯩꯔꯣꯏ ꯑꯃꯨꯛ ꯁꯨꯔꯀꯥꯟꯗ ꯍꯟꯖꯤꯟꯖꯈ꯭ꯔꯅꯤ ꯁꯨꯃꯥꯏꯅ ꯁꯤ ꯀꯂꯔꯁꯦ ꯕ꯭ꯔꯣ ꯑꯃ ꯑꯅꯤ ꯕ꯭ꯔꯥꯎꯟ ꯗꯥꯔꯛ ꯕ꯭ꯔꯥꯎꯟ ꯂꯩꯔꯦꯗꯅ ꯒ꯭ꯔꯦ ꯂꯩꯔꯦ Black ꯂꯩꯔꯦ. ꯕ꯭ꯂꯦꯛ ꯂꯩꯔꯦ ꯋꯥꯏꯠ ꯂꯩꯔꯦ ꯑꯗꯨꯒ White ꯂꯩꯔꯦ, ꯀꯣ, ꯀ꯭ꯔꯤꯝꯒ ꯀꯣ. ꯂꯣꯏꯅꯃꯛꯁꯨ ꯀꯂꯔꯁꯨ ꯂꯣꯏꯅ ꯐꯖꯕꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯁꯔꯄ꯭ꯂꯁꯅꯦꯕꯀꯣ ꯁꯤ ꯁꯔꯄ꯭ꯂꯁꯁꯦ ꯄꯣꯠ ꯌꯥꯝ ꯐꯪꯗꯕ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯊꯤꯕꯅꯦ ꯑꯗꯣ ꯄꯣꯠ ꯌꯥꯝ ꯀꯟꯅ ꯐꯪꯗꯕ ꯑꯗꯣ ꯃꯤ ꯑꯇꯣꯞꯄꯗꯒꯤ ꯐꯪ ꯇꯥꯔꯒꯅ ꯑꯃꯨꯛ ꯃꯃꯜ ꯑꯃꯨꯛ ꯃꯌꯥꯝ ꯍꯦꯜꯂꯛꯄ ꯍꯥꯏꯗꯤ ꯑꯗꯨꯝ 400ꯀꯤ ꯃꯌꯥ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯑꯃꯨꯛ ꯀꯁꯇꯃꯔꯗ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯍꯣꯡꯅ ꯑꯃꯨꯛ ꯐꯪꯍꯟꯖꯅꯤꯡꯕ ꯑꯗꯨꯗꯨꯒꯤ ꯀꯣꯏꯊꯤ ꯊꯤꯔꯀꯥꯟ ꯁꯤ ꯂꯨꯄꯥ 100 ꯈꯛꯇꯪꯗ ꯄꯤꯗꯣꯏꯅꯤꯀോ ꯂꯨꯄꯥ 100 ꯈꯛꯇꯪꯗ ꯀꯣ ꯃꯌꯥꯝ ꯁ꯭ꯂꯤꯞꯄꯔ ꯎꯠꯆꯔꯛꯀꯦ ꯃꯊꯪ ꯎꯠꯆꯔꯛꯀꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 400 ꯄꯤꯕ ꯈꯣꯡꯎꯞꯇꯨꯁꯨ ꯐꯪꯒꯗ꯭ꯔꯥ ꯑꯝꯇ ꯍꯪꯕꯤꯌꯣꯅ ꯍꯥꯏꯌꯦ ꯈꯣꯡꯎꯞꯁꯦ ꯕ꯭ꯔꯣ ꯑꯩ 400 ꯄꯤꯕ ꯈꯣꯡꯎꯞꯁꯦ ꯂꯩꯔꯔꯣꯏ ꯕ꯭ꯔꯣ ꯂꯩꯔꯔꯣꯏ, ꯃꯊꯪ ꯆꯍꯤꯗꯒꯤ ꯐꯖꯅ ꯇꯧꯔꯁꯦ ꯕ꯭ꯔꯣ ꯃꯊꯪ ꯆꯍꯤ ꯍꯥꯏꯁꯦ ꯍꯟꯗꯛꯀꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯃꯇꯨꯡꯗ ꯐꯖꯅ ꯇꯧꯔꯁꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯃꯇꯨꯡꯗ ꯑꯦꯄ꯭ꯔꯤꯜꯁꯦ ꯃꯌꯥꯝ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯅꯧꯕ ꯍꯧꯕ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯆꯩꯔꯥꯎꯕ ꯀꯣ ꯍꯣꯏ. ꯆꯩꯔꯥꯎꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯪꯂꯩ ꯀꯩꯊꯦꯜꯗ ꯑꯅꯧꯕ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯗꯒꯤ ꯑꯍꯦꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯈꯣꯡꯎꯞꯀꯤ ꯑꯍꯣꯡꯕꯈꯩ ꯂꯣꯏꯅꯃꯛ ꯇꯧꯔꯛꯑꯅꯤ ꯕ꯭ꯔꯣꯗ Okay. ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯄꯥꯟ ꯆꯠꯇꯕꯒꯤꯀꯣ ꯈꯣꯡꯎꯞꯀꯤꯗꯨꯃ ꯌꯦꯡꯊꯣꯛꯇ ꯌꯥꯔꯔꯣꯏꯕ ꯑꯩꯅ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯑꯗꯨ ꯍꯣꯏ, ꯍꯣꯏ. ꯈꯪꯗꯕꯁꯤꯡꯗꯣ ꯂꯧꯁꯤꯜꯂꯒ ꯀꯁꯇꯃꯔꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯣ ꯃꯥꯅꯦ. ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯀꯩꯗꯧꯕ. ꯍꯛꯊꯦꯡꯅꯅ ꯆꯠꯂꯒ ꯌꯦꯡ ꯍꯣꯏ. ꯇꯥꯔꯒꯗꯤ ꯄꯣꯠꯁꯦ ꯐꯩ ꯐꯠꯇꯦ ꯑꯗꯨꯝ ꯈꯪꯉꯒ ꯑꯗꯨꯝ ꯍꯣꯡꯅ ꯃꯃꯜꯁꯤꯒ ꯄꯤꯊꯣꯛꯑꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯆꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯄꯤꯁꯇꯨꯁꯨ ꯈꯤꯇꯪ ꯈꯤꯇꯪ ꯂꯧꯕ ꯀꯥꯟꯗ ꯇꯣꯡꯖꯗꯦꯕ ꯑꯗꯨꯅ ꯍꯣꯏ. ꯄꯤꯁꯇꯨ ꯃꯌꯥꯝ ꯂꯧꯔꯀꯥꯟꯗ ꯇꯣꯡꯖꯕꯅꯤꯅ ꯃꯌꯥꯝ ꯂꯧꯁꯜꯂꯨꯔꯒ ꯑꯃꯨꯛ ꯃꯥꯡꯉꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯁꯇꯃꯔꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯃꯥꯅꯦ. ꯑꯩꯉꯣꯟꯗ ꯃꯥꯡꯕ ꯈꯛꯇ ꯅꯠꯇꯅ ꯑꯗꯨꯕꯨ ꯁꯤꯁꯤꯡꯁꯦ ꯁꯤꯒꯤ ꯑꯦꯁꯤꯠ ꯋꯥꯁ ꯇꯤ ꯁꯥꯔꯠꯁꯤꯡꯁꯦ ꯌꯥꯎꯁꯪꯒꯤ ꯑꯣꯏꯅ ꯁꯤꯁꯦ ꯂꯨꯄꯥ 100 ꯈꯛꯇꯪꯗ ꯑꯣꯐꯔ ꯂꯨꯄꯥ ꯄꯤꯊꯣꯛꯆꯔꯦꯀꯣ 100 ꯈꯛꯇꯪꯗ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯒꯤꯁꯦꯀꯣ ꯁꯤꯗ ꯄ꯭ꯔꯤꯟ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯇꯧꯗꯕꯁꯨ ꯌꯥꯎꯔꯦꯀꯣ ꯕ꯭ꯔꯣ ꯁꯤ ꯄ꯭ꯔꯤꯟꯁꯦ ꯃꯈꯜ ꯃꯈꯜ ꯂꯩꯅꯤꯀꯣ ꯅꯤꯔꯕꯥꯅꯥ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯂꯩꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯂꯨꯄꯥ 100 ꯈꯛꯇꯪꯗ ꯁꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯌꯥꯜꯍꯟꯖꯔꯝꯃꯒꯦ ꯃꯑꯣꯡ ꯇꯥꯅ ꯁꯤꯁꯨ ꯇꯧꯔꯣ ꯁꯤ ꯂꯨꯄꯥ 100ꯒꯤꯗꯣ ꯅꯠꯇ꯭ꯔꯥ 100ꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯗꯣ ꯁꯤꯁꯦꯀꯣ ꯕ꯭ꯔꯣ ꯍꯥꯏꯁꯤꯅꯦ ꯁꯤꯗ ꯑꯅꯤ ꯊꯣꯛꯅ ꯂꯥꯛꯑꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯃꯦꯗ ꯏꯟ ꯏꯟꯗꯤꯌꯥ ꯊꯥꯔꯛꯄ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯃꯜ ꯈꯤꯇꯪ ꯍꯦꯟꯒꯠꯂꯦꯕ ꯁꯤꯁꯤꯅ ꯂꯨꯄꯥ 100ꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯂꯨꯄꯥ 100ꯒꯤ ꯑꯣꯏꯗꯣꯏꯕꯀꯣ ꯁꯤꯅ 100ꯒꯤꯗꯣ ꯍꯌꯦꯡ ꯉꯥꯎꯅꯤꯕ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ H&M ꯃꯦꯗ ꯏꯟ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯊꯥꯕꯅꯣ ꯁꯤꯁꯦ ꯃꯦꯗ ꯏꯟ ꯁꯤꯅ ꯕꯦꯁꯤꯛ ꯁꯤꯅ ꯑꯣꯀꯦ ꯕꯦꯁꯤꯛ ꯀꯣ ꯕꯦꯁꯤꯛ ꯁꯨꯃꯥꯏꯅ ꯊꯥꯕꯁꯤꯅ ꯂꯨꯄꯥ 100 ꯃꯦꯗ ꯏꯟ ꯏꯟꯗꯤꯌꯥ ꯊꯥꯔꯛꯄꯗ ꯃꯃꯜ ꯈꯤꯇꯪ ꯍꯦꯜꯂꯦꯕꯀꯣ ꯕ꯭ꯔꯣ ꯑꯗꯨꯝ 150 ꯑꯍꯨꯝ ꯑꯣꯏꯔꯛꯇꯣꯏꯕ 150ꯒꯤ ꯑꯍꯨꯝ ꯃꯌꯥꯝ ꯁꯤꯁꯤꯅ ꯁꯤꯁꯦꯀꯣ ꯂꯨꯄꯥ 150ꯒꯤ ꯃꯉꯥ ꯁꯤꯁꯦ 150ꯒꯤ ꯃꯉꯥ ꯑꯣꯏꯗꯣꯏꯕ ꯀꯣ ꯁꯤꯡꯒꯜ ꯄꯤꯁ ꯂꯧꯒꯦ ꯍꯥꯏꯔꯒꯅ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯕ ꯃꯌꯥꯝ ꯁꯤꯁꯦꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯁꯪꯒꯤ ꯀꯩꯀꯩꯒꯤ ꯑꯗꯨꯝ ꯅꯝꯕꯤꯕ ꯌꯥꯅꯤꯀꯣ ꯑꯗꯨꯝ ꯄꯤꯁ ꯐꯖꯅ ꯂꯩꯌꯦꯕ ꯑꯗꯨꯝ ꯆꯞ ꯆꯥꯔꯦ ꯍꯥꯏꯇꯥꯔꯦ ꯃꯆꯨꯁꯨ ꯌꯥꯝ ꯂꯩꯔꯦ ꯁꯤꯗꯀꯣ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯂꯥꯏꯠ ꯃꯆꯨ ꯑꯣꯏꯕꯁꯤ ꯑꯗꯨꯝ ꯂꯩꯔꯦ ꯀꯣ ꯈꯔ ꯑꯗꯨꯝ ꯗꯜ ꯑꯣꯏꯕ ꯃꯆꯨ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯕꯦꯖ ꯃꯆꯨꯒꯨꯝꯕ ꯀꯣ ꯌꯥꯎꯁꯪꯒꯨꯝꯕꯁꯤꯗꯤ ꯀꯂꯔ ꯑꯌꯥꯛꯄꯅ ꯍꯦꯟꯅ ꯆꯠꯂꯦ ꯃꯥꯅꯦ ꯁꯤꯒꯨꯝꯕ ꯀꯣ ꯕ꯭ꯂꯦꯛ ꯍ꯭ꯋꯥꯏꯠꯀꯁꯦ ꯀꯣ ꯁꯤꯒ ꯂꯩꯔꯤꯁꯦ ꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯝ ꯄꯥꯝꯅꯕꯅꯤ ꯂꯨꯄꯥ 100 ꯈꯛꯇꯪꯗꯀꯣ ꯂꯨꯄꯥ 100 ꯈꯛꯇꯪ 150ꯒꯤ ꯃꯉꯥ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯀꯣꯂꯔ ꯇꯤ ꯁꯥꯔꯠꯁꯦ ꯍꯟꯖꯜꯂꯁꯦ ꯁꯤ ꯍꯟꯖꯟꯈ꯭ꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯨꯄꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯣꯛ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯁ꯭ꯇꯣꯛ ꯑꯅꯧꯕ ꯃꯌꯥꯝ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯦ ꯔꯦꯇ꯭ꯔꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯤꯠ ꯔꯦꯇ꯭ꯔꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄ꯭ꯔꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯁꯦ
ꯅꯪ ꯉꯁꯥꯏꯒꯤ นิวยอร์ก ꯊꯥꯕ บรุกลิน ꯊꯥꯕ ก็ ꯀꯩꯅꯣꯗꯨꯗꯤ ไนกี้ ꯊꯥꯕ ꯑꯩꯈꯣꯏ ꯁ꯭ꯋꯦꯠꯀꯤ ꯃꯥꯟꯕꯒ ꯂꯥꯛꯏꯁꯦ ꯁꯤꯒ ꯁꯤ ꯅꯠꯇꯕ ꯑꯃꯗꯣ ꯁ꯭ꯋꯦꯠꯅꯤ ꯁꯤꯗ ꯑꯃ ꯑꯔꯥꯡꯕ ꯑꯃ ꯌꯥꯎꯔꯤ ꯌꯨꯝꯕ ꯂꯩꯔꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯦꯗꯤꯂꯤꯠ ꯌꯥꯝ ꯂꯩꯀꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯤꯒꯤꯟ ꯁ꯭ꯇꯣꯛꯀꯤ ꯕꯣꯁꯇꯣꯟꯒ ꯍꯥꯏꯅꯕꯗꯣ ꯃꯌꯥꯝꯅ ꯁꯤꯒꯤ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯒ ꯕ꯭ꯔꯣ ꯁꯤꯁꯨ ꯌꯥꯎꯁꯪꯒꯤ ꯍꯥꯞꯄꯦꯟꯅꯤꯀꯣ ꯑꯃꯅ ꯂꯝꯖꯦꯟ ꯆꯦꯟꯕ ꯍꯥꯞꯄꯦꯟ ꯑꯃꯅ ꯁꯤꯅ ꯌꯥꯎꯁꯪꯒꯤ ꯍꯥꯞꯄꯦꯟꯅꯤꯀꯣ ꯑꯣꯀꯦ ꯁꯤꯅ ꯑꯩꯈꯣꯏ ꯔꯟꯅꯤꯡ ꯁꯣꯔꯁ ꯀ ꯍꯥꯏꯅꯕꯗꯨꯅꯦ ꯃꯌꯥꯝꯅ ꯁꯤꯁꯦ ꯑꯃꯃꯝꯗ ꯂꯨꯄꯥ 100 ꯀꯧꯕ꯭ꯔꯣ ꯂꯨꯄꯥ 100 ꯑꯗꯨ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯩ ꯍꯦꯟꯅ ꯂꯧꯕꯤ ꯇꯥꯔꯒꯗꯤ 75 ꯂꯨꯄꯥ 75 ꯌꯥꯎꯁꯪꯒꯤ ꯌꯥꯝ ꯂꯧꯅꯩꯅ ꯂꯧꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯁꯥꯏꯖꯁꯨ ꯑꯗꯨꯝ ꯃꯆꯥꯗꯩ ꯍꯧꯔ ꯑꯆꯧꯕ ꯂꯩꯅꯤ ꯑꯗꯨꯝ ꯄꯤꯁ ꯌꯥꯝ ꯂꯩꯅꯤꯀꯣ ꯂꯨꯄꯥ 15 ꯇꯥꯔꯦ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯤ ꯍꯦꯟꯅ ꯂꯧ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯤꯁꯦꯀꯣ ꯌꯥꯎꯁꯪꯒꯤ ꯑꯣꯏꯅ ꯂꯨꯄꯥ 100 ꯑꯗꯨꯒ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯩ ꯍꯦꯟꯅ ꯂꯧꯕꯤ ꯇꯥꯔꯒꯗꯤ ꯂꯨꯄꯥ 75 ꯑꯗꯨꯝ ꯂꯨꯄꯥ 7 720 ꯃꯨꯛ ꯆꯥꯡ ꯂꯩꯅꯤ ꯄꯤꯁꯇ ꯑꯣꯀꯦ ꯄꯤꯁ ꯌꯥꯝꯗꯦ 710 ꯃꯨꯛꯇꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯎꯁꯪꯒꯤ ꯈꯛꯇꯪ ꯂꯧꯕꯅꯦꯕ ꯁꯤꯅ ꯌꯥꯎꯁꯪꯒꯤ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯁꯦꯠꯍꯟꯅꯕ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯊꯑꯣꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯁ꯭ꯄꯣꯔꯠꯁ ꯇꯧꯕꯒꯤꯁꯨ ꯌꯥꯔꯦ ꯇꯣꯁ ꯆꯟꯕꯒꯤꯁꯨ ꯌꯥꯔꯦ ꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯆꯞ ꯆꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯐꯤꯗꯥꯁꯦ ꯁꯦꯠꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯤꯁꯤꯅ ꯕ꯭ꯔꯣ ꯁꯤꯁꯤꯅ ꯂꯨꯄꯥ 100 ꯈꯛꯇꯪ ꯔꯟꯅꯤꯡ ꯁꯣꯔꯠ ꯂꯨꯄꯥ 100 ꯁꯤꯗꯁꯨ ꯑꯇꯥꯡꯕꯁꯨ ꯂꯩꯀꯣ ꯕ꯭ꯔꯣ 150 250 150 ꯄꯤꯕ ꯂꯩꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ 100 ꯄꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯃꯔꯤ ꯁꯨꯃꯥꯏꯅ ꯑꯔꯥꯡꯕ ꯌꯥꯎꯕꯁꯤꯡꯁꯦ ꯍꯌꯦꯡ ꯆꯃꯝꯅꯗꯅꯕ ꯍꯥꯏꯖꯍꯧꯒꯦꯕ ꯑꯔꯥꯡꯕ ꯌꯥꯎꯕꯁꯤꯡꯁꯤꯅ ꯂꯨꯄꯥ 100 ꯑꯣꯀꯦ ꯀꯥꯎꯟꯇꯔ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯃꯥꯏꯅ ꯃꯔꯤ ꯃꯔꯥꯡ ꯇꯨꯔꯥꯡꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ 100 ꯄꯤꯕꯅꯤ ꯑꯗꯨꯝ ꯈꯪꯕ ꯌꯥꯔꯦ ꯃꯌꯥꯝ ꯀꯣ ꯀꯁꯇꯃꯔꯅ ꯈꯪꯗ꯭ꯔꯒ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯑꯃꯨꯛꯁꯨ ꯋꯥꯏ ꯃꯥꯅꯦ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯦ ꯇꯧꯕ꯭ꯔꯣ ꯁꯤꯁꯤꯅ ꯂꯨꯄꯥ 250ꯒꯤꯅꯦꯕ ꯁꯨꯝꯕ ꯂꯥꯛꯏꯁꯦ ꯁꯤꯗ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯇꯥꯋꯦꯜꯒ ꯍꯥꯞꯆꯟꯕ ꯑꯃ ꯌꯥꯎꯕꯗꯣ ꯁꯤꯒꯨꯝꯕꯒ ꯂꯥꯛꯏꯁꯦ ꯇꯥꯋꯦꯜ ꯂꯝꯖꯦꯟ ꯆꯦꯜꯂꯀꯥꯟꯗ ꯍꯨꯃꯥꯡ ꯇꯥꯁꯟꯕ ꯇꯥꯋꯦꯜ ꯃꯆꯥ ꯑꯃꯒ ꯍꯥꯞꯄ ꯌꯥꯔꯦ ꯁꯤꯒꯨꯝꯕꯒ ꯌꯥꯎꯔꯤꯁꯤꯡꯁꯦ ꯁꯤꯁꯤꯅ ꯂꯨꯄꯥ 250ꯒꯤ ꯑꯣꯏꯗꯣꯏꯅꯦ ꯂꯨꯄꯥ 150 ꯀꯣ ꯀꯂꯔꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯃꯌꯥꯝ ꯑꯃ ꯐꯖꯕ ꯑꯗꯨꯝ ꯂꯩꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯈꯦꯠꯅꯔꯛꯀꯅꯤꯀꯣ ꯄꯥꯏꯕꯗ ꯑꯗꯨꯝ ꯈꯪꯒꯅꯤꯕ ꯁꯥꯏꯖꯁꯨ ꯈꯦꯠꯅꯕꯅꯦ ꯑꯃꯁꯤꯅ ꯈꯤꯇꯪ ꯄꯤꯛꯇꯛ ꯂꯥꯛꯄꯅꯦꯕꯀꯣ ꯁꯤꯅ ꯑꯗꯨꯝ ꯆꯥꯎꯅ ꯂꯥꯛꯑꯦꯕ ꯃꯥꯏꯁꯤꯅ ꯆꯦꯟꯒ ꯂꯥꯛꯀꯅꯤꯕꯀꯣ ꯃꯈꯜ ꯂꯩꯌꯦ ꯁꯤꯁꯨ ꯑꯗꯨ ꯉꯁꯥꯏꯒꯤ ꯄꯨꯃꯥꯒꯤꯗꯣ ꯁꯤꯒꯨꯝꯕꯗꯁꯨ ꯂꯥꯛꯇꯣꯏꯅꯤ ꯁꯤ ꯂꯨꯄꯥ 100 ꯈꯛꯇꯪꯗ ꯑꯣꯏꯗꯣꯏꯅꯦꯕ ꯂꯨꯄꯥ 100 ꯈꯛꯇꯪꯗ ꯁꯤꯖꯤꯟꯗꯤ ꯂꯧꯁꯜꯍꯧꯕꯤꯕ ꯌꯥꯔꯦꯀꯣ ꯕ꯭ꯔꯣ ꯁꯤꯒꯤꯁꯦ ꯄꯨꯃꯥꯒꯤꯁꯦ ꯌꯥꯝꯗꯦ ꯐꯁꯨ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯂꯤꯠꯍꯟꯅꯤꯡꯕ ꯑꯣꯔꯤꯖꯤꯅꯦꯜ ꯆꯞ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯣꯔꯤꯖꯤꯅꯦꯜꯒ ꯃꯥꯟꯅꯕ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯥꯎꯠꯂꯦꯠ ꯑꯣꯏꯗꯣꯏꯅꯦ ꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤꯀꯣ ꯑꯗꯨ ꯁꯤꯁꯤꯡꯁꯤꯅ ꯅꯦꯍꯔꯨꯅꯦꯒꯤ ꯁꯨꯃꯥꯏꯅ ꯁ꯭ꯅꯦꯞ ꯕꯇꯟ ꯑꯣꯏꯕꯁꯤꯡꯁꯦ ꯕ꯭ꯔꯣ ꯁꯤꯁꯤꯡꯁꯤꯅ ꯂꯨꯄꯥ 200 ꯈꯛꯇꯪꯗ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯨꯄꯥ 200 ꯀꯣ ꯌꯥꯝ ꯂꯦꯝꯅ ꯂꯤꯠꯄꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯀꯣ ꯕ꯭ꯔꯣ ꯑꯦꯗꯤꯗꯥꯁꯀꯤ ꯀꯣ ꯁꯤ ꯑꯗꯨꯝ ꯂꯩ ꯃꯆꯨ 3-4 ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯨ 3 ꯑꯗꯨꯝ ꯂꯩ ꯃꯆꯨꯁꯦ ꯑꯌꯤꯡꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯅ ꯁꯨꯃꯥꯏꯅ ꯖꯤꯝ ꯁꯥꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯇꯩꯁꯤꯡꯅꯁꯨ ꯂꯤꯠꯄ ꯅꯨꯡꯉꯥꯏꯕ ꯗ꯭ꯔꯥꯏ ꯐꯤꯠꯀꯤꯗꯀꯣ ꯕ꯭ꯔꯣ ꯁꯤ ꯑꯗꯨꯝ ꯃꯃꯥꯡꯗ ꯌꯥꯝ ꯄꯥꯝꯅꯈꯤꯕꯗꯨꯅ ꯁꯥꯏꯖ ꯌꯥꯝ ꯆꯨꯝꯅ ꯂꯥꯛꯄꯗꯨꯅꯤꯀꯣ ꯕ꯭ꯔꯣ ꯑꯦꯜꯗꯩꯅ ꯗꯕꯜ ꯑꯦꯛꯁꯦꯜ ꯐꯥꯎ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯅꯅꯦ ꯍꯧꯖꯤꯛ ꯃꯊꯪ ꯎꯠꯆꯔꯛꯀꯦꯕꯀꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯐꯔꯛ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯇꯞꯅ ꯎꯠꯆꯔꯛꯀꯦ ꯀꯣ ꯀꯥꯔꯒꯣ ꯁꯣꯔꯠꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯍꯥꯞ ꯖꯦꯀꯦꯠꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨꯗꯩꯗꯤ ꯃꯌꯥꯝꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯎꯠꯆꯔꯛꯀꯦ ꯃꯊꯪ ꯁꯤꯁꯤꯡꯁꯤꯗꯣ ꯕ꯭ꯔꯣ ꯁꯤꯁꯤꯡꯁꯤꯁꯨ 100ꯒꯤ 3ꯗ ꯂꯣꯏ ꯑꯣꯐꯔ ꯂꯩꯗꯣꯏꯅꯤꯀꯣ ꯁꯤꯁꯤꯡꯁꯤ ꯐꯖꯕ ꯉꯥꯛꯇꯅꯦ ꯍꯦꯟꯗ ꯎꯠꯂꯛꯇꯣꯏꯁꯤꯗꯤ ꯍꯣꯏ ꯃꯥꯅꯦ ꯃꯌꯥꯝꯅ ꯄꯥꯝꯅꯒꯗꯕꯀꯣ ꯃꯃꯜꯅ ꯍꯣꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯀ꯭ꯋꯥꯂꯤꯇꯤꯅ ꯌꯥꯝꯅ ꯇꯣꯞ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯕ ꯑꯥꯏꯇꯦꯝꯁꯤꯡ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯎꯠꯆꯔꯛꯏꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯀꯩꯅꯣꯗꯣ ꯕ꯭ꯔꯣ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯄꯦꯖꯇꯣ ꯑꯗꯨ ꯑꯗꯨꯝ ꯐꯖꯅ ꯐꯣꯂꯣ ꯇꯧꯁꯟꯕꯤ ꯇꯥꯔꯗꯤ ꯕ꯭ꯔꯣ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯨꯝ ꯐꯖꯕ ꯅꯨꯃꯤꯠ ꯅꯣꯡꯃꯁꯤꯒꯤ ꯀꯔꯤ ꯑꯍꯣꯡ ꯑꯆꯥꯎ ꯂꯩꯔꯤꯒꯦꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯕꯤꯒꯅꯤꯀꯣ ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯍꯥꯞ ꯄꯐꯔ ꯖꯦꯀꯦꯠ ꯂꯩꯕ꯭ꯔꯥꯅ ꯍꯪꯕꯤꯔꯛꯏ ꯃꯌꯥꯝꯅ ꯍꯥꯞ ꯄꯐꯔ ꯖꯦꯀꯦꯠ ꯂꯩꯌꯦꯕ꯭ꯔꯣ ꯂꯩꯀꯣ ꯃꯊꯛꯇ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯤ ꯀꯣ ꯂꯨꯄꯥ 150ꯗꯒꯤ ꯍꯧꯔꯒ 1,500 ꯐꯥꯎꯒꯤ ꯂꯩ 150 ꯄꯤꯔꯝꯕꯁꯦ ꯂꯨꯄꯥ 700 ꯄꯤꯔꯝꯕꯗꯨꯅ 150 ꯄꯤꯔꯝꯕꯗꯨꯅ 100 ꯑꯃ 150 ꯄꯤꯔꯝꯕꯗꯨꯅ ꯑꯃ 200 ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯕ꯭ꯔꯣ ꯁꯤꯁꯤꯅ ꯂꯨꯄꯥ 150 ꯁ꯭ꯂꯤꯄꯔ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯍꯥꯟꯅ ꯎꯠꯆꯔꯛꯀꯦ ꯁ꯭ꯂꯤꯄꯔ ꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯎꯠꯆꯔꯛꯀꯦ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨꯀꯣ ꯁ꯭ꯇ꯭ꯔꯦꯠ ꯆꯦꯕꯜ ꯌꯥꯝ ꯌꯥꯎꯕ ꯕ꯭ꯔꯣ ꯁꯤꯁꯦꯗꯣ ꯁꯤꯁꯦ ꯂꯨꯄꯥ 100 ꯈꯛꯇ ꯑꯣꯏꯗꯣꯏꯅꯦ ꯍꯥꯟꯅ 600 ꯄꯤꯕꯗꯨꯅꯤꯀꯣ ꯄꯤꯁ ꯌꯥꯝ ꯂꯩꯇꯦ ꯁꯤꯁꯨ 750 ꯑꯗꯨꯃꯥꯏꯅ ꯖꯔꯥꯒꯤ ꯀꯣ ꯁꯤꯁꯤꯡꯁꯦ ꯑꯗꯨꯒ ꯁꯤꯁꯤꯡꯁꯤꯅ 150ꯒꯤ 3 ꯇꯧꯕ 150ꯒꯤ 3 ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯗ꯭ꯔꯥꯏ ꯐꯤꯠꯇ ꯁ꯭ꯇ꯭ꯔꯥꯏꯞ ꯆꯦꯟꯕꯁꯤꯡꯗꯣ ꯑꯦꯗꯤꯗꯥꯁꯀꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯥꯛꯀꯗꯣꯏꯁꯦ ꯀꯂꯔꯁꯨ ꯑꯗꯨꯝ ꯌꯥꯝ ꯂꯩꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯕ꯭ꯂꯨꯒꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯦ ꯀ꯭ꯂꯥꯏꯃꯥꯀꯨꯜꯒ ꯊꯥꯕ ꯀꯣ ꯁꯤꯁꯤꯡꯁꯦ ꯂꯩꯔꯦ ꯁꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯈ꯭ꯋꯥꯏ ꯄꯥꯝꯅꯕ ꯌꯥꯝ ꯄꯥꯝꯅꯒꯗꯕ ꯌꯥꯝ ꯇꯣꯏꯅꯁꯨ ꯍꯪꯕ ꯇꯣꯏꯅꯁꯨ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯌꯥꯝ ꯇꯣꯏꯅꯁꯨ ꯌꯣꯟꯕ ꯌꯥꯎꯁꯪꯒꯤ ꯃꯤ ꯑꯗꯨꯗꯨꯒ ꯄꯤꯔꯣꯅꯦ ꯑꯃꯗꯨ ꯖꯤꯟꯁꯤꯗꯤ ꯗꯥꯏꯔꯦꯛ ꯌꯥꯎꯁꯪꯒꯤ ꯑꯣꯏꯅ ꯁ꯭ꯇꯣꯛꯁꯦ ꯄꯩꯒꯦ ꯂꯩꯔꯦꯀꯣ ꯑꯣꯀꯦ ꯌꯥꯎꯁꯪꯒꯤ ꯍꯥꯏꯔꯒꯗꯤ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯒꯗꯣꯏꯅꯤ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗꯗꯤꯀꯣ ꯕꯦꯒꯤ ꯐꯤꯠ ꯃꯌꯥꯝ ꯂꯩꯔꯦ ꯀꯣ ꯑꯗꯨꯗꯨꯒ ꯋꯥꯁ ꯌꯥꯎꯕ ꯌꯥꯎꯗꯕ ꯄꯨꯟꯅ
jeans ลุปะจัตุกขังเด quality premium quality ลุปะจัตุกขัง จัดรูปขตังนะแม่เลยเนี่ยจินเสกว่าปราพรีเมียมคุณภาพนะฮะว่าแต่อะไรการฮัดกี่กว่าหมายน่าจะมีเองว่าตำแหน่งข้างกันนี่ตุ้มคุยเฟเดก็ยาวกว่าวาสก็ยาวกว่าภาษาภาษาอะไรเลยหมายน่ากว่า สิมาตัวนี้ตุ้มตัวไอ้ตินเนี่ยตัวที่บอกเล่านี่บุกบล็อก ไอ้ที่ในตัวนี้เราคนนี้ 30เดนี่ก็ให้เจ้าบล็อกดูก็34 36แต่ดี24บอกจ้างพังนี่บุ โอเคต่างกันเศร้าเลย시기제 시다 팡 이제ไอ้กลาบไอ้ตินเนี่ยบ่시다 팡 이제 20เนี่ยบุกบล็อก 20เนี่ยโอเคยำเจ้าเลยให้ภาษาอะไรสิ่งที่ดีกว่า 시징 이제 24บ่dum라오니บุกนะมาว่าเสมาคันเลยก็บล็อกดูจินส์กี่วันลุปะจัตุกขังเดยอกชงบ่ขังกิ ลูกปัจจุบันแม่จินเสกว่าคนเขาจะเรียกว่าจินคนนี้มักลูกปัจจุบันอันนี้ ว่าเช้าบ่ยาวแต่ว่าปุ่นน่ะลุปะจัตุ ลูกปัจจุบันแม่นะให้พี่ได้เซ่คอยกี่ครั้งเลยก็เที่ยวฟอลโล่ตัวก็ลักอยู่ไม่สิ่งอยู่เองนะออฟเฟอร์เลยก็ได้ให้ทำไปดิ offer เจ ออฟเฟอร์ที่ปีนี่กว่า ตาก็ที่ทำมาวันนี้รวยที่มีอำลักปีน่ะบ้านนั่นเนี่ยหายกันตั้งมุกตาก็ที่ทำมาวันนี้ดูโบรสมันเราเกโลทรีดรมออกจากอย่างคอยกี่ PS followers สิ่งที่มันนุ่งเด็กก็บรดูก็ป้าพอเรามันเล่าไปอ่ะไปคุยตรงจับมันสุดพิจารณา โอเคใหญ่ครั้งเลยก็ที่ PS อัปเดตตัวเราเสร็จทุกทีนึกว่าสมัยนั้นสิ่งว่าเช้าบ่จริงๆจินว่าเช้าเป็นกี่ร้อยตังค์เขาเรียกก็บรดูไอ้นู่นที่หาตัวแม่ทางบิลเลช่งั้นใส่กี่จังหวะกี่หุ้มตัวไว้เตรียมเสียจังหวะกี่หุ้มตัวไว้เตรียมใครยาวกี่ให้มันได้กว่า mix ตัวไปอะไรให้ทำไม่ได้บิลเล mix ตัวไปก็แม่จังหวะกี่มาหุ้มตัวเสียต้อง mix ตัวไปให้มันได้ color option ที่ยามมันก็ pro jeans กี่จะตัวสิ่งว่าเช้าบ่จริงๆลุปะจัตุกขังด้วยนี่ไม่ color option ยามมีพาจุเลยพาใจสิเลยblack ให้จุ black แต่มาคันละหัวไม่เลยนี่แต่กี้ blue ให้จุ blue แต่หัวไม่เลยนี่ black แต่ก็จะ dirty wash ตัวแต่กี้จุ่มน่ะ plain wash ตัวจุเลยนี่มุกบล็อกสิ่งที่เลยมาเลย color ที่ยามนี่ color มาคันจริงๆอันนี้สิเดี๋ยวจริงๆ color มันก็มันได้แบบนี้บ่ wash คุตกจุมันได้แบบนี้บ่ไอ้ดิกดดิเลยภาษาแรงไม่ได้ไม่ยามตุ้มนะฮะสิ่งนั้นอุปมาตั้มตั้มปามันก็ต้องว่าไอเทมสิ่งอันนี้ก็ไม่ยามคนอุจจาระเสีย ลุปะจัตุกขังด้วย ลุปะ600ก็ตั้งได้คอย baggy fit ไม่ยามนะ baggy fit อยู่ในเซ็นมาร์เก็ตลุปะสิ่งอันมันก็จะนี่ก็สิ่งอันมันห้องอับได้ไม่ได้เลย ปานนะควายห้องจะนี่ปานอะไรสิ่งสิ่งนั้นไม่ยามลุปะจัตุกก็ตั้งได้เลยคอย baggy fit สิ่งอาราวจิตตัวโปรชิ24กว่า18เลยเรียบกู18 19 20 21 22 24เอ้ยสโตที่กูถึงยาวนี่กูถิ่นไม่ยามนี่จันนี่ให้ไม่ได้สิดีกว่าจันนี่เซ็งไม่จันนี่สิดี try ตัวเองมันไม่จันเลย try ตัวกูเซ็งกว่าอะดูก็แม่ลำมันหลักปกิสุขักเชื่อมเก๋ดุมเลยกันให้ไปใจดุมเลยกันนี่ลำมันไหลนะคนนั่งเดี๋ยวตัวเราก็ดุมเลยกันนี่สโตกเชื่อจะนี่ปั่นดุมเลยให้ไปใจคนน่ะยามเดรนะให้จะรีพอร์ตสิ่งที่บรยามเดรบุก็อะดูนะแต่ว่าแต่เลยพอคือมันเลยกันนี่ดุมเห็นนะดุมกันต้องเลยกันนี่ไปดูก็ชิจูเลยก็บรชิจูกี่บ้านเด้อชิจูไม่จะรักอีสิกว่ามอจาวพูดพิจารณาชีทรูนุปีกินจินสีเอาดีก็ไม่เอานุปีกินเดียวดิชีทรูจีพัฒน์เลยก็บรชิจูลุปะจังหวะกันนี่ดูฟอร์ตัวชิจูเลยไม่เอาต้องโครเชตกันนะเพื่อนไม่เอาชิจูก็จนเลยกี่บ้านให้ดูโครเชตให้ดูไม่นั่นล้วนมาเช่นโครเชตช่วยในคิวบ้านช่วยในมาคันนี่ชิจูเลยชิจูลุปะจังหวะนี่ดูก็บรลุปะจังหวะกันนี่ก็ไม่เอาชิจูเลยคิวบ้านสิดูก็ชินะลุปะจังหวะกี่หงการหัดกี่มามั่งนี่อันปั๊มนะบุตรมาเลยอันนู้นบลักกูเจอละอันนู้นบลักกูเนี่ยโปรเซสโอเคเชื่อตุ้มโซ่คนนั้นเลยมามั่งนี่เดี๋ยวค่อยลอยเกลียวก่อนลอยเกลียวโอเคสิได้เพรสตัวอุ่นตุ้มใส่สล้วนชุนอะไรนี่ใส่สล้วนชุนอะไรได้ก่อนมามั่งเนี่ยแม่เนี่ยปั๊มเนี่ยยิ้มตัวเองตัวนี้สิ่งที่เสร็จที่ปั๊มเนี่ยให้มันได้คนละนั่นแต่บุตรจุปั๊มเนี่ยสิเจ้สิอุดคริสดูก็สิดามันเลยบรอนี่ชานาบกังกูกี่ยามปั๊มไปยามจิมชานาบกังกูกี่ก็ฟิสบอนกี่อัมเลสให้มันได้ก่อนสิยามพัดใจก่อนนี่มาขาดก็สิกี่เอ็มบอยดีตัวเราก็ลอสแอนเจลิสก็ท่าไปก่อนโอเคสิเสร็จแล้วมันค่อยนั่นตัวมันต้องเลเยอร์ตัวว่าต้องรีบพัดใจตัวมาเลยสิ่งที่เสร็จก่อนมาริบโมเดลลิ่งตัวเราจะยาวนี่ก็บรอสิเจ้ดูสิจูลุปะจันนี่ก็ตั้งตัวนี่ก็ลุปะจันนี่ฟิสบอนก็ออริจินัลไม่สิวาสตัวเป็นเนี่ยบ่ไม่สิคัลเลอร์เจ้พิดาเจ้วาสตัวเป็นเนี่ยบ่โอเคตัวมันนั่นแต่เจ็ตแบล็กนั่นแต่ได้พิดาวาสตัวนี่ลุปะจันนี่ดูก็สิเดเลยบ่บัญญัติเจ้าสิจินะลุปะจามมาก็ตั้งดูก็สิกุมบ่เจ้สิกุมบ่ดีกันตัวกันจามยังใครกันนี่ตัวจามยังใครกันนี่สิยังลอยจะได้กันโนกิเนี่ยบ่เจ้าบุกี้ก็ยังเขาที่ต้องเสียสาวแรงมาตายตะกี้ต้องเอาเลยบ่อะตัวไม่ยามทางบิเลเซียคอยออฟเฟอร์เซ่ก็ชินลำค่ากี่แบรนด์ซื้อพังกันจะให้ในกันเป็นกี่แบรนด์ซื้อพังกันนี่บ่ก็บ่ดูก็ชินลำค่ากี่นะคอยให้ยังนั่นจะก็หังจิตตัวแลบทานบันตกจระเกี่ยวไม่ยามดูสิเห็นนะสิได้ยาวตัวบ่ครามาสู้ยาวเว้ยบ่ก็แต่กี้สิได้กันตกตัวบ่สู้ครายาวเว้ยบ่ดูไม่ยามขังกันนะบ่เห็นตลอดแค่ตัวไม่ยามนะคอมเมนต์ตัวบิเลเซียให้ก็ตั้งเลยเนี่ยมีให้นะคอมเมนต์ตัวบิเลก็ไม่ตัวบิเลอะดูสิได้ปีบ่มันจิตลมปีบ่ก็บ่ดูก็ให้อะฮงบ่ปวดยังก็อะตังบ่ปวดลุปะลิชิงมจงอาปีดูลุปะจันนี่ได้ปีเว้ยดูก็ไม่ปีนี่บ่
ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯨꯏꯕ ꯑꯍꯣꯡꯕ ꯁꯤꯒꯤ ꯃꯃꯜꯁꯤꯡꯁꯤꯗ ꯂꯣꯏ ꯄꯤꯖꯩꯌꯦꯕꯀꯣ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯑꯍꯣꯡꯕꯁꯤꯡꯁꯦ ꯍꯥꯏꯔꯅꯤꯕ ꯑꯗꯨꯗꯨꯒ ꯑꯇꯥꯡꯕ ꯄꯨꯔ ꯂꯥꯛꯑꯅꯤꯕ ꯑꯗꯨꯀꯥꯟꯗ ꯑꯗꯨꯒ ꯇꯥꯡꯉꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯇꯥꯡꯕꯁꯤꯡꯁꯤꯗꯤ ꯃꯁꯥꯒꯤ ꯑꯗꯨꯝ ꯇꯥꯡꯖꯔ ꯂꯩꯕ ꯄꯣꯠꯁꯤꯗꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯌꯥꯝ ꯇꯥꯔꯅꯤꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯑꯣꯐꯔ ꯄꯤꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠ ꯃꯌꯥꯝ ꯑꯃꯨꯛ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯑꯇꯥꯡꯕ ꯖꯤꯟꯁ ꯂꯨꯄꯥ 400ꯇ ꯑꯣꯐꯔ ꯄꯤꯕꯁꯦ ꯕ꯭ꯔꯣ ꯁꯤ ꯇꯥꯡꯉꯦ ꯍꯥꯏꯔꯛꯇꯣꯏꯅꯦ ꯃꯥꯅꯤ ꯑꯗꯨꯒ ꯂꯨꯄꯥ 400ꯇ ꯄꯤ ꯅꯣꯏꯗꯤ ꯌꯥꯝ ꯀꯩꯅꯣꯗꯅ ꯍꯣꯡꯉꯦ ꯑꯗꯨꯒ ꯀꯩꯅꯣꯗ ꯇꯥꯡꯉꯦ ꯂꯨꯄꯥ 400ꯇ ꯖꯤꯟꯁ ꯄꯤꯕꯗ ꯇꯥꯡꯉꯦ ꯍꯥꯏꯖꯤꯜꯂꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅ ꯈꯨꯝꯕ ꯑꯗꯨꯝ ꯇꯟꯅꯕꯩꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯪꯂꯩ ꯀꯩꯊꯦꯜꯗ ꯄꯤꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯗꯤ ꯑꯍꯣꯡꯕ ꯃꯃꯜꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯃꯤ ꯑꯅꯝꯕꯅꯗꯤ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨꯀꯣ ꯕ꯭ꯔꯣ ꯑꯗꯨꯝ ꯃꯤ ꯀꯁꯇꯃꯔ ꯂꯥꯛꯄꯁꯦ ꯑꯃꯅꯤꯗꯤ ꯌꯥꯎꯋꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯈꯟꯖꯜꯂꯨꯗ꯭ꯔꯦ ꯑꯗꯨꯗ ꯍꯥꯏꯗꯤ ꯄꯣꯠꯀ ꯃꯃꯜꯒ ꯌꯦꯡꯉ ꯃꯇꯨꯡꯗ ꯅꯣꯏꯁꯤꯅ ꯌꯥꯝ фꯔꯦ ꯍꯥꯏꯕꯗ ꯆꯥꯝꯃꯗ 99ꯒꯨꯝꯕ ꯆꯥꯡ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯒ ꯄꯣꯠ ꯅꯣꯏꯁꯦ ꯀꯩꯅꯣꯗ ꯃꯥꯟꯅꯗꯦ ꯍꯥꯏꯔꯝꯕꯁꯦ ꯃꯤ ꯑꯃꯒꯨꯝꯕ ꯌꯥꯎꯋꯦꯕ ꯆꯥꯝꯃꯗꯀꯣ ꯕ꯭ꯔꯣ ꯃꯥꯅꯦ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯗꯤ ꯄꯣꯠ ꯑꯩꯈꯣꯏꯅ ꯁꯤꯗ ꯎꯠꯆꯔꯤꯕ ꯄ꯭ꯔꯥꯏꯁꯃꯛꯇꯤ ꯂꯣꯏ ꯄꯤꯖꯔꯤꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯎꯠꯆꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯁꯤ ꯄ꯭ꯔꯥꯏꯁꯁꯤꯡꯒꯤ ꯂꯣꯏꯅꯃꯛ ꯄꯤꯖꯔꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯅꯠꯇꯕ ꯄꯣꯠ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗ ꯃꯃꯜ ꯑꯋꯥꯡꯕ ꯄꯣꯠꯇ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯏꯔꯛꯄꯗ ꯀꯩꯁꯦ ꯍꯧꯖꯤꯛꯀꯥꯟ ꯀꯇꯟ ꯂꯩꯀ꯭ꯔꯥꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯇꯥꯡꯕ ꯌꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯇꯤ ꯁꯥꯔꯠ ꯂꯨꯄꯥ ꯑꯩꯈꯣꯏꯅ ꯁꯤꯗ 150 900 ꯍꯥꯏꯔꯅꯤꯗꯅ ꯑꯗꯨꯒ ꯀꯇꯟ ꯂꯩꯀ꯭ꯔꯥꯒꯤ ꯂꯨꯄꯥ 500 ꯄꯤꯕ ꯇꯤ ꯁꯥꯔꯠꯇꯣ ꯑꯗꯨ ꯌꯦꯡꯉꯗꯤ ꯑꯗꯨꯝ ꯇꯥꯡꯉꯦ ꯑꯃꯨꯛ ꯍꯥꯏꯔꯅꯦꯕ 500 ꯄꯤꯔꯛꯑꯕꯅꯤꯅꯀꯣ ꯑꯃꯗꯨꯅ ꯑꯗꯨꯀꯥꯟꯗꯗꯤ ꯑꯗꯨꯝ ꯈꯦꯠꯅꯔꯛꯄ ꯑꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯦ ꯑꯁ ꯄꯥꯝꯃꯤꯍꯦ ꯑꯩꯈꯣꯏ S360ꯅ ꯊꯥꯒꯠꯂꯛꯄꯁꯤꯗ ꯑꯩꯅ ꯄꯥꯝꯕ ꯉꯥꯛꯇꯅꯤ ꯅꯣꯏꯅꯗ ꯍꯣꯡꯅ ꯑꯩꯒꯤ ꯄꯣꯀꯦꯠꯅ ꯐꯔꯛ ꯇꯥꯕ ꯌꯥꯎꯁꯪ ꯃꯌꯥꯁꯤꯗ ꯏꯆꯥꯒꯤ ꯈꯜꯂꯒ ꯃꯊꯥ ꯁꯥꯏ ꯀꯃꯦꯟꯁꯤꯗꯤ ꯄ꯭ꯂꯤꯖ 360ꯅ ꯄꯥꯕꯤꯌꯨ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯦ ꯄꯥꯖꯔꯦꯀꯣ ꯑꯄꯦꯟꯕ ꯑꯣꯏꯕꯤꯔꯣ ꯑꯗꯨ ꯑꯣꯐꯔꯁꯨ ꯃꯌꯥꯝ ꯇꯧꯔꯅꯤ ꯇꯥꯃꯣꯒꯤꯗꯃꯛꯇꯀꯣ ꯂꯥꯛꯄꯤꯔꯣ ꯁꯤꯖꯤꯟꯅ ꯂꯨꯄꯥ 150 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯔꯥꯡꯕꯁꯤꯡꯁꯦ ꯄꯣꯀꯦꯠꯀ ꯌꯥꯎꯕ ꯌꯥꯎꯗꯕꯁꯤꯡ ꯁꯤꯁꯤꯡꯗꯨꯃ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯕꯒꯤꯅꯦꯅ ꯊꯝꯖꯕꯅꯤ ꯑꯗꯨꯝ ꯎꯠꯆꯔꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯤꯡꯁꯤꯅ ꯂꯨꯄꯥ 150ꯗ ꯂꯣꯏ ꯑꯣꯏꯗꯣꯏꯕ ꯁꯤ ꯀꯣꯂꯔ ꯇꯤ ꯁꯥꯔꯠꯁꯤꯡꯁꯤꯅ 500ꯒꯤ 3 ꯇꯧꯕꯗꯣ 1,000ꯒꯤ 7 ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯝꯇ ꯊꯝꯕꯤꯌꯨ ꯃꯌꯥꯝꯗ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯕ꯭ꯔꯣ 500ꯒꯤ 3 ꯇꯧꯕ ꯍꯥꯏ ꯑꯩꯁꯨ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯗꯣ ꯌꯥꯔꯣꯏ ꯕ꯭ꯔꯣ ꯌꯥꯔꯣꯏ ꯀꯣꯡꯉꯥꯎ ꯌꯥꯎꯔꯅꯤ ꯃꯊꯪꯒꯤ ꯌꯥꯎꯁꯪꯗꯀꯣ ꯃꯌꯥꯝ ꯇꯧꯔꯛꯀꯦ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯗꯤ ꯇꯧꯔꯒꯦ ꯁꯤꯒꯤ ꯀꯥꯔꯒꯣꯒꯤ ꯃꯃꯥꯡꯒꯤ ꯁ꯭ꯇꯔꯦꯆꯦꯕꯜ ꯌꯥꯝ ꯌꯥꯎꯕ 6 ꯄꯣꯀꯦꯠꯀꯤ ꯀꯩꯅꯣꯗꯣ ꯂꯥꯛꯑꯦꯀꯣ ꯕ꯭ꯔꯣ ꯃꯥꯅ ꯁ꯭ꯇꯔꯦꯆꯦꯕꯜ ꯌꯥꯝ ꯌꯥꯎꯕꯤꯗꯣ ꯑꯣꯀꯦ ꯃꯃꯥꯡꯗ ꯑꯃ ꯌꯥꯝ ꯇꯦꯜꯂꯒ ꯐꯖꯕꯗꯣ ꯌꯥꯝ ꯇꯦꯜꯂꯒ ꯐꯖꯕꯁꯦ ꯌꯥꯝ ꯇꯣꯏꯅꯁꯨ ꯍꯪꯕ ꯕꯔꯁꯀꯥꯒꯤꯗꯣ ꯕ꯭ꯔꯣ ꯃꯥꯏ ꯕ꯭ꯔꯥꯟꯗ ꯕꯔꯁꯀꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯑꯗꯨ ꯃꯥꯏ ꯄ꯭ꯔꯥꯏꯁ ꯁꯔꯄ꯭ꯂꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯁꯔꯄ꯭ꯂꯁ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯃꯥꯏ 500 ꯈꯛꯇꯅꯦꯕꯀꯣ ꯕ꯭ꯔꯣ ꯑꯅꯤ ꯂꯧꯕꯤ ꯇꯥꯔꯗꯤ 450 ꯌꯥꯔꯅꯤꯀꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯅ ꯄꯣꯀꯦꯠ ꯌꯥꯎꯕꯤ ꯑꯣꯏꯔꯦꯗꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯄꯣꯀꯦꯠ ꯌꯥꯎꯗꯕꯤꯗꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯁꯨ ꯑꯗꯨꯝ 450 ꯑꯣꯏꯔꯅꯤꯀꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯖꯤꯟꯁꯤꯡꯁꯦ ꯖꯤꯟꯁ ꯍꯥꯄꯦꯟꯁꯤꯡꯁꯦ ꯕ꯭ꯔꯣ ꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯃꯃꯝꯗ ꯂꯨꯄꯥ 100 ꯑꯣꯏꯔꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯄꯣꯀꯦꯠ ꯌꯥꯎꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯀꯥꯔꯄꯦꯟꯇꯔꯒꯤ ꯃꯑꯣꯡꯗ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯄꯣꯀꯦꯠ ꯌꯥꯎꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯕ꯭ꯔꯣ ꯁꯤꯁꯤꯡꯁꯤꯅ ꯑꯅꯤ ꯂꯧ ꯇꯥꯔꯒꯗꯤ 500 ꯑꯅꯤ ꯂꯧ ꯇꯥꯔꯒꯗꯤ 500 ꯖꯤꯟꯁ ꯍꯥꯄꯦꯟꯁꯤꯡꯁꯦ ꯂꯨꯄꯥ 500ꯒꯤ ꯑꯅꯤ ꯑꯗꯨꯒ ꯑꯃꯃꯝ ꯂꯧ ꯇꯥꯔꯒꯅ ꯂꯨꯄꯥ 100 ꯀꯣ ꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯃꯁꯤꯡ ꯈꯪꯗꯒꯦ ꯂꯥꯛꯆꯔꯝꯃꯦ ꯄꯣꯠ ꯂꯩꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁꯁꯤꯗꯗꯤ ꯀꯩꯁꯨ ꯍꯦꯟꯒꯠꯇꯕꯅꯤ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯤꯔꯤꯗꯣ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯥꯏꯁ ꯊꯦꯠꯄꯤꯔꯝꯃꯣ ꯍꯥꯏꯀꯣ ꯃꯌꯥꯝ ꯄ꯭ꯔꯥꯏꯁ ꯊꯦꯠꯆꯔꯝꯒꯦ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯠꯄ ꯍꯧꯔꯛꯇꯧ ꯑꯣꯐꯔ ꯄ꯭ꯔꯥꯏꯁ ꯍꯥꯏꯔ ꯂꯣꯏ ꯊꯦꯠꯂꯦꯀꯣ ꯃꯌꯥꯝꯁꯦ ꯀꯁꯇꯃꯔꯗꯁꯨ ꯅꯨꯡꯉꯥꯏꯅꯕꯅꯀꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯌꯥꯝ ꯌꯥꯎꯁꯪꯒꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯇꯤ ꯁꯥꯔꯠꯁꯤꯡ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯅ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯇꯤ ꯁꯥꯔꯠꯁꯤꯡꯗꯣ ꯑꯣꯏꯔꯛꯇꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯐꯖꯩꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯄ꯭ꯔꯥꯏꯁꯁꯦ ꯇꯥꯡꯉꯦ ꯍꯥꯏꯒꯗꯕ ꯑꯥꯏꯇꯦꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯂꯨꯄꯥ 500ꯒꯤ 5 ꯇꯧꯕꯗꯨꯒꯨꯝꯕ ꯌꯦꯡꯅ ꯇꯥꯔꯒꯗꯤ ꯁꯤꯅ ꯑꯗꯨꯝ ꯇꯥꯡꯉꯅꯤ ꯀꯝꯄꯜꯁꯔꯤ ꯇꯥꯡꯉꯅꯤ 500ꯒꯤ 5 ꯇꯧꯕ ꯄ꯭ꯔꯥꯏꯁꯇ ꯁꯤ ꯄꯤꯔꯗꯤ ꯐꯔꯛ ꯇꯥꯔꯛꯀꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯤꯡꯁꯤꯗꯣ ꯐꯖꯕꯁꯨ ꯍꯦꯜꯂꯦꯗꯅꯀꯣ ꯃꯥꯏ ꯁꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯐꯖꯔꯦ ꯀꯂꯔꯁꯨ ꯈꯟꯗꯣꯛꯅꯤꯡꯉꯥꯏ ꯀꯂꯔ ꯄꯥꯛ ꯌꯥꯎꯗꯦꯕꯀꯣ ꯕ꯭ꯔꯣ ꯃꯥꯏ ꯂꯤꯚꯥꯏꯁꯁꯦ ꯁꯨꯃꯥꯏꯅ ꯕꯣर्डꯔꯂꯦꯁ ꯑꯣꯏꯕ ꯑꯃꯒ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯕꯣर्डꯔ ꯌꯥꯎꯕ ꯁꯨꯃꯥꯏꯅ ꯕꯣर्डꯔ ꯌꯥꯎꯕ ꯑꯃꯁꯦ ꯁꯤꯃꯒ ꯑꯣꯏꯌꯦꯕꯀꯣ ꯃꯥꯏ ꯄ꯭ꯔꯥꯏꯁꯁꯨ ꯑꯣꯟꯂꯤ 500 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤ ꯂꯨꯄꯥ 500 ꯑꯣꯏꯗꯣꯏꯕꯀꯣ ꯃꯌꯥꯝ ꯃꯦꯟ ꯁꯔꯁꯨ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯗ꯭ꯔꯣꯏ ꯄꯦꯟꯁꯨ ꯂꯩ ꯀꯂꯔ ꯀꯥꯁꯦ ꯍꯟꯗꯛꯇꯤ ꯐꯖꯕ ꯌꯥꯝ ꯌꯥꯎꯋꯦ ꯁꯨꯃꯥꯏꯅ ꯂꯩꯁꯤꯡꯁꯦ ꯑꯗꯨꯒ ꯁꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅ 500 ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯂꯨꯄꯥ 500 ꯑꯣꯏꯗꯣꯏꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯎꯠꯆꯔꯤꯕꯁꯦꯀꯣ ꯄ꯭ꯔꯤꯟꯕꯨ ꯃꯥꯟꯅ ꯇꯥꯔꯗꯤ ꯀꯂꯔꯁꯤꯡꯗꯤ ꯑꯗꯨꯝ ꯀꯂꯔ 3-5ꯗꯤ ꯂꯣꯏ ꯂꯩꯅꯤꯀꯣ ꯑꯗꯨꯝ ꯄ꯭ꯔꯤꯟ ꯃꯥꯟꯅꯩꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯇꯕꯁꯨ ꯌꯥꯎꯔꯦꯕꯀꯣ ꯁꯤꯗꯁꯨ ꯌꯥꯝ ꯐꯖꯕ ꯁꯤ ꯀꯩꯅꯣ ꯀꯥꯡꯕꯨꯒꯤ ꯀ꯭ꯔꯣꯞ ꯐꯖꯩꯌꯦ LOG ꯍꯥꯏꯔꯣ ꯅꯥꯏꯁꯦ ꯃꯥꯏ ꯁꯤꯒꯤ ꯄꯣꯁꯇꯤꯒꯤ ꯌꯥꯎꯔꯅꯤ ꯁꯨꯃꯥꯏꯅ ꯕꯣꯟꯖꯣꯕꯤ ꯌꯥꯎꯔꯦ ꯀꯣ ꯍꯦꯜꯁꯇꯥꯔ ꯌꯥꯎꯔꯦ ꯍꯦꯜꯁꯇꯥꯔꯁꯤꯁꯨ ꯁꯨꯃꯥꯏꯅ ꯃꯅꯤꯡꯗ ꯄ꯭ꯔꯤꯟ ꯂꯥꯛꯄꯅꯤꯀꯣ ꯍꯦꯜꯁꯇꯥꯔꯁꯤꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯔ ꯃꯌꯥꯝ ꯌꯥꯝ ꯄꯥꯝꯅꯕ ꯕ꯭ꯔꯦꯟ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯕ꯭ꯔꯣ ꯑꯗꯣ ꯕꯣꯛꯁꯤ ꯇꯥꯏꯞ ꯉꯥꯛꯇꯅꯤꯀꯣ ꯕ꯭ꯔꯣ ꯕꯣꯛꯁꯤ ꯐꯤꯠ ꯉꯥꯛꯇꯅꯤ ꯁꯤꯗꯤ ꯑꯗꯨꯝ ꯀ꯭ꯔꯣꯞ ꯐꯤꯠ ꯍꯥꯏꯕ ꯇꯥꯔꯦ ꯀ꯭ꯔꯣꯞ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯃꯈꯥꯁꯦꯀꯣ ꯑꯗꯨꯝ ꯕꯣꯛꯁꯤ ꯂꯥꯛꯑꯅꯤ ꯀ꯭ꯔꯣꯞ ꯂꯥꯛꯑꯅꯤ ꯃꯑꯣꯡ ꯇꯥꯅ ꯑꯗꯨꯝ ꯂꯥꯛꯑꯅꯤ
푸릿도 맘 짜우다가 좀 파자되더나 거 좀 차이도 좀 따니고 ꯍꯣꯏ 진짜 뭐 진짜 뭐 셀러 짭짭하다 아 짭짭이도 아니 컬러 시대에나 파자 좀 맘 아우리고 시 레레 프린트 로이막 파자래 니르바나기지도 시다 라이바 시기 프린트다 거 브로 블랙 라인이 화이트 라인이 스마일 니르바나 하야나 더 시기 하야다나 블랙 라인이 화이트 라인이 아다기 시다 라이징게 스마일 블루 라인이 컬러 막 머리 마이 로이 레이 할리 하이다가서 블랙 네 화이트 네 블루 네 막 락가되네 거 머리 무 레이 맵 슬리퍼스 우쩌라게 거 슬리퍼 우쩌라게 잉 뷰 거 프라이스 시메아 좀 담담 하시라게 hꯧꯖꯤꯛꯀꯤ ꯑꯅꯝꯕ ꯆꯠꯇꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯆꯠꯇꯣꯏꯁꯦ ꯑꯦꯗꯤꯂꯦꯠꯀ ꯑꯦꯀ꯭ꯋꯥꯒꯅꯦꯕ 에콰가 ꯑꯦꯗꯤꯂꯦꯠꯁꯤ ꯀꯂꯔ ꯌꯥꯝ ꯁꯨꯅ ꯂꯩꯔꯕꯅꯦꯕꯀꯣ bro 에딜레식 프라이스 ꯀꯌꯥ 하이노 ꯑꯦꯗꯤꯂꯦꯠꯁꯤ bro lupa 400 ꯄꯤꯕ ꯑꯃꯒ 500 ꯄꯤꯕ ꯑꯃꯒ ꯁꯤꯗ ꯂꯩꯔꯤꯁꯤꯅ 500 ꯉꯥꯛꯇꯅꯦꯕꯀꯣ bro 500ꯒꯤꯁꯤꯅ ꯀꯂꯔ ꯌꯥꯝ green ꯂꯩꯔꯦ dark green ꯂꯩꯔꯦ white ꯂꯩꯔꯦ blue ꯂꯩꯔꯦ ꯁꯤꯅ ꯈꯔꯁꯨ ꯍꯦꯟꯅ ꯈꯥꯡꯕꯅꯦ ꯁꯤꯁꯦ ꯌꯥꯝ ꯄꯥꯕꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯃꯁꯤꯅ ꯈꯤꯇꯪ ꯊꯥꯔꯨꯝꯅ ꯂꯩꯔꯦꯕꯀꯣ ꯃꯃꯟ ꯈꯔ ꯍꯟꯗꯕꯁꯤꯅ ꯃꯃꯜ ꯈꯔ ꯍꯟꯊꯕꯁꯤꯅ ꯀꯩꯅꯣꯗꯨ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯀꯗꯥꯏ ꯑꯣ ꯁꯤ ꯂꯩꯔꯦ 시다 레이징 스마일 타버네요 시즌. 오케이 타이도 시나. 시는 루파 짜쪽부터 어디봐. 시나 600 도. 시는 스마일 시즈 컬러부디 레이고. 마이나 그린 레이레, 블루 레이레, 블랙 레이레 시다서 스마일 레이. même ko pen ucharake ko sege khoi boston ni na kya wajena 보스톤 제브로 루파 리싱 마 비용가 리싱 음 잠리 비용가. 심 samai piwanga 마이나 브릭 타브 제브로. 시즌 리싱 음 잠리. 심 samri 그리고 마이나 브릭 타드 범주 레이고 보스톤 제. 아두는 루파 리싱 마. singama ko okay 그리고 adugo sigi ekwa sino pa kya 에콰 제브로 루파 리싱 음 잠도 오퍼 레이. singam chama da ko yar 누가 시주 저 프리미엄도 장아 또 오드는 거로 시나 그노 얌 프리미엄 야오 팜데 가 하비싱도 아두기수 동안 좀 레이 거로 하디 시기 저스 듀에 시 야말레 하이타즈 나이키 그당 기 만 로고 마 짱고 등 꽃 US 폴로 만 로고 마 짱고 등 꽃 줄레니 거로 시진 게 PD 안 파바 아 시진 나 브로 오버사이즈 오이더버니 거로 시기 통자 런절은 시 그노 로 토 런절 마이 쿠장에 마 시진 나무 노멀 핏 오이버니 거로 마나 구당도 얌 상가더버니 시진 경 레니 노멀 핏 오이버기수 레레 오이더버기수 레레 아 로인박 슈나 탐자라버니 누가 시주 목시기 허지기 shirt hai ba da le 목시 셔츠 아주 파자파자 나더니 라이 잘하긴 해 맘 나이세 거 이쁘시 안 되고 로시 shirt plus 되니 거 셔츠 플러스 나 되고 맨 up 오더라 메라 보이다 okay 스마 시지 컬러 아니 같은 스마나 다크 오이범 주 스마나 그당 라이트 그는 오이버시 고 레레 시즌 pen 루파 na thabu ni pen na hundok sim da 시즌 루파 600 더 고로 시즌 더 오퍼 레도 시즌 500 ma songa 아시 트립 때 안더군 to sigi design chi hai ta le ko khara dum retro design chang ba se 아 시자디 더티 와진 성거 셀러 간도 파지 mane mane ji kan na 패션 더 하이범 네 그도 어디 더 파지네 그만 되는 강데 ekta dum formal sela su phajai ko adum na na jeans sam sela su phajai hai ba da 아라우비 모임 셀러부터 안 파지 또이나 항문는 아이 지제 짰도 만데다는 칼람미바 또이나 항전 뭐 했말락바 아 탐자랍니고 시즌나 500 같은 거 되는 거 브로 진스 기즈나 600 거 브로 600 시즌나 500 Sina 시즌 500 아니 로비 따디 450 비자니 그니와 okay ani log ta ga di 450 아니 되게 로비 따가서 아두가 리넌기 합변 줄라이 거 브로 시켜야돼 삐노 리넌기 합변 라이 거 시자 ah 시나 합변 년 바트빌티 도 ba chom ya khai mem lin gi se ko 아 퀄리티 디 프리미엄 퀄리티 오드니 거 브로 시자 su lai re ko set pa yam phaj do ma le si se 마사 얌 나래 black dum opero ne black to yam sele se black se ko yam phaj dong ma le XL double XL lx l m xl double xl double XL I want the XL set pe o adu ta ga di ai han se yeng akoi de l cha do ma le ko xl cha ni da 아 시 하크다네 시 ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗ ꯀꯣꯕ꯭ꯔꯣ ꯁꯤꯅ ꯂꯨꯄꯥ 150ꯗ ꯑꯣꯐꯔ ꯊꯥꯗꯣꯛꯄ ꯀꯥꯡꯒꯨꯅꯤ ꯀꯣꯕ꯭ꯔꯣ ꯁꯤꯗꯗꯤ ꯀꯥ ꯍꯦꯟꯅ ꯁꯥꯏꯖ ꯅꯨꯡ ꯀꯥ ꯍꯦꯟꯅ ꯁꯨꯗꯦꯕ ꯀꯣꯕ꯭ꯔꯣ ꯑꯔꯕꯥꯟ ꯀꯣ ꯀꯥꯡꯒꯨꯁꯦ ꯁꯤꯁꯤꯡꯗꯤ ꯁꯤꯁꯨ ꯑꯐꯕꯅꯦ ꯍꯥꯟꯅ 300 ꯄꯤꯕ ꯀꯥꯡꯒꯨꯗꯨꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯨꯄꯥ 150ꯗ ꯑꯣꯐꯔ ꯊꯥꯗꯣꯛꯄ ꯂꯩꯔꯦ ꯁꯤꯁꯦ ꯃꯥꯏ ꯃꯁꯥ ꯃꯁꯥꯒꯤ ꯄꯦꯀꯤꯡ ꯂꯣꯏ ꯂꯥꯛꯄꯅꯦ ꯑꯗꯨ ꯁꯥꯏꯖ ꯁꯨꯗꯕ ꯁꯤꯅ ꯉꯁꯥꯏꯒꯤ ꯍꯦꯌꯔ ꯁ꯭ꯇꯦꯝ ꯀꯩꯀꯩꯗꯨ ꯂꯣꯏ ꯁꯨꯏꯕ ꯀꯣꯕ꯭ꯔꯣ ꯁꯤꯅ ꯁꯥꯏꯖ ꯁꯨꯗꯕ ꯑꯗꯨꯒꯤ ꯂꯨꯄꯥ 150ꯗꯪ ꯊꯥꯗꯣꯛꯆꯕ ꯀꯣꯕ꯭ꯔꯣ ꯁꯤꯁꯨ ꯐꯖꯕꯗꯤ ꯃꯌꯥꯝ ꯌꯥꯎꯔꯦ ꯂꯩꯔꯦ ꯑꯗꯨꯒ ꯖꯤꯟꯁꯁꯦ ꯕ꯭ꯔꯣ ꯉꯁꯥꯏꯒꯤꯗꯨꯅ ꯄꯦꯔꯦꯜ ꯑꯣꯏꯔꯦꯗꯅ ꯀꯣ ꯕ꯭ꯔꯣ ꯕꯦꯒꯤ ꯑꯣꯏꯔꯦꯗꯅ ꯁꯤꯅ ꯄꯦꯔꯦꯜ ꯉꯥꯛꯇꯅꯤ ꯀꯣ ꯕ꯭ꯔꯣ ꯄꯦꯔꯦꯜ ꯐꯤꯠ ꯀꯣ ꯄꯦꯔꯦꯜ ꯕꯦꯒꯤ ꯌꯥꯎꯁꯜꯂꯦ ꯁꯤꯗ ꯃꯇꯣꯟ ꯌꯥꯝꯅ ꯑꯗꯨꯝ ꯍꯣꯏ ꯑꯅꯤꯃꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯛꯁ ꯑꯣꯏꯔꯦ 18 ꯃꯨꯛꯀꯤ ꯆꯥꯡ ꯂꯥꯎꯗꯦꯕ ꯁꯤꯅ ꯑꯃꯗꯨꯅ ꯉꯁꯥꯏ 24 ꯐꯥꯎ ꯌꯧꯋꯤꯗꯅ ꯀꯣ ꯄ꯭ꯔꯥꯏꯁꯁꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯦ ꯁꯤ ꯆꯞ ꯃꯥꯟꯅꯗꯅ ꯕ꯭ꯔꯣ 600 ꯗꯣꯂꯔ ꯑꯣꯐꯔ ꯄꯤꯗꯣꯏꯅꯦ ꯑꯁꯤꯗꯤ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕꯅꯤ ꯀꯣ ꯕ꯭ꯔꯣ ꯃꯥꯏ ꯀꯂꯔꯁꯨ ꯌꯥꯝ ꯌꯥꯝꯃꯦ ꯑꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁꯤꯁꯤꯡꯁꯦ ꯀꯂꯔꯁꯦ ꯑꯔꯣꯏꯕ ꯌꯥꯝꯃꯦꯕ ꯄꯦꯔꯦꯜꯗꯁꯨ ꯁꯤ ꯂꯩꯔꯤꯁꯤꯡꯁꯦ ꯂꯨꯝꯃꯤ
ꯑꯗꯨꯗꯨꯒ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯟꯗꯛ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯔꯦꯀꯣ ꯄꯣꯀꯦꯠ ꯄꯥꯟꯕꯁꯦ ꯄꯣꯀꯦꯠ ꯄꯥꯟꯕ ꯁꯨꯃꯥꯏꯅ ꯃꯈꯜ ꯃꯆꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯁꯤꯁꯤꯡꯁꯤꯁꯨ ꯃꯆꯨ ꯃꯈꯜ ꯃꯈꯜ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯎꯔꯤꯁꯦ ꯃꯈꯜꯅꯦ ꯁꯤꯁꯨ ꯄꯣꯀꯦꯠ ꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯍꯥꯞꯅꯤꯡꯕ ꯀꯥꯡꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯃꯥꯅꯦ ꯁꯤ 6 pocket ꯑꯣꯏꯗꯣꯏꯅꯤꯀꯣ 6 pocket ꯑꯣꯏꯗꯣꯏꯅꯦ ꯀꯥꯔꯒꯣꯒꯤ ꯃꯑꯣꯡ ꯂꯥꯛꯄ ꯑꯣꯏꯗꯣꯏꯕ ꯁꯤꯁꯨ ꯂꯨꯄꯥ 400 ꯈꯛꯇꯪꯗ ꯑꯣꯐꯔ ꯂꯩꯗꯣꯏꯕ 600ꯇ ꯃꯌꯥꯝ ꯂꯩ ꯁꯥꯏꯖ ꯑꯗꯨꯝ ꯂꯣꯏ ꯁꯨꯅ ꯂꯩꯅꯤꯀꯣ ꯂꯣꯏ ꯂꯩꯔꯤ ꯑꯗꯨ ꯁꯤꯅ ꯀꯥꯔꯄꯦꯟꯇꯔ ꯇꯥꯏꯞꯇꯨ ꯀꯣꯕ꯭ꯔꯣ ꯀꯥꯔꯄꯦꯟꯇꯔ ꯇꯥꯏꯞꯁꯨ ꯐꯖꯅ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯗ ꯂꯩ ꯖꯔꯥꯒꯤ ꯂꯩꯔꯦꯀꯣ ꯖꯔꯥꯒꯤ ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯁꯤ ꯌꯥꯎꯔꯤꯅꯀꯣ ꯑꯗꯨꯝ ꯃꯆꯨ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯁꯤꯗ ꯑꯗꯨꯒ ꯁꯤꯗ ꯁꯝꯃꯔ ꯄꯦꯟ ꯂꯥꯛꯑꯦꯀꯣ ꯕ꯭ꯔꯣ ꯁꯤ ꯁꯝꯃꯔ ꯄꯦꯟꯁꯤꯡꯁꯦ ꯁꯝꯃꯔ ꯄꯦꯟꯁꯦ ꯃꯃꯥꯡꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯗꯤꯃꯥꯟ ꯑꯣꯏꯈꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯏꯕ ꯑꯥꯏꯇꯦꯝꯁꯤꯡꯅꯤꯀꯣ ꯁꯤꯁꯦ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯨꯄꯥ 500ꯒꯤ 5ꯗ ꯑꯣꯐꯔ ꯇꯧꯊꯣꯛꯇꯣꯏꯅꯤ ꯁꯤꯒꯤ ꯁꯝꯃꯔ ꯄꯦꯟꯅꯤ ꯑꯗꯨꯒ 500ꯒꯤ 500ꯒꯤ 5 ꯀꯣ ꯆꯥꯝꯃꯗ ꯂꯨꯄꯥ ꯑꯃꯃꯝ ꯂꯧ ꯇꯥꯔꯗꯤ ꯂꯨꯄ ꯀꯩꯅꯣ ꯑꯣꯏ 150 ꯑꯣꯏꯒꯅꯤ 150 ꯑꯗꯨꯒ 500ꯒꯤ ꯂꯧꯔꯒꯅ ꯂꯨꯄꯥ 5 ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯦꯛꯇꯤꯁ ꯁꯥꯔꯛꯄꯁꯦ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯦꯛꯇꯤꯁꯁꯦ ꯕꯣꯛꯁꯔꯗꯁꯨ ꯂꯥꯛꯏꯗꯅꯀꯣ ꯕ꯭ꯔꯣ ꯇꯦꯛꯇꯤꯁ ꯁꯥꯔꯛꯄꯁꯤꯅ 300 ꯄꯤꯕꯗꯣ 200ꯇ ꯑꯣꯐꯔ ꯂꯩꯗꯣꯏꯕ ꯑꯣꯀꯦ ꯃꯥꯒꯤ Size ꯀꯝꯄꯦꯅꯤ ꯂꯩꯅꯤ ꯊꯥꯗꯕꯗꯨꯅ ꯃꯥꯏꯅ. ꯂꯨꯄꯥ 150 ꯁꯤꯡꯒꯜ ꯄꯤꯁ 150 500ꯒꯤ 5 500ꯒꯤ 5 ꯑꯗꯣ ꯁꯤꯁꯤꯅ ꯁꯤꯗꯤ ꯁꯥꯏꯖ 1 ꯁꯥꯏꯖꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯁꯥꯏꯖ ꯂꯩꯅꯤꯀꯣ ꯑꯣꯀꯦ ꯁꯤ L ꯇꯦꯛꯇꯤꯛꯁ ꯊꯥꯕꯁꯦ XL 2XL ꯂꯩꯅꯤ ꯁꯤ 200ꯇ ꯑꯣꯐꯔ ꯀꯣ ꯂꯨꯄꯥ ꯕ꯭ꯔꯣ 200ꯗꯀꯣ ꯁꯝꯃꯔ ꯄꯦꯟꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯁꯨ ꯂꯝꯖꯦꯟ ꯆꯦꯟꯕꯒꯤ ꯁꯤ ꯇꯧꯔꯒꯨꯝꯁꯦ ꯌꯥꯔꯦ ꯁꯤ ꯌꯥꯔꯦ ꯑꯗꯨꯒ ꯘꯔꯤ ꯌꯥꯎꯁꯪꯒꯤ ꯑꯣꯏꯕ ꯘꯔꯤ ꯀꯣ ꯘꯔꯤ ꯂꯩꯔꯦ ꯘꯔꯤꯁꯦ ꯈꯔ ꯊꯦꯠꯇꯣꯏ ꯋꯥꯠꯂꯤ ꯕ꯭ꯔꯣ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯐꯦꯠꯇꯪ ꯃꯔꯣꯟ ꯑꯃ ꯀꯥꯏ ꯂꯥꯛꯄꯤꯔꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯂꯩꯔꯤꯕ ꯇꯨꯄꯤ ꯃꯌꯥꯝꯁꯦꯀꯣ ꯕ꯭ꯔꯣ ꯑꯅꯝꯕꯅ ꯂꯨꯄꯥ 200ꯗ ꯉꯥꯛꯇ ꯂꯣꯏꯅꯃꯛ ꯑꯣꯐꯔ ꯂꯣꯏ ꯂꯩꯔꯅꯤꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ 200ꯗ ꯁꯤꯗ ꯂꯩꯔꯤꯕ ꯑꯦꯁꯤഡ് ꯋꯥꯁꯀꯤ ꯂꯩꯔꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯨꯄꯥ 200ꯗ ꯑꯦꯁꯤഡ് ꯋꯥꯁꯁꯦ ꯐꯖꯅ ꯊꯥꯡꯗꯣꯛꯍꯜꯂꯛꯀꯤꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯁ꯭ꯋꯦꯠꯀꯤꯒ ꯂꯩꯔꯤꯁꯤꯡꯁꯦ ꯑꯣꯀꯦ ꯁꯤ ꯂꯣꯏꯅꯃꯛ ꯂꯨꯄꯥ 200ꯗ ꯉꯥꯛꯇ ꯂꯣꯏ ꯑꯣꯐꯔ ꯂꯣꯏ ꯂꯩꯔꯅꯤꯀꯣ ꯁ꯭ꯋꯦꯠꯅꯦꯕ ꯁꯤꯁꯦ ꯁ꯭ꯋꯦꯠ ꯑꯁꯦꯡꯕꯅꯤꯀꯣ ꯁꯥꯏꯅ ꯁ꯭ꯋꯦꯠ ꯃꯥꯟꯕꯤꯒ ꯍꯥꯏꯔꯨꯕꯅꯤꯅ ꯑꯗꯣ ꯁ꯭ꯋꯦꯠ ꯑꯁꯦꯡꯕꯅꯤ ꯃꯌꯥꯝ ꯁꯤꯁꯦꯀꯣ ꯁꯤꯗ ꯗꯥꯏꯔꯦꯛ ꯐꯖꯕ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯒ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯁꯨ ꯂꯩꯔꯦꯀꯣ ꯋꯥꯁꯀꯤꯁꯤꯡꯁꯦ ꯑꯦꯁꯤഡ് ꯋꯥꯁ ꯂꯩꯔꯦ ꯁꯤꯁꯤꯡꯁꯦ ꯐꯖꯅ ꯍꯌꯦꯡ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯤꯁꯨ ꯂꯣꯏ ꯂꯨꯄꯥ 200ꯗ ꯂꯩꯔꯅꯤꯀꯣ ꯂꯨꯄꯥ ꯕ꯭ꯔꯣ 200ꯗ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯇꯨꯄꯤ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯑꯦ ꯂꯨꯄꯥ 100ꯗ ꯂꯩꯕ ꯇꯨꯄꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯖꯥꯂꯤ ꯌꯥꯎꯕ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯖꯥꯂꯤ ꯍꯣꯍꯟꯗꯕꯤ ꯁꯨꯃꯥꯏꯅ ꯐꯨꯜ ꯊꯦꯛꯆꯟꯕꯁꯨ ꯌꯥꯕꯤꯁꯦ ꯊꯦꯛꯆꯟꯕ ꯌꯥꯕꯤꯗꯣ ꯑꯗꯨꯁꯨ ꯂꯥꯛꯑꯦ ꯂꯨꯄꯥ 100ꯗ ꯑꯗꯨ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯑꯕꯅꯤꯅꯀꯣ ꯈꯣꯏ ꯆꯣꯞꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯥꯅꯦ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯌꯥꯔꯦ ꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯪꯂꯩ ꯀꯩꯊꯦꯜꯗꯒꯤ ꯍꯨꯔꯥꯟ ꯆꯤꯊꯤ ꯇꯧꯕꯒꯤ ꯋꯥꯈꯜꯗꯨꯃꯗꯤ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯍꯟꯗꯛ ꯈꯔ ꯊꯦꯡꯅꯖꯩ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯅ ꯑꯗꯣ ꯀꯦꯃꯦꯔꯥꯁꯦ ꯄꯨꯔꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯔꯩꯕꯈꯩ ꯊꯦꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯦꯃꯦꯔꯥ ꯑꯃ ꯀꯣ ꯀꯦꯃꯦꯔꯥ 2 3 4 5 6 7 ꯑꯁ ꯃꯌꯥꯝ ꯊꯦꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯀꯃꯥꯏ ꯌꯥꯝꯃꯜꯂꯦꯕ ꯃꯣꯏꯗꯤ ꯍꯨꯔꯥꯜꯁꯦ ꯍꯥꯏꯗꯤ ꯃꯤ ꯑꯃꯅ ꯃꯌꯥꯝ ꯍꯨꯔꯥꯟꯁꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗꯤ ꯊꯥꯒꯠꯇꯦꯕ ꯍꯥꯟꯅ ꯌꯥꯝ ꯊꯥꯒꯠꯇꯕꯅꯤꯅ ꯊꯥꯒꯠꯇꯕꯗ ꯁꯨꯝ ꯍꯦꯟꯖꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯨ ꯂꯧꯔ ꯈꯔꯗꯤ ꯊꯥꯒꯠꯄ ꯍꯧꯔꯦ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯄꯩꯁꯥ ꯁꯤꯡꯕ ꯂꯥꯛꯑꯅꯤ ꯁꯤꯡꯕ ꯂꯥꯛꯑꯦꯕ ꯑꯣꯀꯦ ꯁꯤ ꯊꯦꯠꯂꯀꯥꯟꯗ ꯑꯣꯏꯗꯣꯏꯔꯥ ꯁꯤ ꯊꯦꯠꯇ꯭ꯔꯤꯀꯥꯟꯗ ꯑꯣꯀꯦ ꯀꯛꯆꯤꯡꯒꯤꯗ ꯅꯍꯥꯟ ꯅꯣꯡꯃ ꯄꯩꯁꯥ ꯁꯤꯡ ꯂꯥꯛꯑꯝꯃꯦ ꯑꯌꯨꯛ ꯉꯟꯇꯥ ꯇꯧꯔꯒ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯍꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯂꯧꯍꯧꯔꯦ ꯃꯇꯨꯡ ꯇꯧꯒꯅꯣꯅ ꯍꯥꯏꯔꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯔꯣꯏꯅ ꯌꯥꯝ ꯍꯦꯟꯃꯟꯕꯀꯣ ꯃꯤ ꯍꯦꯛ ꯆꯤꯜꯂꯕ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯕ ꯃꯤ ꯍꯦꯛ ꯆꯤꯜꯂꯕꯀꯣ ꯑꯗꯨꯃꯥꯏꯅ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯈ꯭ꯋꯥꯏ ꯇꯧꯒꯜꯂꯤꯁꯦ ꯆꯦꯟꯖꯤꯡ ꯔꯨꯝꯗ ꯇꯧꯒꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯑꯩꯈꯣꯏ ꯆꯦꯟꯖꯤꯡ ꯔꯨꯝ ꯀꯩꯀꯩꯁꯦ ꯑꯗꯨꯝ ꯄꯣꯠ 2ꯗꯩ ꯍꯦꯟꯅ ꯄꯨꯁꯟꯍꯟꯗꯕ 3ꯗꯩ ꯍꯦꯟꯅ ꯄꯨꯁꯟꯍꯟꯗꯕ ꯇꯧꯔꯦꯕ ꯆꯦꯟꯖꯤꯡ ꯔꯨꯝ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯗꯨꯝ ꯃꯄꯥꯟꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯦꯛ ꯇꯧꯔꯦ ꯍꯥꯏꯗꯤ ꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯁꯨ ꯃꯌꯥꯝ ꯊꯦꯡꯅꯕꯗꯣ ꯃꯥꯅꯦ ꯍꯥꯏꯗꯤ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏ ꯁꯦꯡꯉꯤꯅꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯦ ꯄꯣꯠꯇꯨꯅ ꯃꯤ ꯂꯩꯕ ꯂꯥꯛꯄꯤꯔꯕ ꯃꯤꯗꯨꯅ ꯊꯃꯣꯏ ꯁꯦꯡꯉꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯊꯣꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯦꯃꯦꯔꯥꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯀꯣ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯁꯤ ꯑꯩꯅ ꯊꯑꯣꯏꯀꯤ ꯌꯥꯎꯁꯪꯒꯤꯗꯃꯛ ꯈꯜꯂ ꯇꯧꯖꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯁꯤꯒꯤ ꯁꯥꯏꯠ ꯕꯦꯛꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯁꯤꯒꯤ ꯁꯥꯏꯠ ꯕꯦꯛꯁꯦ ꯑꯗꯨꯝ ꯐꯖꯅ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯃꯜꯒ ꯃꯥꯒꯤ ꯁꯥꯏꯠ ꯕꯦꯛꯀꯤ ꯀ꯭ꯋꯥꯂꯤꯇꯤꯒꯁꯦ ꯌꯥꯝ ꯊꯤ ꯈꯦꯠꯅꯔꯅꯤꯕ ꯂꯨꯄꯥ ꯀꯌꯥ ꯍꯥꯏꯗꯣꯏꯅꯣ ꯁꯤ ꯂꯨꯄꯥ 300 ꯈꯛꯇꯅꯦꯕ ꯂꯨꯄꯥ 300 ꯑꯩ ꯖꯣꯔꯗꯟ ꯀꯣ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯑꯉꯥꯡ ꯃꯃꯥꯡꯗ ꯃꯆꯥꯒꯤ 600 ꯈꯣꯠꯄ ꯑꯩꯈꯣꯏꯒꯤ ꯅꯥꯈꯗꯦꯡ ꯂꯥꯛꯈꯤꯕꯁꯤꯡꯗꯣ ꯆꯠꯄꯁꯨ ꯌꯥꯔꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯎꯁꯪ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄ ꯃꯇꯝꯗ ꯀꯣ ꯐꯣꯟ ꯑꯃ ꯃꯅꯤꯕꯤ ꯑꯃꯗꯤ ꯃꯆꯥ ꯃꯆꯥꯁꯤꯡꯗꯣ ꯂꯣꯏ ꯍꯥꯞꯆꯤꯟꯕꯤꯒꯤ ꯌꯥꯔꯦ ꯃꯥꯅꯦ ꯑꯗꯩ ꯈꯣꯡꯒ꯭ꯔꯥꯎꯗ ꯂꯨꯄꯥ 300 ꯈꯛꯇꯪꯗ ꯂꯨꯄꯥ 300 ꯈꯛꯇꯪꯗ ꯐꯖꯩꯀꯣ ꯕ꯭ꯔꯣ ꯁꯤ ꯌꯥꯝꯅ ꯃꯥꯅꯦ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯗꯤꯖꯥꯏꯟꯁꯦ ꯁꯤ ꯑꯃꯗ ꯀꯂꯔ ꯁꯤ ꯗꯤꯖꯥꯏꯟ ꯑꯃꯗ ꯀꯂꯔ ꯃꯔꯤ ꯂꯥꯛꯑꯦꯀꯣ ꯃꯔꯤ ꯕ꯭ꯂꯨ ꯕ꯭ꯂꯦꯛ ꯒ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯒ ꯂꯥꯛꯑꯦꯀꯣ ꯁꯨꯃꯥꯏꯅ ꯀꯂꯔ ꯗꯥꯔꯛ ꯒ꯭ꯔꯦ ꯑꯣꯀꯦ ꯗꯥꯔꯛ ꯒ꯭ꯔꯦ ꯁꯨꯃꯥꯏꯅ ꯗꯤꯖꯥꯏꯟꯁꯦ ꯑꯁꯤ ꯂꯩꯔꯦ ꯁꯤꯁꯤ ꯑꯃ ꯂꯩꯔꯦ ꯑꯅꯧꯕ ꯂꯥꯛꯏꯁꯦꯀꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯗꯤꯖꯥꯏꯟ ꯁꯨꯃꯥꯏꯅ ꯖꯣꯔꯗꯥꯟ ꯊꯥꯕ ꯑꯃ ꯂꯥꯛꯑꯦ ꯁꯤꯅ ꯈꯤꯇꯪ ꯄꯤꯛꯊꯩꯀꯣ ꯁꯤꯅ ꯄꯤꯛꯄ ꯃꯒꯨꯟ ꯂꯩꯕ ꯍꯦꯟꯕ ꯈꯤꯇꯪ ꯄꯤꯛꯄ ꯄꯥꯝꯃꯒꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯗꯨ ꯁꯤꯒꯤ ꯄꯤꯁꯀꯤ ꯑꯣꯏꯅꯗꯤ ꯕ꯭ꯔꯣ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯕꯤꯒꯅꯨ ꯑꯗꯨꯝ ꯇꯥꯍꯥꯗ꯭ꯔꯁꯨ ꯌꯥꯅꯤ ꯍꯣꯜꯁꯦꯜ ꯂꯧꯒꯦ ꯍꯥꯏꯔꯁꯨ ꯌꯥꯏ ꯍꯣꯜꯁꯦꯜ ꯂꯧꯒꯦ ꯍꯥꯏꯔꯁꯨ ꯌꯥꯅꯤ ꯑꯗꯣ ꯁꯤꯒꯤ ꯗꯤꯖꯥꯏꯟ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯕꯣꯛꯁꯀꯤ
디자인 ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯁꯤ ꯂꯣꯏꯅꯃꯛ ꯂꯨꯄꯥ 300ꯗ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯨꯃꯥꯏꯅ ꯌꯥꯟꯕꯤꯗꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯄꯣꯔꯒ ꯌꯥꯟꯕꯤꯗꯣ ꯑꯩꯗꯤ ꯍꯩꯇꯦꯕ ꯁꯤꯁꯤ ꯁꯤꯗ ꯀꯣꯛ ꯊꯤꯡꯖꯤꯜꯂꯒ ꯑꯣ ꯊꯕꯥꯛꯇ ꯌꯥꯟꯕꯤꯗꯣ ꯊꯕꯥꯛꯇ ꯌꯥꯟꯕꯤꯗꯨꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯅ ꯊꯕꯥꯛꯇ ꯌꯥꯟꯕꯤ ꯀꯩꯅꯣꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩ ꯁꯤꯁꯨ ꯕ꯭ꯔꯣ ꯁꯤ ꯂꯨꯄꯥ ꯀꯌꯥꯅꯣ 100 ꯁꯤꯅ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯕ ꯕ꯭ꯔꯣ ꯊꯕꯥꯛꯇ ꯌꯥꯟꯕꯤ ꯁꯨꯃꯥꯏꯅ ꯃꯅꯤꯡ ꯁꯤꯁꯦ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗꯣꯏꯅꯦꯕ ꯑꯩ ꯎꯠꯀꯦ ꯇꯧꯅꯤ ꯍꯩꯇ꯭ꯔꯦꯕ ꯍꯥꯞꯆꯟꯕ ꯑꯣꯀꯦ ꯃꯊꯪꯗ ꯇꯧꯔꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯁꯤꯡꯗꯣ ꯂꯩꯔꯦ ꯑꯗꯒꯤ ꯁꯥꯏꯠ ꯕꯦꯛꯁꯤꯗ ꯂꯩꯁꯤꯡꯁꯦ ꯕ꯭ꯔꯣ ꯁꯤꯗ ꯂꯩꯔꯤꯕ ꯁꯥꯏꯠ ꯕꯦꯛꯁꯤꯡꯁꯦ ꯂꯨꯄꯥ 200 ꯉꯥꯛꯇ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯋꯥꯂꯦꯠꯁꯤꯡꯁꯤꯅ ꯂꯨꯄꯥ 300ꯗ ꯂꯣꯏꯅꯃꯛ ꯑꯣꯐꯔ ꯂꯩꯕ ꯂꯩꯔꯦꯀꯣ ꯋꯨꯠꯂꯦꯟꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯕ ꯕꯦꯅꯦꯇꯟꯒꯤ ꯂꯩꯔꯦꯀꯣ ꯂꯦꯚꯥꯏꯁꯀꯤ ꯂꯩꯔꯦ ꯑꯗꯨꯝ ꯕꯔꯁꯥꯆꯤꯒꯤ ꯂꯩꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯕꯦꯅꯦꯇꯟ ꯍꯥꯏꯅꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯕꯦꯅꯦꯇꯣꯟ ꯍꯥꯏꯌꯦ ꯁꯤꯁꯦ ꯑꯁꯦꯡꯕꯗ ꯅꯍꯥꯟ ꯈꯪꯕ ꯑꯩꯁꯨꯀꯣ ꯀꯨꯏꯗ꯭ꯔꯤ ꯈꯪꯕ ꯌꯥꯝꯅ ꯍꯥꯏꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯁꯦꯡꯕꯗꯗꯤ ꯕꯦꯅꯦꯇꯣꯟ ꯑꯅ ꯍꯥꯏ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯁꯤꯗ ꯁ꯭ꯀꯥꯞ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯁ꯭ꯀꯥꯞꯁꯦ ꯑꯅꯝꯕꯅ ꯀꯩꯅꯣ ꯉꯥꯛꯇ ꯑꯣꯏꯔꯦ ꯂꯨꯄꯥ 50ꯗ ꯂꯣꯏꯅꯃꯛ ꯂꯩꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯕꯅꯥꯅꯥ ꯁ꯭ꯀꯥꯞꯁꯤꯡꯁꯦ ꯃꯆꯨ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯈꯣꯡ ꯃꯣꯖꯥꯁꯤꯡꯁꯦ ꯕ꯭ꯔꯣ ꯕ꯭ꯂꯦꯛ ꯋꯥꯏꯠ ꯈꯛꯇꯅꯦ ꯁꯤ ꯂꯨꯄꯥ 50 ꯈꯛꯇꯪ ꯑꯁꯥꯡꯕꯤꯗꯨꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯀ꯭ꯔꯤꯎ ꯅꯦꯛ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯀ꯭ꯔꯤꯎ ꯂꯦꯛ ꯍꯥꯏꯕ ꯍꯣꯏ ꯁꯤ ꯂꯨꯄꯥ 50 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯥꯎꯁꯪ ꯐꯖꯅ ꯑꯗꯨꯝ ꯅꯥꯟꯅ ꯆꯄꯜ ꯑꯃꯒ ꯑꯣꯏꯔꯁꯨ ꯈꯣꯡ ꯑꯃꯒ ꯑꯣꯏꯔꯁꯨ ꯈꯣꯡꯗ ꯈꯤꯇꯪ ꯋꯥꯡꯈꯠꯅ ꯆꯤꯡꯈꯠꯄꯤꯔꯒ ꯑꯗꯨꯝ ꯇꯣꯡꯕꯤꯕ ꯌꯥꯏ ꯂꯨꯄꯥ 50 ꯈꯛꯇꯪ ꯃꯌꯥꯝ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯀꯃꯦꯟꯇ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯁꯨ ꯌꯥꯔꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯁꯨ ꯀꯪꯂꯩ ꯀꯩꯊꯦꯜꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯁꯨ ꯌꯥꯔꯦ ꯀꯪꯂꯩ ꯀꯩꯊꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ 3ꯈꯛ ꯊꯝꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯁꯤꯅ ꯀꯩꯅꯣ ꯑꯣꯏꯗꯣꯏꯕ ꯕ꯭ꯔꯣ ꯑꯃꯗ 150 ꯑꯅꯤꯗ 250 ꯑꯅꯤꯗ 250 ꯀꯣ ꯑꯍꯨꯝꯗ 350 ꯑꯣꯀꯦ ꯑꯍꯨꯝ ꯂꯧꯔꯒꯅ 350 ꯑꯣꯏꯗꯣꯏꯕꯀꯣ ꯕ꯭ꯔꯣ ꯄꯦꯀꯦꯠ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯄꯦꯀꯦꯠ ꯂꯥꯛꯄꯗꯣ ꯇꯦꯛꯇꯤꯁꯀꯤꯁꯨ ꯁꯨꯃꯥꯏꯅ ꯑꯍꯨꯝ ꯂꯥꯛꯄꯗꯣ ꯑꯍꯨꯝꯗ ꯁꯤ ꯄꯦꯀꯦꯠ ꯁꯤꯗ ꯂꯨꯄꯥ 350 ꯈꯛꯇꯪ ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 350 ꯑꯣꯏꯗꯣꯏꯕ ꯑꯃꯈꯛꯇꯪ ꯂꯧꯔꯒꯅ 150 ꯑꯣꯏꯗꯣꯏꯕ ꯑꯅꯤ ꯂꯧꯔꯒana 250 ꯑꯣꯏꯗꯣꯏꯕꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯁꯨ ꯁꯤꯅ ꯇꯦꯛꯇꯤꯁꯀꯤ ꯅꯠꯇꯦꯀꯣ ꯕ꯭ꯔꯣ ꯁꯤꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯂꯩ ꯁꯤꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯂꯣꯏ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯅ ꯁꯤꯅ ꯂꯨꯄꯥ 100ꯒꯤꯗ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ 100ꯒꯤ ꯆꯥꯝꯃꯗ ꯑꯣꯐꯔ ꯂꯩꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯇꯟꯒꯤ ꯑꯗꯒꯤ ꯅꯥꯏꯂꯣꯟꯒꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯅꯥꯏꯂꯣꯟꯒꯤ ꯑꯗꯨꯒ ꯁꯤꯅ ꯁꯥꯟꯅꯕꯒꯤ ꯁꯥꯟꯅꯕꯗ ꯂꯝꯖꯦꯟ ꯆꯦꯟꯕ ꯃꯅꯨꯡꯗ ꯊꯥꯕꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯑꯗꯨꯒꯤ ꯑꯣꯏꯗꯣꯏꯕ ꯁꯤꯁꯤꯅ ꯂꯨꯄꯥ 100 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯃꯥꯒꯤ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯁꯦꯞ ꯇꯥꯕꯤꯗꯨꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯌꯥꯝ ꯇꯥꯡꯅꯗꯤ ꯌꯣꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝ ꯍꯣꯡꯅ ꯄꯤꯊꯣꯛꯆꯔꯕꯅꯦ ꯀꯝꯄ꯭ꯔꯦꯁꯟ ꯐꯤꯠ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯕꯗꯨꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦꯀꯣ ꯁꯤꯁꯨ ꯂꯨꯄꯥ 100 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯃꯊꯪ ꯃꯌꯥꯝꯁꯦ ꯎꯠꯁꯜꯂꯛꯑꯒꯦ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯕꯦꯂꯥ ꯕꯦꯇꯥꯒꯤ ꯄꯔꯐ꯭ꯌꯨꯝꯒꯨꯝꯕꯀꯣ ꯃꯥꯏꯀ꯭ꯔꯣꯃꯦꯟꯒꯤ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯁꯤꯗ ꯈꯣꯡꯎꯞꯁꯤꯡꯁꯨ ꯕ꯭ꯔꯣ ꯑꯅꯧꯕ ꯈꯔ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯑꯗꯩ ꯄꯨꯃꯥ ꯑꯦꯛꯁꯦꯜꯒꯨꯝꯕ ꯀꯦꯝꯄꯁꯀꯨꯝꯕ ꯁꯤꯁꯤꯡꯁꯦ ꯂꯣꯏ ꯂꯥꯛꯑ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯌꯥꯏ ꯐꯔꯦ ꯃꯃꯥꯡ ꯆꯩꯔꯥꯎꯕꯗꯁꯨ ꯂꯩꯕꯅꯤ ꯍꯟꯗꯛꯁꯨ ꯂꯩꯒꯅꯤ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯁꯤꯁꯤꯡꯁꯦ ꯑꯗꯨꯝ ꯏꯁꯇꯣꯛ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯌꯥꯎꯁꯪꯒꯤ ꯀꯣꯟꯅꯅꯕ ꯑꯗꯨꯝ ꯏꯁꯇꯣꯛ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯍꯣꯡꯕ ꯈꯛꯇꯪꯅꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤꯁꯦ ꯑꯣꯀꯦ ꯑꯇꯥꯡꯕ ꯃꯌꯥꯝꯗꯤ ꯂꯣꯏ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯁꯤꯖꯤꯟꯅꯕ ꯌꯥꯕꯁꯤꯡꯗꯤ ꯂꯣꯏ ꯂꯩꯔꯦꯕ ꯑꯜꯇ꯭ꯔꯥ ꯕꯨꯁꯁꯤ ꯑꯣꯔꯤꯖꯤꯅൽ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇꯦꯕ ꯑꯣꯔꯤꯖꯤꯅꯦꯜꯒ ꯃꯥꯟꯅꯕꯅꯦ ꯑꯣꯀꯦ ꯃꯥꯟꯅꯕ ꯑꯣꯏꯗꯣꯏꯕ ꯌꯥꯝ ꯃꯥꯟꯅꯕꯅꯦ ꯃꯥ ꯑꯦꯛꯁꯦꯜꯒꯁꯨ ꯑꯗꯨꯝ ꯀꯂꯔ ꯑꯅꯤ ꯂꯩꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯄꯨꯃꯥ ꯑꯦꯛꯁꯦꯜ ꯀꯣ ꯃꯌꯥꯝ ꯌꯥꯝ ꯄꯥꯝꯅꯕꯅꯤꯀꯣ ꯃꯥ ꯑꯦꯛꯁꯦꯜꯁꯤ ꯑꯗꯨꯝ ꯐꯖꯩꯑꯕ ꯁ꯭ꯋꯦꯠꯀꯤꯁꯦ ꯑꯗꯨ ꯀꯦꯝꯄꯁꯀꯤ ꯁꯤꯗ ꯀꯣꯔꯟ ꯑꯃꯒ ꯃꯥ ꯁꯤꯒ ꯂꯩꯔꯦꯀꯣ ꯄꯤꯁ ꯑꯗꯨꯝ 48 ꯀꯣ ꯑꯗꯨꯝ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤꯅ ꯑꯩꯈꯣꯏ ꯀꯩꯕ ꯕꯦꯗꯃꯤꯟꯇꯟ ꯁꯨꯁ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯁꯤꯁꯦ ꯅ꯭ꯌꯨ ꯕꯦꯂꯦꯟꯁꯀꯤꯁꯦ ꯑꯁꯤꯁꯦ 2030 ꯑꯣꯏꯔ ꯀꯩꯅꯣ 2030 ꯑꯗꯨ ꯁꯤꯗ ꯕ꯭ꯔꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯁꯤꯁꯦ ꯄꯤꯁ ꯌꯥꯝꯗꯦꯕ ꯕ꯭ꯔꯣ ꯁꯤꯁꯦ ꯍꯥꯟꯅ 500 ꯄꯤꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ 100ꯒꯤ ꯑꯅꯤ ꯂꯣꯏ ꯇꯧꯊꯣꯛꯆꯔꯅꯤꯕ ꯀꯤꯕꯥꯟꯁꯤꯡꯁꯦ ꯁꯤ ꯄꯤꯁ ꯌꯥꯝꯗꯦ ꯃꯥꯏ ꯀꯂꯔꯁꯨ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯅ꯭ꯌꯨꯠ ꯀꯂꯔ ꯉꯥꯛꯇꯅꯤꯀꯣ ꯕ꯭ꯔꯣ ꯂꯤꯠꯄꯗꯗꯤ ꯀꯂꯔ ꯌꯥꯝ ꯌꯥꯛꯄ ꯈꯣꯠꯄ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯌꯥꯝ ꯐꯖꯕ ꯑꯌꯤꯡꯕ ꯀꯂꯔ ꯉꯥꯛꯇꯅꯦꯕ ꯁꯤꯁꯤꯡꯁꯦ ꯂꯣꯏꯕ 100 ꯁꯤ ꯌꯥꯝ ꯂꯩꯇꯦ ꯁꯤꯗ ꯌꯥꯜꯂꯤꯁꯤꯒ ꯑꯗꯨꯗꯨꯒ ꯁ꯭ꯋꯥꯏꯃꯨꯛꯀ ꯂꯩꯔꯝꯒꯅꯤ ꯑꯣꯀꯦ ꯈꯔ ꯈꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯥꯞ ꯄꯐꯔ ꯖꯦꯀꯦꯠ ꯃꯊꯛꯇ ꯀꯥꯔ ꯎꯠꯆꯔꯛꯀꯦꯀꯣ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯁꯤꯅ ꯕ꯭ꯔꯣ 100ꯒꯤ ꯑꯍꯨꯝ ꯇꯧꯕ ꯀꯣꯂꯔ ꯇꯤ ꯁꯥꯔꯠꯁꯤꯡꯗꯣ ꯁꯤꯒꯤ ꯍꯩꯁ ꯅꯦꯝꯒꯤ ꯑꯗꯒꯤ ꯕ꯭ꯂꯦꯛ ꯁꯦꯜ ꯒ꯭ꯂꯦꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ 100ꯒꯤ ꯑꯍꯨꯝꯅꯤꯀꯣ 100ꯒꯤ ꯑꯍꯨꯝꯗ ꯃꯌꯥꯝꯁꯤ ꯂꯣꯏ ꯂꯩꯔꯦ ꯁꯤ ꯐꯖꯅ ꯑꯗꯨꯝ ꯌꯥꯟꯖꯔꯕꯅꯤ ꯕ꯭ꯔꯣ 100ꯒꯤ ꯑꯍꯨꯝ ꯇꯧꯕ ꯃꯌꯥꯝꯗꯤ ꯃꯌꯥꯝ ꯃꯤꯛꯁ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯂꯨꯄꯥ 100ꯒꯤꯗꯨꯅꯤꯀꯣ ꯕ꯭ꯔꯣ 100ꯒꯤ H&Mꯒꯤꯗꯣ ꯍꯩꯁ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯊꯥꯗꯕꯗꯣ ꯃꯦꯗ ꯏꯟ ꯏꯟꯗꯤꯌꯥ ꯊꯥꯗꯕꯗꯣ ꯁꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯦꯁꯤꯛ ꯊꯥꯕꯗꯣ 100ꯒꯤꯗꯣ ꯑꯗꯨꯒ ꯁꯤꯗꯅ ꯁꯤꯒꯤ ꯁ꯭ꯄꯣꯔꯠꯁ ꯁꯤꯖꯤꯡꯁꯦ ꯕ꯭ꯔꯣ ꯁꯤꯅ 350ꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯐꯨꯠꯕꯣꯜ ꯕ꯭ꯔꯦꯟꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯁꯤꯡꯁꯦ ꯀꯩꯅꯣꯒꯤ ꯀ꯭ꯂꯕꯀꯤ ꯑꯣꯏꯗꯣꯏꯕꯀꯣ ꯁꯤ 350 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯂꯨꯄꯥ 250 ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯁ꯭ꯋꯥꯏꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯌꯨꯅꯤꯀ꯭ꯂꯣꯒꯤꯗꯣ ꯂꯩꯔꯦ ꯁꯤꯗ ꯌꯨꯅꯤꯀꯣꯒ ꯄꯨꯃꯥꯒ ꯂꯣꯏ ꯄꯨꯟꯁꯤꯜꯂ ꯊꯝꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯅ ꯂꯨꯄꯥ 100 ꯈꯛꯇꯪꯗꯀꯣ ꯕ꯭ꯔꯣ 100 ꯈꯛꯇꯪ ꯂꯩꯔꯦ ꯁꯤꯁꯦ ꯄꯣꯠꯇꯤ ꯐꯩ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯈ꯭ꯋꯥꯏ ꯌꯥꯝ ꯊꯨꯅ ꯂꯣꯏꯗꯣꯏꯁꯦ ꯁꯤ ꯄꯣꯠꯁꯤꯃꯒ ꯁꯤꯁꯤꯒ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣ ꯑꯣꯀꯦ ꯉꯁꯥꯏꯒꯤ ꯁꯤꯒꯤꯁꯦ ꯑꯁꯤ ꯀ꯭ꯌꯨꯕꯥꯟꯒꯤꯁꯦ ꯀ꯭ꯌꯨꯕꯥꯟꯁꯦ ꯑꯣꯀꯦ ꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯌꯥꯟꯁꯤꯟꯖꯔꯦꯀꯣ ꯕ꯭ꯔꯣ ꯑꯦꯁꯤഡ് ꯋꯥꯁꯀꯤ죠 300ꯀꯤ ꯂꯣꯏ ꯌꯥꯟꯁꯤꯟꯖꯔꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯤꯅ ꯂꯣꯏꯅꯃꯛ ꯂꯨꯄꯥ 100ꯒꯤ ꯑꯍꯨꯝ 100ꯒꯤ ꯑꯍꯨꯝ ꯀꯣ ꯑꯃꯃꯝ ꯁꯤꯡꯒꯜ ꯄꯤꯁꯇ ꯂꯧꯕ ꯂꯨꯄꯥ 100 ꯂꯨꯄꯥ 100
시대수 레이레 시대수 정확히 홍아 또 로얀 자리고 브로 싱글 고마기 서브 따라가나 빠 전이 아도 스마인 도 쉬어요 브로 시길 빠 전이 비우 보세 아. 스마인 부설라니드나 아도 스마인 조금 비우디 않는 미라마 가사마 징는 거 아. 아도 시주 그노제 조금 비우 좀 더 전이 비우지 마이 조금 비우지 스마인 전이 비우디 않는 미라마니 봐 너 강도 가사마는 바이비라니 봐 아도 공 시지나 그노네 아 전이 비우디 알아면 전이 비우나 하이드니 아도 요에 봐 거기다 ꯑꯗꯣ ꯁꯤꯗ ꯃꯌꯥꯝ ꯌꯥꯜꯂꯒ ꯁꯤꯗ ꯄ꯭ꯔꯥꯏꯁ ꯁꯦꯜ ꯊꯝꯕꯅꯤꯅ ꯁꯤꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯇꯧ ꯍꯥꯏꯖꯤꯟꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯆꯞ ꯃꯥꯟꯅꯕ ꯑꯥꯔꯇꯤꯀꯜ ꯑꯃ ꯄꯨꯊꯣꯛꯑꯒ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯥꯖꯗꯣꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯋꯦꯕ ꯁꯣꯏꯅꯕ ꯑꯣꯐꯔꯁꯦ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁꯇꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯡꯅ ꯂꯨꯄꯥ 150ꯒꯤ ꯑꯣꯐꯔ ꯊꯥꯗꯣꯛꯆꯕ ꯀꯣꯂꯔ ꯇꯤ ꯁꯥꯔꯠꯁꯤꯡꯗꯨꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯅ ꯁꯥꯏꯖ ꯀꯥ ꯍꯦꯟꯅ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯁꯤꯗꯅ ꯂꯨꯄꯥ 100ꯒꯤ ꯑꯣꯐꯔꯗ ꯂꯨꯄꯥ 100 ꯄꯤꯕ ꯇꯤ ꯁꯥꯔꯠꯁꯤꯡꯗꯣ ꯈꯨꯗꯥꯡ ꯑꯁꯥꯡꯕ ꯑꯇꯦꯟꯕ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦꯀꯣ ꯕ꯭ꯔꯣ ꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯟꯖꯔꯕꯅꯤꯀꯣ ꯕ꯭ꯔꯣ ꯐꯖꯅ ꯑꯣꯀꯦ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯨꯄꯥ 100ꯒꯤ ꯁꯤ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯆꯦꯀꯔꯁꯀꯤ ꯁꯨꯃꯥꯏꯅ ꯀꯔꯤ ꯁꯤꯖꯔ ꯁ꯭ꯇꯤꯆ ꯇꯧꯕꯒꯥꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯁꯤ ꯀꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁꯤ ꯂꯨꯄꯥ 150ꯗ ꯂꯣꯏ ꯂꯩꯔꯕꯅꯤꯀꯣ ꯕ꯭ꯔꯣ ꯀꯦꯖꯨꯋꯦꯜ ꯐꯤꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯂꯨꯄꯥ 150ꯗ ꯂꯣꯏ 150 ꯂꯩꯔꯦ ꯂꯩꯔꯦ 150 100 ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯈꯔ ꯂꯩꯔꯦ ꯑꯗꯨ ꯁꯤꯗ ꯍꯥꯄꯦꯟ ꯈꯔ ꯂꯩꯔꯦ ꯉꯁꯥꯏꯒꯤꯗꯣ ꯍꯥꯄꯦꯟ ꯂꯨꯄꯥ 100 ꯁꯤꯅ 100ꯒꯤꯗꯣ ꯂꯩꯔꯦ ꯁꯤꯅ 150ꯒꯤ ꯑꯅꯤꯗꯣ ꯂꯩꯔꯦ ꯑꯗꯨꯒ 시주 그럼 시는 루파 전이 안 카이긴 전이 안 카이도 사이도 루시들 레이버 티셔츠인게 시는 루파 전이 루 시기 시지 람드레 안 파자와 뭐 라코네 시 암레스 땡이 하브지 고로 시게 하이도 루파 조금 같네 조금 과 얌시 루파 조금 하이도니 고 얌시 자 세 하이타레 시세 시 방지봉을 이거 프레시암 레이브즈는 60 70 뭐 같은 마탕 라고도 행글라가 프라이스 오케이 ꯂꯩꯍꯧꯕ ꯇꯥꯔꯦ ꯁꯤꯁꯦ ꯌꯥꯝ ꯂꯤꯞꯄ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯐꯤꯁꯦ ꯌꯥꯝ ꯀꯥꯟꯅ ꯊꯥꯕꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯁꯔꯄ꯭ꯂꯁ ꯂꯥꯛꯄ ꯑꯥꯏꯇꯦꯝ ꯃꯥꯜꯂꯦ ꯁꯤꯁꯦꯀꯣ ꯁꯔꯄ꯭ꯂꯁ ꯃꯦꯗꯑꯞꯅꯦꯕ꯭ꯔꯣ ꯃꯦꯗꯑꯞ ꯑꯣꯏꯖꯔꯥ ꯑꯣꯀꯦ ꯀ꯭ꯔꯣꯝ ꯍꯥꯔꯠꯀꯤ ꯐꯖꯁꯨ ꯌꯥꯝ ꯐꯖꯩ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯠꯂꯝꯃꯒ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯌꯥꯟ ꯐꯪꯗꯕ ꯁꯨꯃꯥꯏꯅ ꯌꯥꯟ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯀꯣꯕꯔ ꯕꯣꯛꯁꯤ ꯐꯤꯠꯀꯤꯗꯣ ꯖꯔꯥ ꯐꯨꯜꯗ ꯂꯥꯛꯑꯦ ꯁꯤꯅ ꯐꯨꯜꯁꯨ ꯂꯥꯛꯑꯦ ꯍꯥꯞꯁꯨ ꯂꯥꯛꯑꯦ ꯑꯅꯤꯃꯛ ꯂꯥꯛꯑꯦ ꯄ꯭ꯔꯥꯏꯁ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯆꯞ ꯃꯥꯟꯅꯩ ꯁꯤꯅ ꯐꯨꯜꯅꯤ 600 ꯀꯣ 600 ꯐꯨꯜꯁꯨ ꯂꯥꯛꯑꯦ ꯍꯥꯞꯁꯨ ꯂꯥꯛꯑꯦ ꯀꯣꯕ꯭ꯔꯣ ꯐꯨꯜꯗꯁꯨ ꯂꯩꯔꯦ ꯍꯥꯞꯇꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤꯗꯁꯨ ꯂꯥꯛꯑꯦ ꯀꯣꯕ꯭ꯔꯣ ꯑꯣꯀꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯃꯌꯥꯝ ꯌꯥꯝ ꯄꯥꯝꯅꯈꯤꯕꯗꯣ ꯀꯣꯗ꯭ꯔꯣꯏꯒꯤ ꯐꯤꯗꯥ ꯑꯣꯏꯕꯗꯣꯀꯣ ꯑꯗꯨ ꯁꯤꯁꯨ ꯂꯩ ꯂꯨꯄꯥ 300ꯗ ꯑꯗꯨ ꯁꯤꯗꯁꯨ ꯍꯧꯖꯤꯛ ꯁꯣꯔꯠꯁꯤꯡ ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯐꯖꯕ ꯀꯣꯕ꯭ꯔꯣ ꯖꯦꯟ ꯖꯣꯟꯁꯀꯤ ꯁꯤꯁꯤꯡꯁꯤꯁꯨ ꯂꯨꯄꯥ 300ꯗ ꯂꯣꯏ ꯂꯩꯔꯦꯀꯣ 300ꯗ ꯑꯗꯨꯒ ꯁꯤꯗ ꯖꯦꯛꯁꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯂꯥꯎꯅꯤ ꯃꯃꯜꯁꯤ ꯍꯥ ꯁꯤꯅ 350ꯒꯤ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯁ꯭ꯂꯦꯛ ꯌꯥꯎꯕꯗꯣ ꯑꯣꯏꯗꯣꯏꯅꯤ ꯀꯣꯕ꯭ꯔꯣ ꯑꯣ ꯁ꯭ꯂꯦꯛ ꯃꯅꯨꯡꯗ ꯌꯥꯎꯕꯁꯦ ꯃꯅꯨꯡꯗ ꯁ꯭ꯂꯦꯛ ꯌꯥꯎꯕꯁꯦ ꯁꯤꯗꯁꯨ 250 ꯄꯤ ꯑꯃꯁꯨ ꯂꯩꯌꯦꯕ 350 ꯄꯤ ꯑꯃꯁꯨ ꯑꯗꯨꯒ ꯁꯤꯁꯨ ꯄ꯭ꯔꯤꯃꯤꯌꯝ ꯀ꯭ꯋꯥꯂꯤꯇꯤꯒꯤ 350 ꯄꯤꯕꯗꯣ ꯄꯣꯠꯁꯦ ꯃꯌꯥꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯃꯥꯏ ꯁ꯭ꯇꯤꯆꯤꯡꯗꯩ ꯍꯧꯔꯒ ꯀꯣ ꯑꯗꯨꯝ ꯈꯪꯒꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯔꯦ ꯀꯣꯕ꯭ꯔꯣ ꯂꯩꯔꯦ ꯃꯣꯏ ꯑꯗꯨꯝ 6 ꯄꯣꯀꯦꯠ ꯄꯥꯟꯕ ꯀꯣ 6 ꯄꯣꯀꯦꯠ ꯁꯤ ꯀꯌꯥ ꯁꯤꯁꯨ 350ꯗ ꯀꯣꯕ꯭ꯔꯣ 350 ꯕ꯭ꯂꯦꯛ ꯁ꯭ꯀ꯭ꯋꯥꯠꯀꯤ ꯀꯣ ꯑꯗꯨ ꯁꯤꯅ ꯀꯩꯅꯣ ꯇ꯭ꯔꯦꯛ ꯌꯥꯎꯗꯕ 350ꯗ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯄꯣꯔꯆꯤ ꯀꯩꯀꯩꯒꯤ ꯄꯨꯃꯥꯒꯤ ꯀꯣꯂꯥꯞ ꯇꯧꯕꯁꯤꯡꯗꯣ ꯂꯩꯕꯗꯣ ꯁꯤꯁꯨ 500ꯗ ꯂꯣꯏꯅꯃꯛ ꯑꯣꯏꯗꯣꯏꯅꯤ ꯀꯣꯕ꯭ꯔꯣ ꯑꯩꯁꯤ ꯄꯨꯊꯣꯛꯑꯝꯗ꯭ꯔꯦ ꯁꯤꯁꯨ ꯄ꯭ꯔꯤꯃꯤꯌꯝ ꯀ꯭ꯋꯥꯂꯤꯇꯤꯅꯦꯕ ꯀꯣꯕ꯭ꯔꯣ ꯁꯤꯁꯨ ꯄꯤꯁ ꯌꯥꯝ ꯂꯩꯇꯦ ꯄꯤꯁ 70ꯃꯨꯛꯀꯤ ꯆꯥꯡ ꯈꯛꯇꯅꯤ ꯁꯤꯁꯨ ꯂꯨꯄꯥ 500ꯗ ꯑꯣꯏꯗꯣꯏꯅꯤ ꯀꯣꯕ꯭ꯔꯣ ꯁꯤꯅ ꯃꯆꯥ ꯁꯨꯃꯥꯏꯅ ꯌꯨ ꯑꯦꯁ ꯄꯣꯂꯣꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯡꯁꯦ ꯁꯤꯁꯨ 500ꯗ ꯂꯣꯏ ꯑꯣꯏꯗꯣꯏꯅꯤ ꯀꯣꯕ꯭ꯔꯣ ꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯀꯣꯕ꯭ꯔꯣ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯀꯣ ꯌꯥꯝ ꯑꯗꯩ ꯀꯇꯟ ꯂꯩꯒ꯭ꯔꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯀꯇꯟ ꯂꯩꯒ꯭ꯔꯥꯅꯦꯕ꯭ꯔꯣ ꯀꯩꯅꯣ ꯌꯥꯝ ꯄꯥꯝꯕꯁꯨ ꯌꯥꯎꯋꯦꯕ ꯀꯣꯕ꯭ꯔꯣ ꯍꯥꯏꯗꯤ ꯌꯥꯝ ꯂꯣꯒꯣ ꯌꯥꯝ ꯄꯥꯝꯗꯕ ꯃꯤꯁꯨ ꯌꯥꯎꯋꯦꯕ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯂꯤꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯁꯤꯡꯒꯤ ꯑꯣꯏꯗꯣꯏꯅꯦꯕ꯭ꯔꯣ ꯁꯤꯁꯤꯅ ꯑꯗꯨꯒ ꯁꯤꯗ ꯀꯤꯕꯥꯟ ꯂꯩꯔꯦ ꯁꯤꯁꯨ 500ꯒꯤ ꯑꯅꯤꯗ ꯑꯣꯏꯗꯣꯏꯅꯦꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯇꯤ ꯁꯥꯔꯠꯁꯤꯅ ꯀꯌꯥ ꯁꯤꯁꯤꯅ ꯁꯤ ꯊꯦꯠꯄꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯤꯒꯤ ꯇꯤ ꯁꯥꯔꯠꯁꯤꯡꯁꯦ ꯌꯥꯝ ꯐꯖꯕ ꯑꯣꯏꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯁꯤ ꯑꯩ ꯎꯠꯄꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯣꯀꯦ ꯄ꯭ꯔꯤꯟ ꯃꯆꯥ ꯃꯆꯥ ꯌꯥꯎꯋꯦꯀꯣ ꯃꯆꯥ ꯃꯆꯥ ꯌꯥꯎꯕ ꯁꯤꯁꯨ ꯂꯨꯄꯥ 300 ꯈꯛꯇꯪ ꯑꯣꯏꯗꯣꯏꯕ ꯂꯨꯄꯥ 300 ꯑꯣꯏꯗꯣꯏꯕ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯨꯒ ꯄ꯭ꯔꯣꯐꯤꯒꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕ ꯄ꯭ꯔꯣꯐꯤꯒꯤꯗꯣ ꯁꯤꯗꯁꯨ ꯂꯩꯔꯦ ꯄ꯭ꯔꯣꯐꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯇꯟ ꯂꯩꯀ꯭ꯔꯥꯒꯤ ꯑꯣꯏꯅ ꯇꯣꯞ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯏꯁꯇ꯭ꯔꯦꯆꯦꯕꯜ ꯐꯖꯅ ꯌꯥꯎꯔꯅꯤ ꯄ꯭ꯔꯣꯐꯤ ꯍꯥꯏꯔꯗꯤ ꯇꯣ ꯁꯨꯃꯥꯏꯅ ꯃꯅꯤꯡꯗꯒ ꯑꯩꯈꯣꯏ ꯗꯤꯖꯥꯏꯟꯒ ꯌꯥꯎꯕꯁꯦ ꯁꯨꯃꯥꯏꯅ ꯃꯁꯥꯏ ꯄ꯭ꯔꯣꯐꯤꯒꯤ ꯗꯥꯏꯔꯦꯛ ꯄ꯭ꯔꯣꯐꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯄ꯭ꯔꯣꯐꯤ ꯁꯥꯖꯟꯅꯕ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯂꯩ ꯁꯨꯃꯥꯏꯅ ꯃꯥꯏ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯐꯔꯅꯤ ꯑꯗꯨꯒ ꯃꯥꯏ ꯄ꯭ꯔꯣꯐꯤꯒꯤꯗꯤ ꯑꯅꯝꯕꯅ ꯃꯥꯏ ꯀꯩꯅꯣꯝꯇ ꯂꯥꯛꯇꯦ ꯅꯣꯔꯃꯦꯜ ꯁꯥꯏꯖ ꯉꯥꯛꯇꯅꯦꯕꯀꯣ ꯍꯧꯖꯤꯛꯇ ꯑꯥꯔꯀ꯭ꯋꯦꯛ ꯇꯧꯒꯦꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏ ꯑꯥꯔꯀ꯭ꯋꯦꯛ ꯈꯪꯍꯧꯗ꯭ꯔꯦꯗ ꯁ꯭ꯋꯥꯏꯗꯗꯤꯀꯣ ꯈꯪꯍꯧꯕ꯭ꯔꯥ 1023ꯗ ꯑꯥꯔꯀ꯭ꯋꯦꯛ ꯇꯧꯒꯦꯅ ꯍꯥꯏ ꯑꯁ ꯃꯌꯥꯝ 26 ꯇꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯇꯧꯁꯟꯁꯤ ꯀꯣ ꯂꯩꯔꯦ ꯃꯌꯥꯝ ꯄ꯭ꯔꯣꯐꯤ ꯁꯤꯁꯨ ꯂꯨꯄꯥ 500ꯗ
ꯄ꯭ꯔꯣꯐꯤꯒꯤꯁꯤꯁꯨ ꯄ꯭ꯔꯣꯐꯤꯒꯤꯁꯤꯗꯤ ꯑꯗꯨꯝ ꯃꯁꯥꯏ ꯇꯥꯡꯉꯦ ꯑꯗꯨꯝ ꯑꯗꯨꯒ ꯁꯤꯗ ꯁꯤ 500 ꯀꯥꯡꯕꯨꯗꯨꯅꯤꯀꯣ ꯕ꯭ꯔꯣ ꯉꯁꯥꯏꯒꯤ just do it ꯀꯣ ꯑꯩꯈꯣꯏ ꯂꯤꯚꯥꯏꯁꯀꯤꯗꯣ ꯄꯣꯁꯇꯤ ꯀꯥꯡꯕꯨ ꯑꯗꯒꯤ ꯁꯤꯁꯤꯡꯁꯦ ꯁꯤꯗ 500ꯒꯤ ꯂꯩꯔꯦ ꯁꯤꯗ ꯃꯈꯥꯗ 100ꯒꯤ ꯑꯅꯤ ꯇꯧꯕ ꯖꯤꯟꯁ ꯂꯩꯔꯦ ꯑꯗ ꯁꯤꯁꯨ ꯂꯨꯄꯥ 300 ꯈꯛꯇꯪ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯁꯤꯗ 450ꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯏꯁꯇ꯭ꯔꯦꯆꯦꯕꯜ ꯐꯖꯅ ꯌꯥꯎꯕꯅꯤꯀꯣ ꯕ꯭ꯔꯣ ꯁꯤꯁꯦ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯀꯥꯔꯁꯤꯀꯣ ꯃꯌꯥꯝ ꯃꯊꯛ ꯀꯥꯈꯠꯆꯔꯛꯑꯒꯦ ꯒꯥꯔꯤ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯒꯥꯔꯤ ꯂꯩꯔꯦ ꯑꯅꯣꯛ ꯂꯩꯔꯦ ꯑꯅꯣꯛ ꯂꯨꯄꯥ 100 ꯂꯨꯄꯥ 100 ꯂꯨꯄꯥ 100 ꯈꯛꯇꯪꯗ ꯑꯅꯣꯛ ꯂꯩꯔꯦ ꯂꯝꯖꯦꯟ ꯆꯦꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯂꯩꯔꯦꯀꯣ ꯔꯟꯅꯤꯡꯒꯤꯁꯨ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯨꯄꯥ 100 ꯉꯥꯛꯇ ꯅꯨꯄꯤꯒꯤꯁꯨ ꯌꯥꯎꯋꯦꯀꯣ ꯃꯌꯥꯝ ꯑꯅꯣꯞꯇꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯌꯥꯝ ꯐꯖꯕ ꯁꯤꯒꯥꯁꯤ ꯌꯥꯝꯅ ꯀ꯭ꯂꯥꯁꯤ ꯑꯣꯏꯕꯁꯦ ꯑꯝꯇꯪ ꯎꯞꯄ ꯐꯖꯅ ꯌꯥꯝ ꯐꯖꯗꯧ ꯃꯥꯜꯂꯦ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯦꯄꯤꯗꯨꯂꯔꯅ ꯀꯌꯥꯝ ꯎꯠꯄꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯦꯕ ꯅꯥꯀꯟꯗꯒ ꯌꯥꯎꯔꯤꯁꯦꯀꯣ ꯌꯥꯝꯅ ꯊꯤ ꯐꯖꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯦꯀꯣ ꯂꯨꯄꯥ 200ꯗ ꯂꯨꯄꯥ 200ꯗ ꯂꯩꯔꯦ ꯑꯗ ꯁꯤꯁꯤꯅ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯁꯤꯅ ꯂꯨꯄꯥ ꯀꯩꯅꯣ 150 150 ꯀꯣ ꯑꯣꯀꯦ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯂꯨꯄꯥ ꯁꯤꯅ ꯂꯨꯄꯥ 100 100 ꯁꯤꯁꯨ ꯂꯨꯄꯥ 100 ꯑꯣꯏꯗꯣꯏꯔꯥ ꯂꯨꯄꯥ 100 ꯁꯤꯗ ꯊꯦꯠꯄꯁꯤꯡꯁꯦ ꯑꯣꯀꯦ ꯂꯨꯄꯥ 100 ꯁꯤꯅ ꯁꯤ ꯈꯛꯇꯅꯤ ꯂꯨꯄꯥ 150ꯒ 200ꯒ ꯁꯤꯅ 150 ꯁꯤꯅ 200 ꯑꯣꯀꯦ 200 ꯑꯣꯏꯗꯣꯏꯕ ꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯀ꯭ꯔꯣꯛꯁ ꯂꯩꯔꯦ ꯀ꯭ꯔꯣꯛꯁꯦ ꯀꯧꯕ ꯃꯈꯜ ꯌꯥꯝ ꯂꯩꯌꯦꯕ ꯁꯤꯅ ꯂꯨꯄꯥ 1,400ꯀꯤꯗ ꯑꯣꯐꯔ 1,900 ꯄꯤꯔꯝꯕꯗꯣ ꯍꯥꯟꯅ 1,900 ꯄꯤꯔꯝꯕꯗꯣ 1,400ꯇ ꯑꯗꯨ ꯍꯥꯏꯀꯔꯁꯤꯡꯒꯤ ꯂꯨꯄꯥ 1,900ꯗ ꯑꯣꯐꯔ ꯊꯥꯗꯣꯛꯆꯔꯅꯤ ꯂꯨꯄꯥ 100 ꯗꯤꯁꯀꯥꯎꯟ ꯇꯥꯖꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯦ ꯂꯨꯄꯥ 1,900ꯒ 1,800ꯒ 1,100ꯒ1,300ꯒ ꯑꯣꯏꯗꯣꯏꯕ ꯁꯤꯅ ꯂꯨꯄꯥ 1,900 1,800ꯒꯤꯗꯀꯣ ꯑꯗꯨ ꯁꯤꯗ ꯂꯨꯄꯥ 1,100 ꯄꯤꯕ ꯌꯥꯎꯔꯤꯕ ꯑꯣꯀꯦ ꯃꯈꯜ ꯃꯈꯜ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯁꯤꯒꯤ ꯈꯤꯇꯪ ꯌꯥꯝ ꯀꯟꯅ ꯍꯦꯟꯅ ꯋꯥꯡꯈꯠꯇꯕꯗꯣ ꯁꯤꯅ ꯂꯨꯄꯥ 1,100 ꯑꯣꯀꯦ ꯈꯔ ꯍꯦꯟꯅ ꯋꯥꯡꯕꯁꯤꯅ ꯂꯨꯄꯥ 1,000ꯒ 1,400 ꯑꯣꯐꯔ ꯑꯝꯇꯪ ꯄꯨꯊꯣꯛꯄꯤꯔꯣꯅꯦ ꯁꯤꯁꯨ ꯌꯥꯝ ꯈꯔ ꯍꯦꯟꯅ ꯋꯥꯡꯕꯅꯤꯀꯣ ꯁꯤꯒꯤꯁꯤꯅ ꯇꯣ ꯑꯗꯨꯝ ꯎꯕꯗ ꯈꯪꯒꯅꯤ ꯑꯗꯨꯝ ꯁꯤꯒꯤꯁꯦ ꯂꯨꯄꯥ 1,700 ꯂꯨꯄꯥ 1,700 ꯂꯩꯔꯦ ꯁꯤꯗ ꯀꯂꯔ ꯑꯗꯨꯝ 3 ꯂꯩ ꯕ꯭ꯂꯦꯛ ꯋꯥꯏꯠ ꯀ꯭ꯔꯤꯝ ꯑꯣꯀꯦ ꯃꯊꯪ ꯀꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯃꯨꯛꯀꯣ ꯃꯊꯛ ꯀꯥꯆꯔꯦ ꯑꯃꯨꯛꯀꯣ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯊꯛꯇꯁꯨ ꯄ꯭ꯔꯥꯏꯁ ꯑꯗꯨꯝ ꯊꯦꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯅꯝꯕꯅ ꯑꯗꯨꯝ ꯊꯦꯠꯂꯦꯕ꯭ꯔꯣ ꯄ꯭ꯔꯥꯏꯁ ꯊꯦꯠꯂꯤ ꯐꯖꯅ ꯀꯦꯃꯦꯔꯥ ꯐꯖꯅ ꯊꯦꯠꯂꯤ ꯑꯗꯨꯝ ꯀꯣ ꯄ꯭ꯔꯥꯏꯁꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯤꯟꯁꯁꯦ 600 ꯉꯥꯛꯇꯅꯤꯀꯣ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯑꯣꯐꯔ ꯂꯣꯏꯅꯃꯛ ꯂꯩꯔꯦꯕ꯭ꯔꯣ ꯁꯤꯅ ꯑꯅꯝꯕ ꯕꯦꯒꯤ ꯉꯥꯛꯇꯅꯦꯕꯀꯣ ꯕ꯭ꯔꯣ ꯁꯤꯁꯤꯡꯒꯤ ꯂꯣꯏꯅꯃꯛ ꯂꯨꯄꯥ 600ꯇ ꯂꯩꯔꯦ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯄꯦꯔꯦꯜ ꯉꯥꯛꯇꯅꯦꯕ ꯄꯦꯔꯦꯜꯁꯤꯡꯁꯤꯁꯨ ꯂꯣꯏꯅꯃꯛ 600ꯇ ꯑꯣꯐꯔ ꯂꯩꯔꯦ ꯁꯤꯗ ꯄꯦꯔꯦꯜꯒ ꯕꯦꯒꯤꯒ ꯑꯗꯨꯝ ꯌꯥꯟꯁꯤꯟꯅꯔꯦꯕꯀꯣ ꯕ꯭ꯔꯣ ꯃꯤꯛꯁ ꯑꯞ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯛꯁ ꯑꯞ ꯇꯧꯔꯦ ꯁꯣꯝ ꯅꯥꯀꯟꯒꯤꯁꯦ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯟꯕꯤꯕ ꯌꯥꯔꯦ ꯀꯣꯗ꯭ꯔꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯣꯗ꯭ꯔꯣꯏ ꯄꯦꯟ ꯀꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯀꯣꯗ꯭ꯔꯣꯏ ꯈꯪꯒꯥꯎ ꯈꯪꯕꯤꯔꯝꯕꯗꯣ ꯉꯁꯥꯏꯗꯒꯤ ꯀꯣꯗ꯭ꯔꯣꯏ ꯄꯦꯟꯁꯤꯅ ꯀ꯭ꯋꯥꯂꯤꯇꯤ ꯑꯐꯕ ꯏꯁꯇ꯭ꯔꯦꯆꯦꯕꯜ ꯐꯖꯅ ꯌꯥꯎꯕꯗꯨꯅꯤꯀꯣ ꯕ꯭ꯔꯣ ꯏꯁꯇ꯭ꯔꯦꯆꯦꯕꯜ ꯐꯖꯅ ꯌꯥꯎꯕꯤꯗꯣ ꯁꯤꯅ ꯂꯨꯄꯥ 1,900ꯗ ꯑꯗꯣ 1,900 ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯇꯥꯊꯣꯛꯑꯒꯦ ꯀꯣꯗ꯭ꯔꯣꯏꯁꯦ ꯂꯨꯄꯥ 400ꯇ ꯄꯤꯔꯒꯦ ꯑꯣꯀꯦ ꯁꯤꯁꯦ ꯂꯨꯄꯥ 1,900ꯁꯦ ꯂꯨꯄꯥ 1,900ꯁꯦ 400 ꯊꯦꯠꯍꯜꯂꯣ 400ꯇ ꯀꯣ ꯑꯣꯀꯦ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯨꯄꯥ 400ꯇ ꯊꯦꯠꯆꯟꯖꯦꯕꯗ ꯂꯨꯄꯥ 400 ꯁꯨꯃꯥꯏꯅ ꯊꯦꯠꯄ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯦꯠꯂꯦ ꯉꯁꯤꯗꯒꯤ ꯊꯦꯠꯀꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯔꯒꯣꯁꯦ ꯕ꯭ꯔꯣ ꯃꯌꯥꯝ 400 ꯑꯣꯏꯔꯦꯀꯣ ꯄ꯭ꯔꯥꯏꯁ ꯁꯤꯒꯤ ꯀꯥꯔꯒꯣꯁꯦ ꯁꯤꯁꯨ ꯂꯨꯄꯥ 400 ꯈꯛꯇꯪꯗ ꯑꯣꯏꯊꯣꯛꯀꯦꯀꯣ ꯕ꯭ꯔꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯤ ꯂꯨꯄꯥ 400 ꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯕ꯭ꯔꯣ ꯍꯣꯡꯕ ꯅꯠꯇꯦ ꯄꯥꯝꯗꯣꯏꯁꯦ ꯇꯥꯡꯖꯔꯁꯨ ꯐꯖꯕ ꯄ꯭रीमिꯌꯝ ꯀ꯭ꯋꯥꯂꯤꯇꯤꯗꯨꯅꯦ ꯄꯥꯝꯃꯤꯁꯦ ꯀꯣ ꯃꯌꯥꯝ ꯄ꯭रीमिꯌꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯀꯣ ꯄ꯭रीमिꯌꯝ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯂꯩ ꯑꯍꯣꯡꯕꯁꯨ ꯂꯩ ꯄ꯭रीमिꯌꯝ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯂꯩ ꯂꯣꯏꯅꯃꯛ ꯂꯩꯗꯣꯏꯅꯦꯀꯣ ꯃꯤꯛꯁ ꯑꯞ ꯇꯧꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯃꯤ ꯂꯣꯏꯅꯃꯛ ꯑꯍꯣꯡꯕ ꯃꯤ ꯂꯣꯏꯅꯃꯛ ꯑꯇꯥꯡꯕ ꯄꯥꯝꯗꯕꯁꯨ ꯂꯩꯌꯦꯕꯀꯣ ꯕ꯭ꯔꯣ ꯑꯗꯒꯤ ꯃꯤ ꯑꯍꯣꯡꯕ ꯂꯣꯏꯅꯃꯛ ꯄꯥꯝꯗꯕꯁꯨ ꯂꯩ ꯑꯍꯣꯡꯕ ꯄꯥꯝꯗꯕꯁꯨ ꯂꯩꯌꯦꯕ ꯑꯅꯤꯃꯛꯀꯤ ꯂꯣꯏꯅꯃꯛ ꯐꯪꯅꯤꯀꯣ ꯕ꯭ꯔꯣ ꯀꯪꯂꯩ ꯀꯩꯊꯦꯜ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯜ ꯏꯟ ꯋꯥꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯣꯏꯅꯃꯛ ꯐꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯟ ꯁ꯭ꯇꯣꯞ ꯁꯣꯂꯨꯁꯟꯅꯦ ꯃꯌꯥꯝ ꯀꯪꯂꯩ ꯀꯩꯊꯦꯜ ꯂꯥꯛꯑꯗꯤ ꯐꯪꯒꯗꯣꯏꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅ ꯊꯝꯃꯒ ꯑꯗꯨꯝ ꯃꯊꯛ ꯃꯈꯥꯗ ꯑꯗꯨꯝ ꯐꯖꯅ ꯊꯝꯖꯕꯅꯦꯕꯀꯣ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯁꯤꯁꯤꯡꯁꯤꯅ ꯂꯨꯄꯥ 400 ꯑꯣꯐꯔ ꯇꯧꯊꯣꯛꯆꯒꯅꯤꯀꯣ ꯕ꯭ꯔꯣ 600ꯇ 600 ꯁꯤꯒꯤ ꯀꯥꯔꯒꯣꯁꯤꯡꯁꯤꯅ ꯁꯤꯒꯤ ꯀꯥꯔꯒꯣꯁꯦ ꯀꯥꯔ ꯍꯥꯔꯠꯀꯤꯁꯦ ꯁꯤ ꯈꯛꯇꯪ ꯑꯣꯏꯗꯣꯏꯕ ꯁꯤ ꯑꯗꯨꯝ ꯄꯤꯁ ꯐꯖꯅ ꯂꯩ ꯑꯗꯨꯝ 100ꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯣꯀꯦ ꯂꯨꯄꯥ 400 ꯈꯛꯇꯪꯗ ꯑꯗꯨꯒ ꯍꯥꯞ ꯖꯦꯀꯦꯠ ꯑꯃ ꯎꯠꯄꯤꯔꯛꯑꯣ ꯉꯁꯥꯏꯗꯒꯤ ꯍꯥꯞ ꯖꯦꯀꯦꯠ ꯑꯩ ꯎꯠꯂꯛꯑꯒꯦ ꯕ꯭ꯔꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯤꯕ ꯁꯤꯡꯁꯦ ꯕ꯭ꯔꯣ ꯁꯤꯁꯤꯡꯁꯦ ꯁꯤꯒꯤ ꯄ꯭ꯔꯣꯐꯤꯒꯤ ꯂꯩꯔꯤꯕ ꯁꯤꯁꯤꯡ ꯂꯩꯁꯤꯡꯁꯦ ꯕ꯭ꯔꯣ ꯁꯤꯅ 600ꯀꯤꯅꯤꯀꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯄꯨꯃꯥꯒꯤ ꯂꯩꯁꯦ ꯕ꯭ꯔꯣ ꯁꯤꯅ 400ꯀꯤ ꯂꯨꯄꯥ 100ꯒꯤꯀꯣ 100ꯒꯤ ꯑꯩ ꯄꯨꯗꯗ꯭ꯔꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯅꯤ ꯌꯥꯝꯃꯜꯂꯦꯅ ꯑꯗꯣ ꯁꯤꯗ ꯁꯤꯒꯨꯝꯕꯒ ꯂꯩꯁꯦ ꯄꯣꯁꯇꯤ ꯁꯤꯗꯒ ꯂꯩꯁꯦ ꯁꯤꯁꯤꯡꯁꯤꯅ ꯀꯇꯟ ꯂꯩꯀꯥꯒꯤ ꯂꯩꯉꯤꯅ ꯁꯤꯅ 400 ꯑꯗꯨ ꯁꯤꯗ ꯂꯩꯁꯤꯅ 350 ꯃꯌꯥꯝ ꯋꯤꯟ ꯄ꯭ꯔꯨꯞ ꯖꯦꯀꯦꯠ ꯎꯠꯆꯔꯛꯀꯦ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯋꯤꯟ ꯄ꯭ꯔꯨꯞꯁꯤ ꯌꯥꯝꯗꯤ ꯂꯩꯔꯝꯃꯔꯣꯏ ꯄꯨꯁꯟꯈ꯭ꯔꯕꯅꯦꯕ ꯁꯨꯃꯥꯏꯅ ꯁꯤꯁꯤꯡꯁꯨ ꯂꯥꯛꯑꯦ ꯁꯤꯁꯨ ꯂꯨꯄꯥ 500 ꯈꯛꯇꯪꯅꯤꯀꯣ ꯕ꯭ꯔꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯁꯝꯃꯔ ꯍꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯣꯐ ꯁꯤꯖꯟ ꯑꯣꯏꯔꯤꯀꯥꯟꯗ ꯂꯩꯕꯤꯍꯧꯒꯗꯕꯅꯦ ꯀꯩ ꯋꯤꯟꯆꯦꯇꯔꯒꯨꯝꯕ ꯀꯣ ꯍꯣꯏ ꯖꯦꯀꯦꯠꯒꯨꯝꯕꯁꯤꯗꯤ ꯁꯤꯒꯨꯝꯕꯁꯦ ꯎꯠꯆꯔꯛꯀꯦ ꯁꯤꯒꯤ ꯑꯗꯣ ꯄ꯭ꯔꯤꯟ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯕ꯭ꯔꯣ ꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯃꯒ ꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯃꯒꯀꯣ ꯀꯂꯔꯁꯦ ꯑꯗꯨꯝ 3-5 ꯂꯥꯛꯑꯦ ꯑꯅꯤꯃꯛꯇ ꯀꯂꯔ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯑꯦ ꯃꯥꯏ ꯄ꯭ꯔꯥꯏꯁꯅ ꯂꯨꯄꯥ 500 ꯈꯛꯇꯪ 500 ꯑꯣꯏꯗꯣꯏꯕ ꯁꯤꯁꯦ ꯐꯖꯅ ꯐꯔꯦ ꯁꯤ ꯄꯣꯠꯁꯤꯃꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗ 700 ꯄꯤꯕ ꯄꯣꯠꯅꯦ ꯑꯗꯨ ꯁꯤꯁꯤꯡ ꯁꯨꯃꯥꯏꯅ ꯃꯆꯥ ꯃꯆꯥ ꯀꯣꯠꯄꯁꯤꯡꯁꯦ ꯕ꯭ꯔꯣ ꯁꯤꯁꯨ ꯂꯨꯄꯥ 500ꯗ ꯂꯨꯄꯥ 500ꯗ ꯂꯩꯔꯦ ꯁꯤꯁꯨ ꯀꯣ ꯁꯤꯒꯤ ꯍꯦꯜ ꯆꯥꯒꯤꯁꯨ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯗ ꯂꯩꯁꯤꯅ ꯑꯅꯝꯕ ꯄ꯭ꯔꯤꯃꯤꯌꯝ ꯑꯗꯨꯝ 500-400 ꯄꯤꯕ ꯇꯤ ꯁꯥꯔꯠ ꯉꯥꯛꯇ ꯑꯅꯝꯕ ꯑꯣꯏꯔꯅꯤꯀꯣ ꯕ꯭ꯔꯣ ꯃꯈꯥꯗꯅ ꯑꯣꯐꯔꯒꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯃꯊꯛꯇꯅ ꯃꯌꯥꯝ ꯀꯇꯟ ꯂꯩꯀ꯭ꯔꯥ ꯉꯥꯛꯇ ꯀꯇꯟ ꯑꯣꯏꯕꯀꯣ ꯂꯩꯀ꯭ꯔꯥꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯅꯤ ꯄ꯭ꯔꯣꯐꯤꯒꯤ 500 ꯑꯗꯒꯤ
시나 300도 오퍼 레이버 거브라 ꯆꯍꯨꯝꯗ ꯂꯩꯕ 루파 조금다 시즈 루파 조금다 레이버 두고 시나 ng사기 그노다 고당 상비 야오바 시나 루파 조금 양카이도 오이바 양카이 오이도바 누구 시들 레이 시나 브로 바 하나 400 비도 허지기 오이나 정화기 아니 오케이 시 파즈나 좀 그냥 떠라니 그럼 그 ꯑꯩꯈꯣꯏ cargo real tree ꯌꯥꯝ ꯌꯥꯎꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯋꯥꯏꯗꯀꯣ cargo ꯃꯌꯥꯝ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯃꯈꯟ ꯀꯣ 시징이 루파 리싱 아마가 리싱 짜마가 ꯂꯤꯁꯤꯡ ꯑꯃꯒ ꯂꯤꯁꯤꯡ ꯑꯃ ꯆꯥꯝꯃꯒ ꯑꯣꯏꯗꯣꯏꯕꯀꯣ 누구 수마나 시기 시들 라이 징게 거브로 시들 라이 징게 시나 leather jacket ꯍꯧꯖꯤꯛ 스톡 ꯂꯩꯔꯤꯕ khởi thiệp này bữa làm thế chứ mà mang khởi thiệp ꯁꯣꯝ ꯃꯊꯛꯇ ꯈꯔ ꯂꯩꯔꯦꯀꯣ ꯎꯠꯆꯔꯛꯀꯦ 시즈 좀 루파 리싱 홈 정화 비부가도 아니 정화다 홈 비부도 좀 루파 리싱 아니다 아마나 부터버니 거브로 시기 리넨기 셔츠 징게브로 시징이나 루파 400 돌로 오퍼 레이 거브로 L XL double XL size L 쟁은 좀 짜이 거브로 오케이 아이 주 white 아마가 블랙 걸로 ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯖꯩꯁꯦ ꯋꯥꯡꯖꯤꯡꯗꯅꯤꯀꯣ ꯋꯥꯡꯖꯤꯡꯒꯤ ꯀꯪꯂꯩ ꯀꯩꯊꯦꯜꯗꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯖꯩꯁꯦ ꯃꯌꯥꯝ ꯂꯥꯛꯄꯤꯕ ꯑꯗꯨꯝ ꯌꯥꯏ ꯍꯌꯦꯡꯗꯒꯤ ꯂꯥꯛꯄꯤꯔꯣ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯥꯡꯅꯤ ꯍꯌꯦꯡ ꯄꯨꯡ 8 ꯑꯗꯥꯏꯗ ꯑꯗꯨꯝ ꯍꯥꯡꯅꯤ ꯄꯨꯡ 8ꯗꯒꯤ ꯍꯥꯡꯒꯅꯤꯀꯣ ꯃꯌꯥꯝ ꯍꯌꯦꯡ ꯑꯗꯨꯅ ꯉꯟꯅ ꯂꯥꯛꯄꯤꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ 시징 루파 400 같은 거 리넨기 셔츠인게 리넨기 셔츠디 룩이 ям 누가이바 오어니 방방비니 시징기 좀 900 돌림 비토게요 루파 1,800다 하나 1200 드네보고 역상기 좀 노비로 900 아도 러우드레드나 그 합성거든 오케이 마탕기 좀 선배 야래 할 말에 세어 서포나 보고 지금 안 파자는 좀 마탕지도 좀 짠나도 뭐 해보고 지금 900 좀 노비비야 mayam si half offer half jacket ko sino pa kya haibna hira ama chongane lising do offer lising amada offer mayam half jacket leire ante lising am chani ne bogo 900 pithoge ma chama panda ko leire so luhong mo chat pa ko pa ko sina ba yam ne go bro si je to mana luhong mo chat pa ko ba ma ma sikum mo sule go bro hoda waska chingje waskot waska sin sin pa chatu ko tang odine 600 season burberry gi quality khare henga pa jin pa lising ama adum bot lepi ga da ba chin law to wi ya le bot lep ka da ba ko counselor le pakadaba mayam se dum yai sikum mo sule go bro chum ba khoi dum morde kalogi ko mana ba haiba tare mana ba pi yam mo le mana ko da sang dizle si chatu chatte na law we lo khelu hong na pi thok to re hesi ko thok to re sia de akhwa na ba lising chani gi yom pot khupha di phai ba mo law ga de na anjing adagi kano ke to bada yam nungai ga dan khala tawru bani ba yam kan cha poi de okay mi ka hapam no wale ko mathang ko puthora ga tare khoi leather jacket ko dum sa khale lising ahum ga le je ko bro adum lising ani ga dum pithone sumai ahum jongwa ga le po sing do lising ani jongwa da dum chidagi jun pa cham chanim jun ta thon okay lei bu lei ta ga ni ko ta ga di si linen chem dong piro ni linen shirt se linen shirt yam pha ja ni mayam si linen shirt ko si lei se sida ani le ye bro sumai makhan je sumai nehru ne oi bonga okay nehru na half button oi ko ha button oi bonga sumai full oi bonga su lei re si nehru ne oi jun pha jana lei ko bro ani ni lei se price se lupa 1,000 da ko lei adugo sida lai jingje bro lupa 100 loimbo offer teri ngatani go bro teri katan ngatani siga je anau bala punen sisingje yam para go trap sar go yam phajei be yam para ga yam samar ga mai do male chet pa khang ko cha chan sising lupa 100 loi offer lai go lei ko mayam si je aduga hana mamang da khoi sok talu bajing do formal painting do 36 mamang pa out de na go bro handai 38 phak lai go we se hauji lak padi ya roi mayam ko hauji di theng ani bro de pung ma pun tara ma khai tara ma khai tai tara ma thai ta ni nga le di hoi sijing je sijing lupa changwa do le bo offer le do west 30 then 36 phak 38 phak le 38 phak aduga sai su mayam t-shirt makha do kim mayam lai sai da ko sidaga smaina korean pen ge le sing ge ko sai korean pen hang biram do korean pen lai ko mayam korean pen lai ko si jo 500 to le offer le de changwa da lai re suna kanda sina gym chana ba chin lao sing ge ko bro sina 400 to offer le ba do hujik lak pi ganu ko mayam hujik la di thong hang oi ko mayam sina acid washing ji lupa 300 ta do sida collar pan bi sing ma le sing ge bro si lupa 300 ba chahum da do sing ma sing ji chongwa ani da ama lo ga na chahum ama lo gan chahum de sma ben t-shirt le sing ji si chongwa ani chongwa ani na ben t-shirt ma ne mega det ki le sing ge ko si lo chongwa ani mang ya khong de pa chat khin ni si sai su dum khoi gi do sida le ba si gi for lower sing ge bro si lupa chahum su ma khoi gi gym gi man ba se ko ba chahum lai re na mo sai di mu winter gi hapet keno thamjan man winter gi mayam lai sai da ko jacket winter ko winter si lupa chomyang khai do lembo offer winter mayam lupa chahum khai do offer chomyang khai 2-in-1 ge jilo yaram ni ko bro si ga 2-in-1 ne ba mayam pot amam to na di ular ro ge lupa chahum khai ko duga si ga se ko bro si jine si lupa kya no pulen berg 900 to offer bro pa 900 ta ko si je
ꯑꯁꯥꯏ ꯋꯥꯏꯗ ꯑꯣꯏꯅ ꯊꯦꯠꯁꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯕꯅꯦꯕ ꯌꯥꯝ ꯕꯦꯒꯤ ꯐꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯒꯤ ꯐꯤꯠꯅꯦꯕ ꯌꯥꯝ ꯌꯥꯝ ꯐꯖꯕꯅꯦꯕ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯕꯦꯒꯤ ꯐꯤꯠꯅꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯀꯂꯔꯁꯦ 3-4 ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯁꯤ ꯂꯩ ꯑꯁꯤꯁꯦ ꯖꯤꯟꯁꯀꯤ ꯃꯔꯛ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯃꯔꯛ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯊꯦꯠꯁꯤ ꯀꯥꯔꯒꯣꯒꯤ ꯃꯔꯛ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯀꯂꯝꯕꯤꯌꯥꯒꯤꯀꯣ ꯁꯤꯒ ꯑꯗꯨꯝ ꯂꯩ ꯈꯤꯇꯪ ꯐꯤ ꯊꯥꯔꯛ ꯇꯧꯕꯀꯣ ꯁꯤꯅ ꯃꯅꯨꯡ ꯌꯥꯝ ꯊꯥꯕ ꯀꯥꯡꯕꯨꯗꯨꯅꯤ ꯑꯗꯣ 1,900 ꯄꯤꯔꯝꯕꯗ ꯑꯗꯣ ꯃꯌꯥꯝꯅ ꯍꯪꯕꯤꯔꯤꯁꯤ ꯂꯤꯅꯟ ꯄꯦꯟ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯥꯅ ꯂꯤꯟ ꯄꯦꯟ ꯂꯥꯛꯄ ꯍꯧꯔꯕꯅꯦꯕ ꯂꯥꯛꯄ ꯍꯧꯔꯦ ꯁꯤꯒꯤ ꯄꯣꯀꯦꯠ ꯄꯥꯟꯕꯁꯨ ꯂꯩꯔꯦ ꯄꯥꯟꯕ ꯄꯥꯟꯗꯕ ꯂꯣꯏ ꯂꯩꯔꯕ ꯅꯠꯇ꯭ꯔꯥ ꯂꯣꯟꯕ ꯂꯩꯔꯦ ꯊꯦꯠꯇ꯭ꯔꯤ ꯑꯣ ꯑꯁꯣꯅꯥꯀꯟꯗ ꯊꯦꯠꯂꯦꯕ꯭ꯔꯣ ꯁꯤ 500ꯗ ꯑꯣꯐꯔ ꯂꯩꯔꯦꯀꯣ ꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯗ ꯂꯤꯅꯟ ꯄꯦꯟ ꯂꯥꯛꯑꯦ ꯇꯧꯕ꯭ꯔꯣ ꯑꯣꯀꯦ ꯁꯤꯗ 500 ꯄꯤꯕ ꯑꯃꯒ 600 ꯄꯤꯕ ꯑꯃꯒ ꯁꯨꯃꯥꯏꯅ ꯀꯤꯅꯕꯒ ꯌꯥꯎꯔꯛꯄꯀꯣ ꯕ꯭ꯔꯣ ꯑꯗꯨ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯈꯨꯐꯗꯤ ꯐꯔꯦ ꯍꯟꯗꯛ ꯂꯤꯅꯟꯁꯤꯗꯤ ꯕ꯭ꯂꯦꯛ ꯁ꯭ꯀ꯭ꯋꯥꯠꯀꯤꯁꯨ ꯂꯥꯛꯑꯦ 500ꯒ 600ꯒ ꯑꯣꯏꯗꯣꯏꯅꯦꯕ ꯁꯥꯏꯖꯁꯨ ꯂꯣꯏ ꯂꯩ ꯖꯦꯟ ꯖꯣꯟꯁꯀꯤꯁꯨ ꯂꯣꯏ ꯂꯥꯛꯑꯦꯀꯣ ꯕ꯭ꯔꯣ ꯄꯣꯠꯇꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯐꯖꯅ ꯈꯪꯅꯤ ꯃꯈꯥꯗ ꯑꯩ ꯀꯥ ꯍꯦꯟꯅ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯀꯥ ꯍꯦꯟꯅ ꯊꯦꯠꯍꯟꯖꯗ꯭ꯔꯕꯅꯦꯕ ꯕ꯭ꯔꯣ ꯁꯤꯗ ꯃꯊꯛꯇ ꯉꯥꯛꯇ ꯑꯅꯝꯕ ꯉꯥꯎꯅꯔꯅꯤꯅ ꯃꯥꯅꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯞꯄꯦꯟ ꯑꯣꯟꯊꯣꯛꯄ ꯌꯥꯕꯤ ꯀꯣ ꯍꯥꯞꯄꯦꯟ ꯑꯣꯟꯊꯣꯛꯄ ꯌꯥꯕꯤ ꯁꯤꯁꯨ 600 ꯈꯛꯇꯪꯗ 600ꯇ ꯂꯩꯔꯦ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯟ ꯑꯣꯟꯊꯣꯛꯄ ꯌꯥꯕꯤ ꯁꯤ 600ꯗ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯂꯤꯁꯇꯔꯒꯤ ꯑꯃꯁꯨ ꯂꯩꯀꯣ ꯕ꯭ꯔꯣ ꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯧꯅꯩ ꯁꯤꯁꯨ ꯂꯨꯄꯥ 500 ꯈꯛꯇꯅꯤ 500 ꯀꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣꯒ ꯂꯧꯊꯣꯛꯄ ꯌꯥꯕꯤ ꯀꯅꯥꯒꯤ ꯊꯗ ꯅꯩꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯨꯄꯥ 500 ꯈꯛꯇꯪ ꯑꯣꯏꯗꯣꯏꯕ ꯑꯗꯨꯝ ꯍꯌꯦꯡ ꯈꯔ ꯑꯃꯒ ꯄꯣꯠ ꯑꯗꯨꯝ ꯀꯥꯏꯔꯒꯦ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯗꯣ ꯉꯟꯅ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯌꯦꯡ ꯉꯟꯅ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯀꯁꯇꯃꯔꯁꯤꯡ ꯂꯥꯏꯐꯄꯨ ꯌꯦꯡꯉꯒ ꯂꯥꯛꯄꯤꯒꯗꯧꯔꯤꯕ ꯚꯤꯋꯔꯁꯤꯡꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯦꯜ ꯑꯣꯐꯔꯅꯤꯀꯣ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯟꯅ ꯂꯥꯛꯄꯤꯔꯣ ꯀꯪꯂꯩ ꯀꯩꯊꯦꯜꯅ ꯄꯤꯔꯤꯕ ꯑꯣꯐꯔ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯗꯨꯀꯥꯟ ꯑꯃꯗ ꯄꯤꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯂꯤꯅꯤꯟ ꯁꯔꯠꯁꯦ ꯃꯌꯥꯝ ꯄꯤꯁ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯩꯕ꯭ꯔꯣ ꯄꯤꯁ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯉꯟꯅ ꯂꯥꯛꯄꯤꯔꯣ ꯀꯪꯂꯩ ꯀꯩꯊꯦꯜ ꯋꯥꯡꯖꯤꯡ ꯕ꯭ꯔꯥꯟꯁ ꯑꯃꯗꯤ ꯀꯛꯆꯤꯡ ꯕ꯭ꯔꯥꯟꯁ ꯂꯥꯛꯄꯤꯔꯒ ꯌꯥꯎꯁꯪꯒꯤ ꯑꯩꯈꯣꯏ ꯁꯣꯞꯄꯤꯡ ꯇꯧꯕꯤꯔꯣ ꯌꯥꯎꯁꯪ ꯅꯨꯃꯤꯠꯇꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯣꯞꯄꯤꯡ ꯇꯧꯕꯁꯦ ꯃꯤ ꯌꯥꯝ ꯆꯤꯟꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯌꯥꯎꯁꯪ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣꯀꯣ ꯉꯁꯤ ꯗꯦꯠ 25ꯅꯦ 26 27 28 ꯀꯣ ꯑꯗꯨꯒ ꯗꯦꯠ 1 2 ꯗꯦꯠ 3ꯗ ꯌꯥꯎꯁꯪ ꯍꯧꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯟꯅ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯀꯪꯂꯩ ꯀꯩꯊꯦꯜꯗ ꯄꯤꯔꯤꯕ ꯑꯣꯐꯔ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯀ꯭ꯂꯦꯝ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ